brava. Chalaro Harry brava. Hakjang nuai ta bane. Chabi ngang da no. Hakjang nuai graba. Ha, chak so picthana sa thu eduga. Hakjang nuai graba ne ba. O chak to phong sab to sar dine. Phagadawa. Adu dinatre. Chajiga rempa do nobra saramni ne. Pukse lengkhala ba. Kari no khangdi ni. Kaya da no yung ne. Mausi picthana ja sile eduga. Thabak suba chat kadab no chaninga tre eduga. Chak phong sab sar ga chaladi phagadab ni gaina. O ne chengwa ne ba sel do buslo o. Chak phong sab do thire ga ba thorake. As taning de. Chabi ngang da na. Phone na pai de khangadi kok thoi. Paking de kinga kan ba. O thabak subam dagi ori ni ye. Mi yum sabai thabak tabu. Nongwa mujat nongwa mule. Mi ne ne phurak ti do narai buk to yam pharabane. Hey. Mi gi yum su sa pasibu. Ngai ba thabak lo. Ha, ngai ba thabak la ba. Natraga nang amta suri yeng su ne. Amta yeng so ba. Khangdi khangdana. Hare, thabak suba jaba tabu. Nungai ba thabak thire ga chatare ne. Oi bungo government gi thabak taraka ne tolop sare sing su ne. Lemda phangba mata nate. O du arsu kusu da khene. O adu khangade na hana doctor re engineer amata mamu yadra. Nga gi do ko machine pise. Machine mama is mobile thum sarak ba. Halo, aita sijagrage. O sijakro. Nasak magna. Naming kai di thambal kai na. O thambal mandre. Thamchet male. O phajar he nang dia. Nang su ngan ba kai haidai ne. Haujik di ne ngan re pumamamme. Machine pise machine. Torju. Machine lai. Lupa. Asomdana jumbuna. Watok pudal ware. Thabak tapena. Somdana nang satning boy satning da boy. Tallen wi de singba. Tango amta themaga pugo. Ngasai dagi ne thabak suba chatoi ne na chak pi thana jasile. Aduga hui angaw sadana. Aingon nangangdana leire. Nang wa ya makha tar kanu ko. Salo am talu salo. Ai prim dal lakhi ge. Bim nang jo anui ni paji mari kale hara dinya. Yana bakar chalo. Khara ju khum bornu kai doro. Tango sukhum khumjaroi na leirabane. Jimban ga se krak chi a khangabane. Ada mai masakse ubadane hekta khumningak ba. Hey. Khara ngang adi are haisini. Nang halak pa dane. Yumba nuai ni haisini. Askandal ause. Khoi dau ga se bri sau ka le mi. Sibu karam nu pano khangde me. Singkra hero. Khara ka sero. Ais, nang ya mai til. Khwang ga na re da. Nani, chikak thit pada khwang na ne ba. Apsalo. Chong so da sa tuni. Hidak boro de. Borage. Nang na maro na mathawak phari ne na. Punsi se suai na sum loi ra dra. Matang ma pong soi ra ju, matang ma pong tadi wakhal ana nuai ne hinga ji. Ai, sim ta lo tu lo se. Thabak su am wentre. Ta lo to krom. Sa lo to krom ni mas.
ꯑꯗꯨ ꯅꯪꯗꯤ ꯐꯅꯕ ꯍꯩꯔꯤꯅꯦ ꯀꯃꯥꯏ ꯍꯩꯔꯨꯏꯕ ꯅꯪꯅ ꯑꯁ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯕꯅꯤꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯧꯕ ꯊꯕꯛꯇꯨꯗ ꯌꯦꯡꯕꯗ ꯍꯩꯔꯛꯏꯅꯤꯅꯦ ꯅꯪꯁꯨ ꯍꯩꯒꯦꯗꯤ ꯑꯩ ꯇꯩꯁꯦ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯨ ꯌꯥꯔꯦꯕꯣ ꯁꯤ ꯊꯕꯛꯁꯦ ꯍꯩꯖꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯊꯝꯈ꯭ꯔꯣ ꯌꯥꯔꯦꯃꯤ ꯊꯕꯛꯁꯦ ꯂꯣꯏ ꯊꯣꯛꯅꯕꯗꯣ ꯍꯣꯠꯅ ꯂꯩꯅꯦꯕ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅꯤ ꯑꯩꯈꯣꯏꯕꯨ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯒ ꯑꯗꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔꯕ ꯄꯦꯟꯗꯤ ꯄꯦꯟꯗꯦꯍꯦ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯑꯐꯪꯕ ꯊꯕꯛꯁꯦ ꯁꯨꯗꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯀꯅꯥ ꯊꯥꯛꯇꯣꯔꯤ ꯍꯥ ꯀꯅꯥ ꯊꯥꯛꯇꯧꯔꯤꯒꯦ ꯀꯪꯁꯤ ꯁꯤꯍꯜꯂꯁꯦ ꯍꯥꯏꯔꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯀꯔꯤ ꯅꯨꯡꯒꯤ ꯅꯨꯄꯤ ꯉꯟꯅ ꯊꯤꯖꯔꯨꯅꯣ ꯍꯥꯏꯕꯗꯣ ꯌꯧꯏ ꯑꯣ ꯄꯥꯝꯗ꯭ꯔꯒ ꯊꯣꯛ ꯍꯥꯏꯅ ꯊꯣꯛꯎ ꯀꯩꯅꯣ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯛꯏꯁꯤꯅ ꯑꯎꯟꯄꯣꯠꯇꯩ ꯍꯦꯟꯕ ꯅꯆꯥꯁꯨ ꯌꯥꯎꯔ ꯄꯨꯈꯣ ꯍꯥꯏꯌꯣ ꯑꯄꯥꯕ ꯑꯃꯨꯛ ꯊꯤꯔꯒ ꯀꯣꯛ ꯂꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯍꯣꯏ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ ꯍꯣꯏ ꯅꯪ ꯅꯨꯄꯤꯗꯤ ꯐꯕ ꯐꯔꯤꯅꯦ ꯆꯥꯡꯍꯟ ꯄꯤꯖꯔꯒ ꯊꯥꯔꯛꯏꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯌꯥꯍꯧꯕꯨ ꯍꯧꯒꯠꯂꯝꯗ꯭ꯔꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯩꯅ ꯆꯥꯔꯛꯏꯁꯦ ꯆꯥꯛꯁꯥꯒ ꯅꯠꯇꯦꯉꯣ ꯆꯖꯤꯛꯅꯤ ꯑꯗꯨꯁꯨ ꯉꯧꯔꯒ ꯅꯨꯄꯤ ꯋꯥꯁꯦ ꯇꯣꯛꯁꯤ ꯍꯦ ꯑꯗꯨ ꯅꯨꯄꯥ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ ꯑꯩ ꯋꯥꯗꯤꯅꯦ ꯈꯪꯉꯕ ꯃꯧ ꯍꯜꯂꯛꯄꯤ ꯃꯔꯟ ꯃꯊꯨꯡ ꯌꯥꯝ ꯂꯩꯕꯤ ꯑꯩꯈꯣꯏꯒꯁꯦ ꯏꯔꯥꯏ ꯂꯥꯏ ꯊꯥꯛ ꯉꯝꯕꯤ ꯑꯗꯨꯝꯕꯁꯨ ꯈꯔ ꯌꯦꯡꯁꯤꯗ ꯂꯩꯍꯦ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯃꯧꯗ ꯉꯧꯈꯠꯂꯛꯏ ꯑꯩꯅ ꯃꯔꯣꯟ ꯑꯃ ꯑꯁꯤ ꯌꯨꯝꯕꯨꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯈꯛ ꯌꯥꯎꯕꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯌꯦꯡꯉꯁꯤꯔ ꯈꯜꯂꯤꯌꯦ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯍꯣꯏ ꯃꯤ ꯇꯥꯔꯤꯅꯦ ꯌꯨꯝꯕꯨꯒ ꯇꯥꯔꯗꯤ ꯋꯥ ꯊꯣꯛꯅꯔꯤꯅ ꯊꯕꯛ ꯁꯨꯅ ꯁꯤꯡꯖꯨ ꯁꯥꯔꯅꯤꯅꯦ ꯃꯤ ꯐꯨꯕꯤꯔꯛꯇꯅ ꯅꯪ ꯑꯁ ꯅꯍꯥꯟꯋꯥꯏ ꯅꯃꯥ ꯅꯄꯥꯅ ꯅꯍꯩ ꯅꯁꯤꯡ ꯇꯝꯃꯣ ꯍꯥꯏꯔꯤꯉꯩꯗꯤ ꯇꯝꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯅ ꯑꯣꯖꯥꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅꯦ ꯅꯣꯏ ꯅꯃꯥ ꯅꯄꯥꯁꯨꯅꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯀꯩꯗꯧꯔꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯕ ꯏꯁ ꯅꯪꯒꯥꯁꯦ ꯉꯧꯁꯨ ꯉꯧꯗꯅ ꯑꯉꯧ ꯍꯦꯛꯇ ꯀꯧꯁꯜꯂꯤ ꯅꯪ ꯃꯤꯡꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯅꯪ ꯔꯣꯡ ꯀꯧꯕꯝ ꯊꯣꯛꯇ꯭ꯔꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯣ ꯅꯪꯁꯨ ꯀꯩꯗꯧꯔꯕ ꯑꯩꯅ ꯊꯣꯏꯕ ꯀꯥꯏꯅ ꯆꯦꯛꯀ ꯁꯨꯔꯗꯅ ꯗ꯭ꯔꯦꯟꯒ ꯆꯜꯂꯗꯅ ꯑꯗꯨꯏ ꯃꯍꯨꯠꯇ ꯏꯟꯖꯤꯅꯤꯌꯥꯔ ꯊꯣꯏꯕ ꯗꯣꯛꯇꯔ ꯊꯣꯏꯕ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯄꯛꯆꯔꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯖꯨꯒꯥꯂꯤ ꯊꯣꯏꯕ ꯀꯥꯏꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯁ ꯋꯥꯊꯤꯁꯤꯅꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯉꯥꯛꯇ ꯏꯁꯤꯡꯅ ꯏꯁꯤꯡ ꯈꯣꯏꯔꯥꯡꯕꯅꯦ ꯂꯥꯎ ꯏꯁꯤꯡ ꯑꯝꯇ ꯍꯥꯏꯂꯣ ꯑꯣ ꯅꯪ ꯍꯧꯅꯕꯤꯗꯨ ꯑꯃ ꯍꯧꯔꯛꯑꯕ ꯅꯪꯗꯣ ꯍꯥꯏꯗꯣꯛꯇ꯭ꯔꯁꯨ ꯂꯥꯛꯑꯣꯕ ꯑꯩ ꯉꯝꯃꯔꯣꯏ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯩ ꯀꯌꯥꯝ ꯍꯥꯏ ꯆꯥꯟꯅꯗꯦꯕ ꯑꯝꯇ ꯍꯥꯏ ꯂꯥꯛꯑꯣꯕ ꯑꯁ ꯂꯥꯛꯑꯣ ꯑꯩ ꯂꯥꯛꯑꯣꯕ ꯇꯜꯂꯤꯃꯤ ꯅꯪꯕꯣ ꯑꯝꯇ ꯂꯥꯛꯑꯣꯕꯦ ꯅꯪ ꯑꯗꯨꯝ ꯍꯥꯏꯖꯧ ꯑꯩ ꯉꯝꯃꯔꯣꯏ ꯃꯥ ꯏꯁꯤꯡ ꯊꯛꯅꯤꯡꯉꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯃꯥ ꯏꯁꯤꯡ ꯊꯛꯄꯤꯖꯕ ꯍꯧꯔꯛꯑꯦꯅꯦ ꯏꯁꯤꯡꯗ ꯀꯧꯕꯗ ꯊꯕꯛ ꯁꯨꯐꯝ ꯈꯪꯄꯣꯠꯇꯦ ꯅꯪ ꯏꯁꯤꯡ ꯊꯛꯎ ꯅꯪ 이봐 도이바 도이바 이제 아무튼 나오미 ꯑꯁ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ 이신 거랑나 강함드레미 아무튼 하요바 ꯅꯪ ꯍꯥꯏꯌꯣ ꯅꯪ 능시디 ꯅꯃꯥꯏꯗꯨ ꯅꯪ ꯑꯩꯒꯗꯤ ꯃꯥꯏ ꯆꯥꯟꯅꯗꯦꯅ ꯇꯧꯕꯅꯦꯕ ꯑꯩꯗꯤ ꯆꯥꯟꯅꯔꯦꯍꯦ ꯆꯠꯂꯣ ꯑꯝꯇ ꯍꯥꯏꯔꯁꯨꯃꯦ ꯑꯁ ꯆꯠꯂꯣ ꯃꯣꯏ ꯃꯤ ꯀꯧꯅꯤ ꯈꯟꯕꯗꯅꯦ ꯆꯠꯂꯣ ꯍꯣꯏꯍꯦ ꯀꯩꯅꯣ ꯄꯦꯄꯥ ꯄꯦꯄꯥ ꯍꯦꯛ ꯇꯧꯔꯗꯅ ꯌꯨꯝꯕꯨꯒꯤ ꯁꯛꯇꯥꯅꯦ ꯑꯩꯗꯤ ꯄꯦꯠꯂꯕꯅꯤꯗ ꯑꯩꯗꯤ ꯊꯕꯛ ꯉꯥꯛꯇꯪ ꯁꯨꯕꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯕ ꯍꯥ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ 이신 거랑이 하여가 ꯈꯧꯔꯥꯡꯅꯤꯌꯦ ꯅꯪꯗꯤ ꯑꯍꯤꯡ ꯆꯨꯞꯄꯗꯣ ꯁꯒꯨꯝ ꯁꯥꯏ ꯂꯩꯔꯕꯅꯤꯅ ꯏꯁꯤꯡꯗꯣ ꯅꯣꯡꯃꯗ 50 ꯊꯛꯏꯅꯦ 야드레 세 크크크강에 ꯌꯥꯔꯣꯏ ꯂꯥꯎ ꯊꯕꯛ ꯁꯨꯁꯤ ꯂꯥꯎ ꯌꯨꯝꯕꯨꯅ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ 짱은 살로 ꯅꯪꯗ ꯍꯦꯛ ꯀꯧꯅꯕꯗ ꯑꯩꯁꯤ ꯋꯥꯔꯕꯅꯤꯀꯣ ꯆꯠꯂꯣ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯃꯆꯥꯅꯨꯄꯤ ꯂꯩꯍꯧꯋꯦ ꯃꯆꯥꯅꯨꯄꯤꯗꯣ ꯃꯆꯥꯅꯨꯄꯤ ꯂꯩꯔ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯩ ꯆꯥꯟꯗꯦ ꯅꯪ ꯍꯥꯏꯔꯨꯔꯣ ꯑꯩ ꯆꯪꯉꯦꯀꯣ ꯑꯁ ꯁꯦ ꯑꯁ ꯑꯩꯅ ꯍꯥꯏꯁꯤ ꯇꯧꯁꯦ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯤ ꯇꯧ ꯃꯆꯥꯅꯨꯄꯤ ꯊꯣꯛꯂꯛꯄꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯑꯦ ꯅꯪꯗꯤ ꯀꯩꯗꯧꯗꯣꯏꯕ ꯍꯥꯏꯁꯦ ꯑꯁꯤꯒꯨꯝꯕꯁꯦ ꯀꯣꯏꯈꯥꯏꯔꯒ ꯀꯥꯏꯒꯗꯧꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯥꯏꯔꯒ ꯌꯥꯗꯣꯏꯅꯤ ꯏ ꯇꯥꯅꯤꯅ ꯅꯪꯕꯣ ꯃꯁꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯪꯅ
Is, wait, kampote lang no. Kaya na. Silaw ne. Ay, wahay ke. Ha. Yari se. Ijana dana ba. Chalo. Di chalo. Chalo. Nangijidi Sum ba. tong leino, chalo ba. Yum saba lakpra bu. Ko kai du ni ko. Thang na besin kita bibi ba. Babu. Ima. Thang na besin kita lagjage. Kaino? Imong mi leite khangdro? Kai hai ge habno? Thang na besin kita lagjage to ba. Is tabak suba lakpadi kuidre. Aduga thakke ga chage ga. Sidani ne noi metai masajing je mioi bangam je. Wali. Ising thakke haraju ne. Horen wai tabak suba lora kan thakada ba. Khanga ba. Amta. Aibudi thaktra suya ba. Tu sida imanabam leija. Ma ising khoirange haiba. Ho yare taning dre. Ima, konjang yorbo. Ado, aigi likto, kai dijana chandoino ba. As pamde. Noi thabi maru gaina, ai pamde ba. Aigi dine, lahi pareng man bido. Adu design dune hena pamjai ba. Adu saramo ba. Pabung da hai ba. Adu gane ima. Sanado, mohor manga dai tab diaroi ko. Hoi ba, thame ba. Amta ngai khuo. Yaradi ising dom da bibiu ba. Aina ngasai na nangonda haidro. Thabak lora kan da thau haidro. Ibe malang le. Ai budi yare ba. Tu ashima na ba sha. Ahinga tumda baga maje chabam thapam matam naidre ba. Magi khalaga tadi bibiu ba. Jor sana ba chatpai oramni ne. Ish kadai denu da. Sumai tau ba. Maja handak MCS ki exam thane na kanno hona ba. Kai dei tumba chabaga matam nai da buda. Mai ji sing kauri orongone ba. Kaino haijibo. Aseng beiro. Ma ne mi aseng bai ne mi. Direct MCS thadoi ba. Ush direct ni ne be ma. Ai na ga hajana ba na te wa ne. Ado noi roi namak pakhang lo. Mane maju pakhang. Aduga aiju pakhang. Sorry. Ai sing lam thogi ge. Ngata ngai biram ko. Ai puturani. Ai puturani. Kucing baik dari masjid. Kadai. Pan badi pale. Se, ising. Se.
ꯍꯜꯂꯣ ꯇꯥꯔꯕꯣ ꯍꯣꯏ ꯇꯥꯔꯦ ꯑꯗꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩꯕꯨꯔꯣ ꯂꯥꯏꯔꯤꯛꯀ ꯄꯥꯔꯝꯃꯤꯔꯕ ꯍꯣꯏ ꯉꯁꯥꯏꯗꯒꯤ ꯄꯥꯔꯝꯃꯤꯅꯦ ꯅꯣꯏꯗ ꯊꯕꯛ ꯁꯨꯕ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤꯅꯦ ꯍꯧꯖꯤꯛꯐꯥꯎ ꯄꯥꯔꯝꯃꯤꯅꯦ ꯃꯤ ꯑꯗꯨꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯏꯅ ꯑꯁ ꯈꯪꯗꯦꯗ ꯄꯨꯟꯁꯤꯁꯦ ꯃꯤꯌꯥꯝꯒꯤ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗꯣꯏ ꯃꯥꯜꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯖꯥꯠꯅꯤ ꯑꯁ ꯀꯩꯅꯣ ꯑꯗꯨꯃꯥꯏ ꯍꯥꯏꯗꯨꯕꯣ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣꯕ ꯍꯥꯏꯍꯩꯗꯦꯕ ꯑꯃꯨꯛꯕꯨ ꯅꯆꯟꯅ ꯑꯍꯥꯟꯕꯗ ꯁꯛ ꯃꯨꯟꯅ ꯈꯪꯉꯨꯗ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯅꯆꯟꯕꯨ ꯋꯥꯔꯧꯕꯤꯅꯣ ꯀꯩꯗꯧꯕꯩ ꯋꯥꯔꯧꯗꯣꯏꯅꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯤꯗꯤ ꯌꯥꯝ ꯇꯣꯟꯅ ꯍꯤꯡꯈ꯭ꯔꯖꯥꯠꯅꯤ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯁꯨ ꯅꯣꯝꯃꯒ ꯑꯗꯩ ꯐꯪꯉꯛꯄ ꯁꯦꯡꯗꯨꯅꯅꯦ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯛꯑ ꯍꯤꯡꯖꯔꯤꯕꯅꯤ ꯍꯥ ꯅꯨꯄꯤ ꯑꯉꯥꯡꯑꯕ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯉꯥꯡꯕꯣ ꯁꯣꯔꯤ ꯑꯩꯅ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯏꯗꯤꯅꯦ ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯑꯗꯨꯒ ꯑꯉꯥꯡꯗꯨꯅ ꯀꯅꯥ ꯑꯁ ꯑꯩꯈꯣꯏ ꯇꯥꯃꯣ ꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅꯦꯕ ꯅꯣꯏ ꯇꯥꯃꯣꯗꯤ ꯀꯩꯀꯩ ꯁꯨꯔꯤꯒꯦ ꯅꯠꯇꯦ ꯁꯦꯟꯒ ꯑꯝꯇ ꯇꯥꯟꯗ꯭ꯔꯣ ꯑꯁ ꯃꯥꯗꯤ ꯅꯥꯔ ꯂꯩꯕ ꯀꯨꯏꯔꯦꯗ ꯀꯩ ꯑꯣꯏꯅ ナリꯕ ꯋꯥꯈꯜ ꯂꯩꯅꯥꯅꯤꯗ ꯂꯥꯌꯦꯡꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯌꯦꯡꯕꯕꯨꯗꯤ ꯍꯧꯖꯤꯛꯇꯤ ꯈꯔꯕꯨꯗꯤ ꯐꯔꯦ ꯑꯗꯣ ꯀꯩꯗꯧꯕꯗ ꯅꯥꯔꯛꯏꯅꯣꯕ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯃꯄꯥꯟꯗꯒ ꯂꯩꯔꯒꯅꯦ ꯍꯥꯏꯗꯤ ꯗꯦꯜꯂꯤꯗꯒ ꯂꯩꯔꯒ ꯇꯨꯏꯁꯟꯒ ꯇꯧꯔꯒ ꯑꯆꯧꯕ ꯑꯦꯛꯖꯥꯝ ꯍꯥꯏꯗꯤ IAS ꯀꯨꯝꯕ ꯑꯃ ꯊꯥꯅꯤꯡꯕ ꯑꯦꯛꯖꯥꯝꯒ ꯑꯝꯇ ꯊꯥꯈꯤꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯊꯥꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯕ ꯂꯥꯏꯔꯤꯛꯀ ꯍꯩꯖꯜꯂꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯦ ꯂꯩꯁꯥꯕꯤ ꯑꯅꯤꯅ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯍꯦꯛꯇ ꯃꯨꯟꯅꯕ ꯑꯁ ꯏꯅꯥ ꯀꯩꯔꯥꯛꯀ ꯀꯨꯟꯈ꯭ꯔꯖꯥꯠꯅꯤꯗ ꯃꯁꯛꯀꯁꯦ ꯐꯖꯈ꯭ꯔꯖꯥꯠꯅꯤꯗ ꯁꯦꯟꯒꯁꯦ ꯑꯩ ꯊꯥꯒꯦ ꯃꯁꯝꯒꯁꯦ ꯁꯦꯠꯅꯔꯤꯕꯅꯦꯃꯤ ꯑꯦ ꯅꯣꯏ ꯇꯥꯃꯣꯗꯣ ꯃꯨꯟꯅꯔꯤꯔꯣ ꯍꯥꯏꯁꯦ ꯃꯨꯟꯅꯔꯤꯅꯤ ꯋꯥꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯐꯪꯍꯧꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏꯅꯦꯃꯤ ꯍꯦ ꯑꯗꯨꯒꯗꯤ ꯌꯥꯔꯨꯅꯨꯀꯣ ꯃꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯁꯦꯟ ꯄꯥꯏꯕ ꯀꯌꯥꯝ ꯍꯦꯜꯂꯒꯦ ꯌꯥꯔꯨꯅꯨ ꯍꯥꯏꯁꯤꯅꯤꯀꯣ ꯍꯣꯏꯕ ꯑꯗꯨꯕꯨꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯣꯏ ꯅꯇꯩꯃ ꯑꯣꯏꯔꯤꯁꯤꯅ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯁꯥꯎꯗꯅꯅꯦ ꯑꯩꯈꯣꯏꯅꯤꯃꯛ ꯑꯃꯠꯇ ꯂꯧꯗ꯭ꯔꯦ ꯑꯗꯨꯒ ꯀꯗꯥꯏꯗꯩꯅꯣ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯄꯨꯁꯜꯂꯛꯏꯅꯦꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯅ ꯂꯣꯏ ꯊꯥ ꯂꯩꯔꯦ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯉꯣ ꯙꯉꯥꯟꯕ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯨꯗꯅꯦ ꯐꯖꯅ ꯄꯥꯎ MCSꯇꯨꯗ ꯐꯥꯎꯅꯕ ꯑꯗꯨꯝ ꯍꯣꯠꯅꯧ ꯑꯗꯨꯗ ꯆꯪꯕ ꯁꯦꯟ ꯊꯨꯝ ꯑꯩ ꯂꯣꯏ ꯊꯥꯗꯅꯤ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯔꯒ ꯍꯥꯏꯗꯤ ꯋꯥꯔꯨꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯍꯣꯠꯅꯕꯁꯤꯗꯤ ꯍꯛꯀꯥꯝꯒꯁꯦ ꯋꯥ ꯆꯟꯕꯖꯥꯠꯅꯤ ꯐꯔꯦꯅꯦ ꯍꯌꯦꯡꯗꯩꯗꯤꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯕ ꯂꯥꯛꯑꯅꯨ ꯀꯔꯤꯒꯤ ꯅꯪ ꯂꯥꯛꯑꯅꯣꯕ ꯋꯥꯅꯕꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯆꯔꯥ ꯍꯦꯟ ꯇꯥꯔꯤꯅꯦ ꯍꯣ ꯑꯗꯣ ꯆꯔꯥ ꯍꯦꯟꯗꯅꯕꯅꯦ ꯂꯥꯏꯔꯤꯛꯁꯨ ꯆꯥꯡ ꯅꯥꯏꯅ ꯄꯥꯕ ꯌꯥꯅꯕ ꯍꯌꯦꯡꯗꯣ ꯏꯕꯥꯅꯤ ꯔꯦꯁꯇꯨꯔꯦꯟꯗꯔ ꯍꯣꯇꯦꯜꯗꯔ ꯀꯣꯐꯤꯔ ꯍꯩ ꯃꯍꯤꯔ ꯑꯃ ꯊꯛꯑꯒꯅꯦ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯁ ꯀꯣꯐꯤ ꯍꯩ ꯃꯍꯤ ꯂꯩꯅꯕ ꯁꯦꯟꯒ ꯂꯩꯖꯗꯦꯀꯣ ꯑꯩ ꯁꯦꯟꯒ ꯄꯥꯏꯖꯗꯦ ꯍꯥꯏꯁꯤꯅꯤ ꯍꯣ ꯑꯗꯣ ꯑꯩꯅ ꯄꯨꯊꯣꯛꯑꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗꯥꯉꯥꯟꯕꯒꯤ ꯁꯦꯟꯁꯨ ꯄꯤꯔꯝꯗꯣꯏꯅꯦ ꯑꯁꯦꯡꯕꯩꯔꯕ ꯑꯣ ꯅꯨꯄꯥ ꯁꯛ ꯐꯖꯕꯧ ꯇꯥꯔꯕ꯭ꯔꯣ ꯂꯣꯛ ꯍꯥꯕꯤꯔꯣ ꯂꯥꯛꯑꯣ ꯇꯟꯖꯥꯁꯤꯗ ꯀꯅꯥꯗꯣꯅ ꯀꯧꯔꯤꯗꯨꯕꯣ ꯅꯨꯄꯥꯅ ꯑꯁ ꯑꯁꯤ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣই ꯇꯥꯃꯣꯒ ꯏꯇꯩꯃꯒꯁꯦ ꯅꯨꯡꯇꯤꯒꯤ ꯈꯟꯅꯕꯒ ꯆꯩꯅꯕꯒ ꯐꯔꯦꯁꯦ ꯑꯩ ꯊꯝꯃꯒꯦ ꯍꯌꯦꯡꯗꯣ ꯁꯣꯏꯅꯗꯕꯤ ꯐꯔꯦꯅꯦ ꯁꯣꯏꯅꯗꯕꯤ ꯊꯝꯃꯦꯀꯣ ꯑꯁ ꯌꯥꯔꯦꯍꯦ ꯑꯣ ꯇꯥꯔꯕ꯭ꯔꯣ ꯁꯛ ꯐꯖꯕꯧ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯨꯠꯀ ꯄꯨꯛꯇꯦꯛꯇꯤ ꯅꯪꯕꯨ
ꯊꯕꯛ ꯁꯨꯕ ꯆꯠꯂꯔꯣꯏ ꯀꯣꯛ ꯆꯤꯛꯏ ꯄꯣꯊꯥꯔ ꯂꯩꯔꯅꯤꯅ ꯂꯩꯍꯧꯗꯥꯏꯅꯦ ꯑꯗꯨꯒ ꯀꯗꯥꯏꯗꯅꯣ ꯅꯪ ꯆꯠꯇꯣꯏꯁꯦ ꯍꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣꯕ ꯍꯣ ꯍꯧꯖꯤꯛꯇꯤ ꯀꯣꯛꯇꯣ ꯆꯤꯛꯄ ꯐꯔꯕ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯑꯦ ꯀꯗꯥꯏꯗ ꯍꯥ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯕ ꯏꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄꯩ ꯃꯑꯣꯡꯅꯤꯅꯦ ꯅꯠꯇꯦ ꯗ꯭ꯔꯦꯁꯀꯁꯤꯅ ꯇꯅꯥꯞꯄꯗꯅ ꯗ꯭ꯔꯦꯁꯁꯤꯅ ꯀꯅꯥꯗꯩ ꯂꯧꯔꯨꯏꯅꯣꯕ ꯍꯥ ꯀꯅꯥꯗꯩ ꯋꯥꯏꯔꯨꯏꯅꯣꯕ ꯍꯣ ꯑꯩꯒꯤꯅꯦ ꯀꯗꯥꯏꯗꯒꯤ ꯋꯥꯏꯔꯨꯗꯣꯏꯅꯣ ꯀꯅꯥꯗꯤ ꯋꯥꯏꯔꯨꯗꯣꯏꯅꯣꯕ ꯏꯁ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯤ ꯀꯅꯥꯏꯅꯣ ꯍꯥꯏꯕꯅꯦ ꯍꯣ ꯑꯩꯒꯤꯅꯦ ꯈꯪꯉꯕꯣ ꯃꯤ ꯂꯩꯔꯒ ꯁꯦꯠꯇ꯭ꯔꯕ ꯃꯤ ꯎꯄꯨ ꯊꯝꯖꯤꯜꯂꯒ ꯏꯁ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯅꯣꯅꯦ ꯎꯄꯨ ꯑꯃꯈꯛ ꯂꯩꯕꯗꯨꯁꯨ ꯑꯩꯒꯤ ꯐꯤꯔꯣꯟ ꯐꯅꯦꯛ ꯈꯔ ꯂꯩꯖꯔꯝꯕꯗꯨꯁꯨ ꯊꯤꯕꯣꯡꯒ ꯂꯣꯏ ꯑꯣꯟꯅ ꯊꯣꯛꯈꯤꯕꯗꯒꯤ ꯄꯨꯡꯍꯥꯡ ꯍꯥꯡꯉꯒ ꯂꯩꯔꯤꯕ ꯎꯄꯨꯗꯨꯕꯨ ꯏꯁ ꯃꯥꯅ ꯐꯤ ꯊꯝꯃꯤ ꯀꯥꯏꯅ ꯑꯣꯏ ꯕꯨꯡꯉꯣ ꯅꯆꯤꯟꯗꯣ ꯊꯥꯕꯗ ꯍꯧꯔꯅꯤꯌꯦ ꯑꯣ ꯅꯪꯅ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯑꯩꯅ ꯊꯝꯕ ꯀꯔꯤꯅꯣ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯗ ꯀꯔ ꯍꯦꯛ ꯌꯦꯡꯁꯤꯜꯂꯛꯑꯒ ꯑꯣ ꯌꯦꯡꯁꯤꯟꯖꯗꯦ ꯅꯪꯉꯣꯟꯗ ꯌꯦꯡꯁꯤꯟꯅꯕꯅꯦ ꯃꯇꯝꯒ ꯂꯩꯖꯗꯦ ꯊꯤꯕꯣꯡꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯄꯨ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅꯦ ꯉꯥꯛꯇ ꯁꯪꯖꯗꯦ ꯑꯣ ꯌꯥꯔꯦ ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦ ꯅꯆꯤꯟꯗꯨ ꯊꯨꯝꯖꯤꯜꯂꯛꯇꯅ ꯑꯣ ꯊꯣꯝꯖꯤꯜꯂꯛꯄꯒ ꯂꯥꯏꯔꯤꯌꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤꯅꯦ ꯂꯧꯈꯠꯅꯕ ꯆꯦꯡ ꯑꯝꯇ ꯂꯩꯇꯦ ꯊꯥꯎ ꯊꯨꯝꯒ ꯑꯝꯇ ꯂꯩꯇꯦꯀꯣ ꯂꯩꯇ꯭ꯔ ꯊꯣꯡꯉꯨꯅꯨ ꯇꯣꯛꯊꯣꯛꯑꯣ ꯊꯣꯡꯉꯨꯅꯨ ꯇꯣꯛꯊꯣꯛꯑꯣ ꯑꯗꯣ ꯅꯉꯣꯟꯗ ꯂꯨꯄꯥ 10 20ꯒ ꯌꯥꯎꯔꯤꯕꯣ ꯑꯦ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯅꯠꯇꯦ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣꯕ ꯁꯦꯜ ꯇꯥꯟꯒꯗꯕ ꯅꯨꯄꯥ ꯅꯪꯅ ꯁꯦꯜ ꯇꯥꯟꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯌꯨ ꯀꯥꯏꯅ ꯑꯣ ꯂꯩꯇ꯭ꯔꯗꯤ ꯇꯣꯛꯑꯦꯗꯅ ꯑꯗꯨ ꯆꯠꯂꯤꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯦ ꯍꯣ ꯆꯠꯂꯤꯕ ꯊꯕꯛ ꯆꯠꯂꯤꯕ ꯏ ꯀꯔꯛꯇꯅꯅꯦ ꯃꯁꯤ ꯅꯨꯄꯥꯁꯤꯒ ꯑꯩꯒꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯅꯦ ꯑꯩꯇ ꯁꯤꯈ꯭ꯔ ꯐꯔꯝꯅꯤ ꯍꯣ ꯅꯪꯇ ꯑꯩ ꯍꯜꯂꯛꯄꯗ ꯁꯤꯔꯝꯃꯣ ꯑꯣ ꯍꯨꯔꯥꯟꯕꯥꯎ ꯅꯪ ꯍꯜꯂꯛꯄꯗꯅꯦ ꯌꯨꯝ ꯋꯥꯅꯨꯉꯅꯤ ꯅꯪ ꯑꯗꯣ MCSꯗꯤ ꯐꯥꯎꯗꯕ ꯌꯥꯔꯣꯏꯀꯣ ꯂꯥꯏꯔꯤꯛꯇꯣ ꯀꯟꯅ ꯄꯥꯎꯕ ꯅꯪꯅ MCS ꯐꯥꯎꯔꯗꯤꯅꯦ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯥꯔꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯩꯝ ꯈꯟꯕꯤꯔꯨꯔꯅꯨ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯗꯕꯅꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯉꯥꯛꯇꯅꯦꯕ ꯑꯩꯒꯤ ꯑꯣꯏꯔꯕꯁꯦ ꯅꯪꯒꯤꯁꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯍꯧꯖꯤꯛꯁꯦ ꯑꯩꯉꯣꯟꯗ ꯁꯦꯟꯊꯨꯝ ꯈꯔꯗꯤ ꯃꯔꯨ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯂꯩꯕꯗꯁꯨ ꯁꯦꯟ ꯌꯥꯝ ꯆꯪꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯁꯨ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯥꯡꯕ ꯇꯁꯦꯡꯅ ꯑꯩꯁꯦ ꯈꯔ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯦꯟꯗꯨꯕꯨ ꯀꯌꯥ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯅꯣ ꯀꯌꯥꯝ ꯌꯥꯝꯃꯤꯅꯣꯕ ꯌꯥꯝꯕꯒꯤ ꯅꯠꯇꯦꯗ ꯍꯧꯖꯤꯛ ꯈꯔ ꯆꯠꯅꯅꯕꯩꯅꯦ ꯒꯥꯔꯤ ꯃꯆꯥꯁꯦ ꯑꯃꯗꯤ ꯂꯩꯅꯤꯡꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯀꯣꯟꯅ ꯂꯩꯔꯒꯦꯗ ꯍꯣꯏ ꯏꯕꯨꯡꯉꯣ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯒꯥꯔꯤ ꯃꯆꯥ ꯑꯃꯅꯦ ꯍꯌꯦꯡ ꯍꯟꯆꯤꯠ ꯂꯧꯔꯁꯦ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯀꯥꯔ ꯑꯣꯏꯅ ꯂꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯌꯥꯔꯅꯤꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯗꯤ ꯌꯥꯔꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯈꯔ ꯂꯧ ꯌꯥꯔꯅꯤꯁꯦ ꯀꯩ ꯈꯜꯂꯤꯅꯣ ꯁꯨꯝ ꯀꯩꯅꯣꯝ ꯈꯜꯂꯝꯕꯅꯤꯗ ꯑꯗꯨꯗꯤ ꯊꯦꯡꯉꯦ ꯆꯠꯂꯁꯤꯔꯥ ꯆꯠꯂꯁꯦ ꯅꯪꯅ ꯀꯩꯅꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯄꯥꯈꯪ ꯅꯧꯅ ꯐꯥꯒꯠꯂꯛꯄꯗꯧꯅ ꯃꯤꯡꯖꯦꯡ ꯃꯃꯥꯡꯗꯨꯗ ꯄꯣꯁ ꯇꯧꯗꯅ ꯂꯩꯗꯨꯅ ꯍꯥ ꯄꯥꯈꯪ ꯐꯥꯒꯠꯂꯛꯏꯔꯕ ꯏꯁ ꯅꯨꯃꯤꯗꯥꯡꯒꯁꯤꯅ ꯂꯣꯟ ꯐꯣꯟꯒꯁꯤ ꯅꯥꯀꯣꯡꯗ ꯆꯞꯄꯗꯅ ꯅꯠꯇꯦ ꯀꯅꯥꯒꯅꯣꯕ ꯅꯪꯅ ꯋꯥꯔꯤ ꯆꯤꯛꯊꯅꯩꯗꯨꯅ ꯀꯅꯥꯒꯅꯣ ꯍꯥꯏꯕꯅꯦ ꯑꯣ ꯃꯤꯒ ꯀꯔꯤꯅꯣ ꯃꯃꯥꯟꯅꯕꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯅ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯩ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯩꯑꯕ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛꯇ ꯄꯥꯈꯪꯒ ꯁꯥꯒꯠꯂꯛꯑꯗꯅ ꯑꯣ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯅꯣꯏ ꯊꯥꯛꯅꯕ ꯍꯣꯠꯅꯕꯗꯤꯅꯦ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯩꯗꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯕꯗꯣ
ꯑꯗꯨꯗꯤ ꯅꯇꯨꯊꯤꯗꯅ ꯅꯆꯥ ꯄꯣꯛꯏꯁꯤꯗꯤ ꯀꯅꯥ ꯂꯥꯛꯑ ꯊꯥꯛꯇꯣꯔꯤꯕ? ꯑꯣ ꯑꯗꯨꯅꯕꯨ ꯑꯩꯁꯨꯅꯦ ꯑꯩ ꯊꯥꯛꯄ ꯉꯝꯕ ꯅꯨꯄꯤ ꯑꯃ ꯀꯨꯆꯤ ꯊꯤꯔꯤꯕ. ꯐꯪꯒꯅꯤ, ꯁꯣꯏꯗꯅ ꯐꯪꯒꯅꯤꯕ. ꯑꯣ ꯂꯩꯖꯔꯕꯗꯣ ꯑꯩꯒꯤꯗꯃꯛꯇꯗꯤ ꯂꯦꯞꯄꯤꯔꯕꯗꯣ. ꯀꯌꯥꯗꯅꯣꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ? ꯑꯣ ꯅꯪꯇ ꯅꯄꯥꯝꯍꯟꯈ꯭ꯔꯣ. ꯅꯪꯅꯕꯨ ꯍꯦꯛ ꯍꯟꯈ꯭ꯔꯕ ꯃꯤꯗꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯟ ꯊꯨꯝ ꯃꯌꯥꯝ ꯄꯨꯔꯒꯅꯦ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒꯦ ꯍꯥꯏꯔꯕ ꯑꯗꯨꯒꯅꯦ ꯆꯥꯎꯅ ꯂꯨꯍꯣꯡꯗꯣꯏꯕ. ꯃꯁꯤ ꯃꯃꯥꯏꯁꯦ ꯀꯌꯥꯗꯤ ꯏꯀꯥꯏ ꯈꯪꯗ꯭ꯔꯤ ꯅꯨꯄꯥꯅꯣꯅꯦ? ꯑꯣ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯗꯤ ꯑꯩ ꯅꯠꯇꯤꯌꯦ ꯅꯪꯅꯦ. ꯅꯁꯛꯇꯣ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ. ꯃꯁꯤ ꯅꯨꯄꯥꯁꯦ ꯉꯥꯎꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯏꯕ. ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯊꯣꯏꯅꯕꯨ ꯈꯜꯂꯨꯗꯦ. ꯃꯁꯤ ꯅꯨꯄꯤ ꯀꯣꯏꯔꯤꯖꯥꯠꯂꯥ ꯈꯪꯗꯦꯃꯤ. ꯃꯁꯤ ꯈꯪꯅꯤ, ꯃꯁꯤ ꯂꯥꯟ ꯇꯧꯒꯦꯕ. ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ. ꯀꯅꯥ? ꯑꯩꯁꯦ ꯃꯤ ꯑꯃꯈꯛ ꯊꯤꯖꯔꯛꯄ. ꯌꯥꯅꯤꯌꯦ, ꯀꯥꯈꯠꯄꯤꯔꯛꯑꯣ. ꯌꯥꯅꯤꯌꯦ, ꯂꯧꯊꯣꯛꯄꯤꯔꯣꯅꯨ, ꯀꯥꯈꯠꯄꯤꯔꯛꯑꯣ. ꯑꯩꯁꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯕ. ꯌꯥꯅꯤ, ꯁꯤꯗ ꯐꯝꯕꯤꯌꯣ. ꯀꯅꯥꯅꯣ ꯊꯤꯕꯤꯔꯛꯏꯗꯨꯕꯣ? ꯇꯁꯦꯡꯅ ꯏꯀꯥꯏ ꯍꯥꯏꯖꯔꯕꯗꯅꯦ ꯏꯅꯝꯃ ꯍꯦꯛꯇ ꯀꯧꯖꯔꯒꯦ. ꯃꯍꯥꯛꯇꯣ ꯂꯥꯏꯔꯖꯔꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯕ ꯖꯥꯠꯅꯤ. ꯌꯦꯡꯕꯗꯅꯦ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯃꯥꯜꯂꯦꯕ. ꯍꯟꯗꯛꯁꯦ MCS ꯊꯥꯒꯗꯕꯅꯦꯁꯨ ꯍꯥꯏꯌꯦ ꯏꯅꯝꯃ. ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯁꯦꯟ ꯊꯨꯝꯒ ꯄꯥꯏꯖꯗꯕꯗꯨꯗ ꯃꯌꯨꯝꯗ ꯍꯦꯛꯇ ꯁꯦꯟ ꯈꯔ ꯄꯤꯔꯨꯔꯒꯦꯅ ꯂꯥꯛꯆꯔꯕꯅꯦ. ꯑꯗꯣ ꯃꯤ ꯑꯌꯥꯝꯕꯗ ꯍꯪꯕꯗꯅꯦ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯔꯛꯄ. ꯑꯗꯣ ꯂꯥꯁꯇꯅꯦ ꯁꯤꯗ ꯑꯝꯇ ꯆꯪꯉꯒ ꯍꯪꯉꯨꯆꯣꯅ ꯆꯪꯉꯛꯏꯅꯦ ꯏꯅꯝꯃ. ꯀꯩꯅꯣꯅꯦ? MCS ꯊꯥꯒꯗꯕꯅꯦꯕ? ꯃꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ? ꯃꯃꯤꯡꯕꯨꯗꯤ ꯉꯥꯟꯕ ꯀꯧꯕꯅꯦ ꯏꯅꯝꯃ. ꯍꯥ? ꯉꯥꯟꯕꯕ? ꯑꯗꯣ MCS ꯊꯥꯒꯗꯕ? ꯗꯥꯏꯔꯦꯛ ꯊꯥꯒꯗꯕꯅꯦ ꯏꯅꯝꯃ. ꯑꯣ, ꯗꯥꯏꯔꯦꯛ ꯊꯥꯒꯗꯕ? ꯍꯣꯏ. ꯑꯩꯅꯗꯤ ꯈꯪꯖꯗ꯭ꯔꯦꯕ. ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯝꯇ ꯀꯧꯊꯣꯛꯆꯔꯛꯀꯦ. ꯃꯉꯣꯟꯗ ꯑꯝꯇ ꯀꯨꯞꯅ ꯍꯪꯁꯦꯕ. ꯍꯣꯏ ꯌꯥꯏꯌꯦ. ꯇꯥꯔꯤꯕ꯭ꯔో? ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ. ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ. ꯐꯣꯟꯒ ꯅꯧꯊꯗꯅꯅꯦ ꯀꯥꯟꯅꯔꯔꯣꯏ ꯏꯕꯦꯝꯃ. ꯅꯁꯛꯇꯣ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ. ꯑꯣ, ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯁꯨꯅꯦ ꯃꯤ ꯂꯥꯛꯏꯁꯦ ꯃꯁꯛꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯅꯦ. ꯍꯥ? ꯀꯅꯥꯅꯣꯅꯦ? ꯑꯣꯏꯔꯦꯗ. ꯅꯪ ꯁꯤꯅ ꯀꯅꯥ? ꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦꯕ. ꯑꯩꯕꯨ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯑꯣꯏꯔꯕꯗꯣ. ꯑꯣ, ꯑꯩ ꯏꯁꯥꯁꯦ ꯑꯁꯤꯗꯒꯤ ꯍꯦꯔꯣꯁꯤꯒꯤꯅꯦ ꯍꯦꯔꯣꯏꯟꯅꯦ ꯍꯥꯏꯕ ꯇꯥꯔꯦ. MCSꯁꯦ ꯅꯪꯕꯨ MCS ꯊꯥꯗꯣꯏꯅꯦꯗꯥꯏꯅꯦ? ꯑꯗꯨꯁꯨ ꯗꯥꯏꯔꯦꯛ. ꯃꯆꯤꯟ ꯈꯨꯊꯤꯁꯦ. ꯑꯝꯇ ꯉꯥꯏꯕꯤꯈꯣ. ꯁꯣꯝꯁꯦ MCSꯅꯦ ꯍꯥꯏꯗꯤ ꯌꯥꯝ ꯆꯣꯞꯄꯩ ꯃꯑꯣꯡꯅꯤꯅꯦ. ꯍꯥ? MCS ꯄꯥꯝꯃꯤ ꯏꯕꯦꯝꯃ. ꯁꯣꯝꯁꯦ MCS ꯊꯥꯗꯣꯏꯅꯦ ꯍꯥꯏꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯍꯦꯛꯇ ꯌꯥꯔꯛꯏꯁꯤꯅꯗꯤ. IS ꯊꯥꯗꯣꯏꯅꯦ ꯀꯥꯏ ꯍꯥꯏꯔꯗꯤ ꯃꯤ ꯅꯨꯄꯥ ꯃꯌꯥꯝꯗꯨꯗ ꯍꯦꯛꯇ ꯆꯤꯟꯖꯤꯟꯕ ꯇꯥꯔꯦꯅꯦꯅ. ꯃꯥꯏꯊꯥꯕꯤꯁꯤꯗꯤ. ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨꯗ. ꯃꯩꯊꯥꯕꯤ ꯀꯥꯏꯗꯨꯗꯤ. ꯁꯨꯝ ꯃꯥꯅ ꯁꯤꯊꯅꯗꯒ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯁꯦꯝꯕꯤꯔꯒꯦꯅ ꯌꯥꯈꯤꯕꯩ ꯋꯥꯅꯤ. ꯍꯣꯏ, ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ. MCSꯄꯨ ꯊꯥꯈꯤꯗꯣꯏꯔꯣ? ꯊꯥꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯦ. ꯍꯣꯏ ꯏꯕꯦꯝꯃ, ꯂꯦꯞꯄꯤꯔꯅꯨ. ꯃꯥꯒꯤꯗꯃꯛꯇꯗꯤꯅꯦ ꯑꯩ ꯑꯗꯨꯝ ꯂꯦꯞꯆꯔꯒꯦ. MCS ꯀꯥꯏꯗꯨꯗꯤꯅꯦ ꯅꯃꯪꯗꯕꯨ ꯈꯜꯂꯨꯔꯅꯨ. ꯁꯦ, ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯕ ꯁꯥꯏꯁꯦ ꯃꯦꯇ꯭ꯔꯤꯛ ꯐꯦꯜꯅꯤ ꯈꯪꯉꯕꯣ? ꯃꯥꯅ ꯃꯦꯇ꯭ꯔꯤꯛ ꯐꯦꯜ ꯑꯣꯏꯕꯗꯒꯤꯅꯦ ꯑꯩꯒꯁꯦ ꯐꯥꯕꯣꯏ ꯆꯨꯡꯕꯣꯏ ꯄꯨꯕꯤꯔꯛꯏꯅꯦ. ꯍꯧꯖꯤꯛꯇꯤ ꯃꯥꯡꯉꯦꯗꯅ ꯑꯩꯁꯨ. ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯆꯤꯟ ꯌꯥꯝ ꯊꯤꯖꯥꯅꯤꯅ. ꯑꯩ ꯌꯥꯝ ꯀꯥꯏꯗ. ꯃꯁꯤ ꯅꯨꯄꯥꯁꯦ ꯆꯠꯂꯝꯗꯥꯏꯁꯤꯗꯅꯦ ꯃꯃꯥꯏꯁꯦ ꯈꯨꯄꯥꯛ ꯉꯛꯇ ꯊꯥ. ꯍꯦ, ꯊꯝꯕꯥꯜ ꯑꯩ ꯂꯩꯔꯤꯉꯩꯗꯅꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯁꯣꯛꯀꯗꯕ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗ ꯂꯩꯇ꯭ರಿ ꯈꯪꯉꯣ. ꯑꯗꯨꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯃꯥ ꯌꯥꯝ ꯀꯜꯂꯤ. ꯏꯀꯥꯏꯕ ꯈꯪꯗꯦꯕ. ꯃꯁꯤ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛ ꯊꯥꯖꯜꯂꯨ. ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯦꯕ. ꯑꯩꯅ MCS ꯊꯥꯗꯣꯏꯅꯤꯇ ꯍꯥꯏꯔꯨꯕꯗ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯅꯨꯄꯥ ꯐꯥꯗꯣꯏꯒꯤ ꯂꯨꯝꯗꯅ ꯂꯩꯕꯖꯥꯠꯅꯤ. ꯀꯌꯥꯗ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯁꯦ ꯌꯦꯡꯉꯨ. ꯃꯩꯊꯥꯕꯤꯁꯤꯗꯤ. ꯐꯩ ꯅꯪ ꯈꯪꯅꯤꯗꯅ. ꯅꯪ ꯐꯩꯕ ꯅꯪ. ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯕ ꯂꯥꯛꯎ ꯅꯪ.
ꯅꯀꯣꯛꯇꯣ ꯊꯨꯒꯥꯏꯍꯟꯒꯦ ꯅꯪ ꯈꯪꯅꯤꯗꯅ ꯅꯪ ꯍꯣꯏ 이베마 ꯅꯣꯏꯔꯣꯝꯗꯒꯗꯤꯅꯦ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯔꯛꯑꯔꯣꯏ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩ ꯈꯜꯂꯨꯔꯒ ꯃꯁꯤ ꯆꯣꯞꯇꯤꯍꯦ ꯂꯩꯍꯧꯔꯣ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯍꯥꯏꯁꯤꯅꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯕ ꯊꯝꯕꯥꯜ ꯍꯥꯏꯁꯦ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗꯕ꯭ꯔꯕ ꯊꯝꯕꯥꯜ ꯑꯩꯅ ꯀꯧꯔꯤꯁꯦ ꯅꯪꯉꯣꯟꯗꯅꯦꯕ ꯍꯩ ꯑꯩꯅ ꯉꯥꯏꯈꯣꯗꯅ ꯄꯥꯏꯔꯛꯀꯅꯣ ꯑꯝꯇꯒ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯄꯥꯏꯔꯛꯀꯅꯣ ꯍꯥꯏꯕꯅꯦ ꯍꯩ ꯅꯪꯕꯨ ꯉꯥꯎꯔꯕ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯉꯥꯎꯗꯣꯏꯕ ꯑꯩꯔ ꯅꯪꯂ ꯉꯥꯎꯔꯤꯁꯦ ꯍꯥ ꯉꯥꯎꯔꯤꯁꯤꯕꯨ ꯑꯩꯔ ꯅꯪꯂꯕ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯁꯤꯅꯦ ꯅꯆꯥ ꯄꯤꯛꯇ꯭ꯔꯨꯁꯤ ꯍꯨꯟꯗꯣꯛꯑꯝꯃꯒ ꯀꯥꯏꯗ ꯄꯥꯏꯒꯦ ꯍꯥꯏꯕꯅꯣ ꯀꯗꯥꯏꯗ ꯄꯥꯏꯔꯨꯒꯦ ꯍꯥꯏꯅꯣ ꯍꯥꯏꯌꯣ ꯅꯪ ꯇꯔꯣ ꯄꯥꯏꯕꯝ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯑꯩꯁꯨꯅꯦ ꯄꯥꯏꯕꯝꯒꯤ ꯄꯥꯏꯕꯝ ꯉꯥꯛꯇꯅꯦ ꯑꯦ ꯀꯥꯏ ꯄꯥꯏꯗꯣꯏꯕ ꯍꯥ ꯀꯗꯥꯏꯗ ꯄꯥꯏꯗꯣꯏꯅꯣꯕ ꯅꯍꯥꯟꯋꯥꯏ ꯏꯅꯥꯛ ꯈꯨꯟꯅ ꯁꯥꯕ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯝ ꯂꯩꯔꯝꯕꯗꯨꯁꯨ 4-5 ꯀꯥꯞꯄꯗꯒꯤ ꯑꯣꯚꯔꯗꯣꯁ ꯑꯣꯏꯗꯅ ꯂꯦꯇꯤꯟꯗ ꯁꯤꯔꯦꯅ ꯌꯥ ꯂꯥꯎꯅꯈꯤꯕꯗꯨ ꯅꯅꯥꯗꯣ ꯇꯥꯔꯤ ꯅꯠꯇ꯭ꯔ ꯅꯪ ꯑꯗꯨꯒ ꯂꯧꯕꯤꯅꯕꯁꯨ ꯂꯩꯔꯔꯣꯏꯗꯕ ꯃꯥꯅ ꯄꯥꯏꯔꯨꯔꯒꯦ ꯀꯥꯏꯅ ꯍꯣ ꯑꯩꯒꯤꯁꯨꯅꯦ ꯌꯨꯝ ꯂꯩꯖꯩꯌꯦ ꯌꯨꯝꯗ ꯆꯠꯇꯣꯏꯕ ꯏꯄꯥꯝꯗ ꯑꯗꯨꯒꯅꯦ ꯅꯪ ꯑꯩꯈꯣꯏ ꯗꯗꯥꯗ ꯇꯥꯛꯊꯣꯛꯑꯒꯅꯦ ꯗꯣꯟ ꯊꯤꯟꯕꯗꯧꯅ ꯊꯤꯜꯍꯟꯗꯣꯏꯕ ꯑꯩ ꯆꯠꯂꯦ ꯑꯥꯏ ꯃꯁꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩ ꯅꯪ ꯀꯧꯕ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏꯀꯣ ꯅꯨꯄꯤ ꯑꯃ ꯊꯤꯒꯦ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯤ ꯑꯃ ꯊꯤꯒꯦꯕ ꯑꯣ ꯊꯤꯍꯧꯔꯣ MCS ꯑꯃꯃꯨꯛꯅꯦ ꯊꯤꯍꯧꯔꯣ ꯅꯪ ꯍꯦꯛ ꯍꯜꯂꯛꯑꯕ ꯌꯨꯝꯕꯥ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯤꯁꯤꯅꯦ ꯉꯥꯏꯈꯣ ꯊꯝꯕꯥꯜ ꯃꯥꯂꯦꯝ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯕꯣ ꯑꯩꯁꯦ ꯊꯕꯛ ꯑꯝꯇ ꯑꯁꯥꯏꯕꯨꯛꯇ ꯆꯠꯀꯦ ꯇꯧꯕꯅꯦ ꯊꯝꯕꯥꯜ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯅꯪꯁꯦ ꯀꯃꯥꯏ ꯇꯧꯔꯤꯒꯦꯕ ꯁꯨꯝ ꯄꯨꯡꯂꯩ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯁꯦ ꯈꯔꯁꯨ ꯊꯨꯔꯕ ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯁꯦ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯉꯥꯏꯈꯣ ꯊꯝꯕꯥꯜ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯗꯨ ꯅꯠꯇꯤꯌꯦ ꯍꯧꯖꯤꯛꯇꯤ ꯏꯆꯝ ꯆꯝꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯟꯅꯔꯁꯦ ꯑꯩꯕꯨꯁꯨ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯗꯣ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯂꯦꯝ ꯅꯪꯁꯨ ꯂꯨꯍꯣꯡꯉꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯂꯨꯍꯣꯡꯉꯦ ꯀꯨꯏꯗ꯭ꯔꯤꯗ ꯑꯗꯣ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯄꯥꯟꯗ ꯂꯩꯌꯦ ꯑꯗꯣ ꯉꯟꯁꯨ ꯉꯜꯂꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯃꯥꯂꯦꯝ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯎꯔꯒ ꯏꯕꯥꯅꯤꯃꯨꯛ ꯂꯥꯟꯅ ꯂꯧꯅꯈꯤꯅꯤ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯎꯅꯔꯁꯦꯕ ꯑꯩ ꯆꯠꯂꯒꯦ ꯊꯝꯕꯥꯜ ꯅꯪ ꯍꯥꯏꯗꯣ ꯂꯣꯏ ꯆꯨꯝꯃꯦ ꯑꯗꯣ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯒ ꯎꯅꯔꯨꯗ꯭ꯔꯒ ꯂꯝꯕꯤꯁꯤꯗ ꯊꯥꯖꯗꯅ ꯊꯦꯡꯅꯕꯁꯤꯗ ꯑꯩꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯈꯔ ꯍꯪꯅꯤꯡ ꯇꯧꯕꯅꯦ ꯉꯥꯏꯍꯥꯛꯇꯪ ꯁꯣꯝꯗ ꯂꯩꯁꯜꯂꯛꯑꯣ ꯀꯨꯏꯔꯣꯏꯌꯦ ꯀꯌꯥꯝ ꯀꯨꯏꯔꯕꯅꯣ ꯑꯩꯈꯣꯏꯅꯤ ꯎꯅꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯦ ꯃꯥꯂꯦꯝ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯗꯨꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯅꯦ ꯊꯝꯕꯥꯜ ꯅꯪꯁꯦ ꯌꯥꯝ ꯍꯣꯡꯉꯝꯃꯦ ꯃꯥꯅꯤꯗ ꯑꯩꯅ ꯈꯜꯂꯤꯁꯦ ꯆꯨꯝꯃꯤꯗ ꯅꯍꯥꯟ ꯅꯪꯅ ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯔꯛꯄꯗ ꯎꯈꯤꯕ ꯁꯛꯇꯝꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯒꯗꯤ ꯌꯥꯝ ꯍꯣꯡꯉꯝꯃꯦ ꯑꯗꯣ ꯅꯣꯏꯒꯤ ꯍꯁꯕꯦꯟꯗꯨꯕꯨ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯁꯨꯝ ꯑꯐꯪ ꯐꯪꯕ ꯊꯕꯛ ꯁꯨꯅꯣꯝꯃꯤ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯃꯔꯝ ꯃꯣꯛꯄꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯅꯪꯕꯨꯗꯤ ꯂꯨꯅ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯂꯨꯅꯕꯨꯗꯤ ꯑꯗꯨꯝ ꯇꯧꯕꯤꯌꯦ ꯑꯗꯨꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ ꯃꯥꯂꯦꯝ ꯅꯪꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯅ ꯇꯥꯏ ꯃꯤ ꯃꯆꯥꯗꯤ ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯑꯗꯨ ꯍꯥꯟꯅ ꯅꯨꯡꯉꯥꯏꯔꯨꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯅ ꯅꯪꯁꯦ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯗ ꯑꯩꯁꯦ
ꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯃꯃꯤ ꯑꯃ ꯇꯥꯕꯒꯨꯝ ꯎꯏ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯂꯩꯔꯗꯤ ꯑꯩ ꯀꯩꯅꯣ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯌꯥꯔꯅꯤꯗ ꯃꯥꯂꯦꯝ ꯑꯩ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯑꯩꯕꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯁꯦꯜ ꯊꯨꯝ ꯇꯥꯟꯕ ꯊꯕꯛ ꯁꯨꯕ ꯈꯔ ꯇꯟꯕ ꯍꯥꯏꯇꯥꯔꯦ ꯑꯦ ꯃꯣꯏ ꯅꯨꯄꯥꯒ ꯍꯨꯟꯗꯅꯒ ꯇꯧꯏꯅꯦ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯁꯦꯜ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯐꯤꯖꯦꯠ ꯆꯛꯆꯦꯠꯁꯤꯁꯨ ꯃꯑꯣꯡ ꯑꯃ ꯇꯥꯗꯕꯁꯤꯗ ꯃꯤꯅ ꯍꯦꯛ ꯎꯕꯗ ꯅꯪꯅ ꯑꯃꯨꯛ ꯑꯩꯒꯤ ꯋꯥꯔꯤꯁꯤꯗ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯗꯗꯤ ꯃꯄꯥꯟꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯑꯌꯥꯝꯕꯅ ꯑꯩ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯌꯦ ꯑꯩ ꯅꯣꯡꯃ ꯅꯣꯏꯗ ꯁꯣꯏꯗꯅ ꯅꯨꯄꯥꯅ ꯉꯥꯎꯕꯅꯤ ꯅꯨꯄꯤ ꯃꯥꯅꯒ ꯉꯥꯎꯈꯠꯂꯛꯑꯗꯅ ꯅꯪꯒꯤ ꯅꯨꯄꯥꯒꯁꯨ ꯃꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯑꯗꯣ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯏꯔꯛꯑꯣꯅꯦ ꯅꯪꯒꯤ ꯂꯣꯀꯦꯁꯟ ꯊꯤꯔꯒ ꯑꯩ ꯂꯥꯛꯀꯦꯕ ꯅꯨꯡꯉꯥꯏꯅꯦꯕ ꯌꯨꯝꯕꯥ ꯅꯨꯡꯉꯥꯏꯅꯦꯕ ꯈꯪꯅꯤꯗꯅ ꯅꯪ ꯃꯥꯂꯦꯝ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯑꯣ Oh, tumo. Tumo. Kaidaurge nangsu ngahakta di tumma yai he. As sina di yaroine. As sidi kamai tongne. As aibu akoi te moida chalaga angang si sinoba na phagdui jala. As oiroine dusu. Sida tine yadadana tongan hongdo laikhra duda. Aina kamai chala thiluduinoba. Harauroi Pasi nupise kaya na patrino mi. Mapam sa kesu angang si pura sa lodana. Nati mana yok pang amaroi haisu. Hayeng wai chaur kai na dum laurura lore. Adu di nati angang petawasi hundu maga hekta chatkiba. Pai. Angang si thiluke bai. Adu di. Oh, asi pise kok upsalaga uktotong sa khalore. Masigi pisina kok upsalaga sa khalore. Aina tawsi yang heribo. Ha. Mina uraga aise kaini haina kine. Aidana tana nangsu na mai khuroidraba. Tongnu adwain tongnu aisini. Ngahak adu ngangna sanabibu. Nangidu khara di hermandraba. Mi aina thawaina koige hairubasu natabadubu. Mai mawongduda aina MCS tang palu bai wani aduda moi haujikan nupi sing yauna bido torpai wani ado nanga igana thing ang khramana tro masida nangna ga saudana yum thadu he da chakani kaina ai nang thamoi khara dikan maliko thamoi kan mali haisine nasa ga igase kam khanna bai mongni ne angang se nasa di kapini Se, mabuk lama ba ni? Se ba? Se mi? Kadai, piro se. Nasak to, yeningre, tin haure. Masi nupi se masi. Ay mihun arang bido karakter na ne. Nati. Yung sidagi sa kiri kaladi, angang si pura kok sa koda na. Ado di nati. Mabo mo kau bulang na ba?
ꯑꯉꯥꯡ ꯄꯦꯠꯇ ꯋꯥꯁꯤ ꯊꯝꯖꯤꯜꯂꯝꯃꯒ ꯗꯞ ꯇꯧꯔꯤꯅꯦꯃꯤ ꯃꯕꯨꯛꯁꯦ ꯀꯌꯥ ꯐꯨꯠꯇ꯭ꯔꯤꯅꯣꯃꯤ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣꯕ ꯀꯅꯥꯅꯣꯕ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯁꯦ ꯑꯁ ꯏꯃꯥꯟꯅꯕꯅꯦꯕ ꯊꯕꯛꯇꯣ ꯈꯔ ꯍꯥꯏꯔꯛꯑꯣ ꯄꯨꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯁꯤ ꯍꯥꯏꯅꯈꯤꯕ ꯑꯗꯨꯗ ꯁꯨꯡꯍꯥꯏ ꯍꯦꯛ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯃꯕꯨꯛ ꯐꯠꯇꯦꯅ ꯁꯨꯝ ꯆꯩꯔꯝꯕꯩ ꯋꯥꯅꯦꯕ ꯅꯪꯁꯤꯅ ꯃꯔꯣꯟ ꯑꯃ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯁꯦ ꯍꯌꯦꯡꯃꯨꯛ ꯃꯄꯣꯛꯇꯗꯤꯅꯦ ꯉꯥ ꯂꯂꯣꯟꯕꯤ ꯑꯣꯏꯅ ꯄꯣꯛꯀꯗꯕꯅꯤ ꯉꯥ ꯂꯂꯣꯟꯕꯤ ꯑꯣꯏꯅ ꯄꯣꯛꯀꯗꯕꯅꯤ ꯍꯥꯏꯁꯤꯅꯤ ꯑꯁ ꯆꯣꯞꯄꯤ Era nupi lam hena ꯇꯟꯖꯥꯁꯤ ꯇꯧꯔꯤꯁꯤ mui nupi na phairing turing to bagai dudi never haijin thot yaudaba sikin thot yaudaba nupi ne hainingeba nipa na hanaga ngai hak phagi oi kari oi ngokshin phaishin narubadi toina kaiba nattiyo ꯐꯩ ꯉꯁꯤꯗꯤ ꯈꯪꯅꯦꯕ ꯉꯝꯕ ꯅꯤꯄꯥ ꯅꯤꯄꯥ ꯑꯁ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯀꯩꯁꯨ ꯅꯠꯇꯕꯗ ꯅꯤꯄꯥ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩ ꯀꯩꯁꯨ ꯅꯠꯇꯕꯗ ꯅꯨꯄꯤꯅ ꯑꯐꯥꯎ ꯁꯥꯕꯗꯤꯅꯦ ꯁꯨꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯇꯞꯅ ꯉꯥꯡꯉꯣꯃꯤ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯩ ꯍꯧꯅꯔꯤꯕ ꯃꯨꯠꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯇꯨ ꯏꯁꯤꯡꯕꯨꯗꯤ ꯑꯩꯅ ꯄꯣꯔꯛꯑꯦ ꯁꯤ ꯑꯩꯈꯣꯏꯅꯤ ꯆꯨꯈꯠꯃꯤꯟꯅꯁꯤ ꯑꯩꯅ ꯄꯣꯔꯛꯏꯅꯦ ꯁꯦ ꯁꯣꯝꯗ ꯂꯥꯛꯎꯁꯦ ꯐꯠ ꯐꯠ ꯑꯣꯏꯁꯤꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣꯃꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯅꯨꯄꯤꯅ ꯐꯥꯎ ꯁꯥꯕꯗꯨꯅꯦ ꯅꯪꯉꯣꯟꯗꯗꯤ ꯌꯥꯔꯝꯕ ꯌꯥꯏ ꯑꯩꯉꯣꯟꯗꯗꯤ ꯑꯁ ꯌꯥꯔꯦꯕ ꯌꯥꯔꯦꯁꯦ ꯂꯥꯛꯎꯁꯦ ꯂꯥꯛꯑꯣꯕ ꯀꯥꯏꯗꯅꯣ ꯅꯪ ꯆꯤꯡꯉꯤꯁꯤꯕꯣ ꯃꯃꯥꯟꯅꯕꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯦ ꯇꯤꯟꯅꯕꯗꯅꯦ ꯆꯥꯅꯩꯌꯦꯕ ꯁꯛ ꯑꯅꯤꯁꯦ ꯇꯤꯟꯅꯕꯗꯅꯦ ꯆꯞ ꯆꯥꯅꯩꯌꯦꯕ ꯁꯦꯜ ꯇꯥꯟꯕꯗꯅ ꯊꯨꯠ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄꯗꯅꯅꯦ ꯗ꯭ꯌꯨ ꯇꯥꯕꯉꯩ ꯆꯥꯕ ꯉꯝꯃꯦꯕ ꯑꯣꯏꯔꯣꯏꯗꯕ ꯁꯛ ꯉꯥꯛꯇ ꯊꯛꯆꯜꯂꯣ ꯑꯩꯗꯤ ꯏ ꯀꯥꯃꯟꯈꯤꯗꯅ ꯇꯪꯈꯥꯏ ꯑꯃ ꯏꯊꯟꯗ ꯊꯛꯆꯜꯂꯕꯅꯤ ꯍꯥ ꯇꯪꯈꯥꯏ ꯑꯃ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯠꯇꯦ ꯅꯣꯏ ꯅꯨꯄꯤ ꯁꯥꯎꯗꯕꯔꯕ ꯌꯨꯝꯗꯒ ꯆꯪꯉꯨꯗ꯭ꯔꯤꯗ ꯊꯕꯛ ꯁꯨꯐꯝꯗꯩꯅꯦ ꯑꯩ ꯍꯜꯂꯛꯏꯁꯦ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯨꯔꯝꯕ ꯌꯨꯝꯗꯨꯕꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯕ꯭ꯔꯕ ꯑꯁ ꯀꯗꯥꯏꯗꯩꯅꯣꯗ ꯀꯨꯏꯔꯦ ꯊꯕꯛ ꯁꯨꯕꯒ ꯇꯣꯛꯈꯤꯕ ꯌꯨꯝꯕꯨ ꯃꯆꯥꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯅꯪꯅꯒ ꯄꯥꯝꯃꯤ ꯀꯥꯏ ꯉꯥꯎꯔꯨꯕꯗꯣ ꯑꯉꯧꯒ ꯑꯩꯒꯗ ꯈꯨꯄꯥꯛꯇꯨꯅ ꯁꯦꯠ ꯑꯣꯟꯅ ꯊꯥꯔꯛꯏꯅꯦꯃꯤ ꯉꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯅꯨ ꯀꯥꯏꯅ ꯍꯥꯏꯔꯛꯏꯅꯦꯃꯤ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯃꯗꯨ ꯀꯣꯏꯔꯨ ꯂꯥꯎꯅꯨꯒ ꯃꯗꯣ ꯄꯤꯌꯣꯔ ꯍꯤꯡꯆꯥꯕꯤꯅꯤꯒ ꯃꯗꯣ ꯐꯔꯦꯁꯦ ꯈꯨꯁꯨꯃꯟꯒꯗꯤ ꯄꯤꯔꯛꯑꯕꯣ ꯀꯗꯥꯏꯗꯩ ꯈꯨꯁꯨꯃꯟꯅꯣꯗ ꯀꯩꯁꯨ ꯅꯠꯇꯕꯗ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯔꯨꯕꯒꯤ ꯅꯪꯅ ꯈꯨꯁꯨꯃꯟꯁꯨ ꯃꯥꯡꯉꯦ ꯈꯨꯄꯥꯛꯁꯨ ꯆꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯩ ꯐꯤꯠꯇꯤꯡ ꯇꯧꯕ ꯑꯣꯏꯅ ꯆꯠꯆꯔꯕꯗꯣ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯁꯨꯡꯊꯥ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯅꯨꯄꯥ ꯅꯪꯒꯤ ꯅꯨꯄꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯀꯅꯥ ꯂꯩꯒꯦ ꯑꯩ ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯅꯨꯄꯤꯒ ꯀꯣꯏ ꯈꯣꯠꯇꯅ ꯐꯔꯦꯡ ꯇꯨꯔꯦꯡ ꯇꯧꯔꯗꯤꯅꯦ ꯏꯃꯥꯟꯅꯕꯗ ꯈꯨꯠ ꯁꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤ ꯀꯩꯁꯨ ꯅꯠꯇꯕꯗꯅꯦ ꯅꯣꯏ ꯏꯃꯨꯡꯁꯦ ꯌꯨꯝꯕꯥꯟ ꯅꯨꯡꯉꯥꯏꯅꯦꯕ
ꯌꯨꯝꯕꯥ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯗꯤ ꯅꯣꯏ ꯅꯨꯄꯥꯁꯦ ꯃꯁꯤ ꯉꯥꯎꯁꯟꯅꯔꯛꯑꯗꯤꯅꯦ ꯌꯨꯝꯕꯥ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯅꯦ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯋꯥꯟ ꯗꯦ ꯈꯪꯅꯤꯗꯅ ꯌꯨꯝꯕꯥ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅꯤ ꯈꯥꯕ ꯑꯩ ꯆꯠꯂꯦ ꯅꯨꯄꯤꯅ ꯐꯥꯎ ꯁꯥꯕ ꯁꯨꯡꯌꯥꯔꯣꯏ ꯍꯥꯏꯅꯤ ꯁꯨꯡꯌꯥꯔꯣꯏ ꯀꯩꯅꯣ ꯅꯣꯏ ꯌꯨꯝꯕꯨꯗꯨꯕꯨ ꯄꯣꯠ ꯂꯧꯕ ꯆꯠꯂꯤꯅꯦꯅ ꯁꯨꯡꯍꯜ ꯍꯜꯂꯛꯇꯦ ꯑꯁ ꯃꯥꯏ ꯂꯥꯛꯆꯅꯤꯁꯦ ꯑꯩꯈꯣꯏꯅ ꯂꯩꯕꯤꯒꯦ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯃꯣꯏꯁꯨ ꯈꯔ ꯋꯥꯖ ꯇꯥꯔꯦꯅ ꯑꯁ ꯂꯣꯏꯔꯦꯍꯦ ꯀꯥ ꯃꯆꯥ ꯑꯃꯅꯤ ꯁꯤꯒꯤ ꯑꯣ ꯃꯈꯥꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯍꯥꯟꯅ ꯂꯣꯏꯁꯜꯂꯝꯃꯝꯅꯦ ꯁꯤ ꯈꯛ ꯆꯤꯊꯔꯝꯕꯩ ꯋꯥꯅꯤ ꯇꯨ ꯋꯥꯌꯔ ꯃꯄꯨꯟꯁꯦ ꯃꯁꯤ ꯐꯖꯅ ꯂꯧꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯃꯩ ꯐꯤꯠꯇꯤꯡ ꯐꯖꯅ ꯂꯣꯏꯁꯜꯂꯝꯃꯦꯗꯅ ꯑꯗꯣ ꯉꯁꯤ ꯂꯣꯏꯁꯟꯗ ꯌꯥꯗꯕꯅꯦ ꯍꯌꯦꯡꯗꯤꯗꯤ ꯀ꯭ꯋꯥ ꯀꯩꯊꯦꯜ ꯑꯆꯧꯕ ꯄꯥꯏꯗꯣꯏꯅꯦꯕ ꯑꯩ ꯍꯥꯏꯔ ꯑꯅꯧꯕꯅꯤ ꯁꯨꯕ ꯍꯩꯇꯦꯀꯣ ꯅꯣꯏ ꯄꯥꯔꯇꯤꯗꯣ ꯈꯔ ꯀꯧꯗꯗꯤ ꯌꯥꯔꯣꯏꯍꯦ ꯑꯁ ꯈꯪꯉꯤꯗ ꯑꯗꯨꯕꯨꯗꯤ ꯁꯤꯅ ꯃꯆꯥꯅꯤ ꯅꯪ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯂꯥꯛꯑꯣ ꯍꯥꯏꯕ ꯋꯥꯅꯤ ꯀꯩꯅꯣ ꯅꯪꯁꯨ ꯇꯝꯃꯧꯔꯣ ꯀꯩꯅꯣ ꯑꯁ ꯀꯥꯟꯗꯦꯁꯦ ꯌꯨꯝꯕꯨ ꯉꯥꯏꯕ ꯑꯣꯏꯅ ꯊꯣꯡꯒꯥꯟꯗ ꯀ꯭ꯋꯥ ꯃꯇꯝ ꯆꯥꯎꯁꯤꯔꯣ ꯑꯩꯗꯤ ꯁꯦꯟ ꯀꯝꯇ ꯌꯥꯎꯗꯦꯀꯣ ꯍꯣ ꯌꯥꯖꯔꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯕꯤꯌꯨꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯇꯣꯏꯁꯦ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯑꯃ ꯂꯩꯖꯥꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯑꯁ ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯁꯦ ꯈꯤꯔꯦꯗ ꯂꯧꯁꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯁꯨꯝ ꯀꯣꯏꯔꯒ ꯀꯩꯅꯣ ꯁꯦꯜ ꯊꯨꯝ ꯈꯔ ꯈꯦꯠꯄ ꯌꯥꯕ꯭ꯔꯥ ꯇꯧꯅꯤꯅꯦ ꯅꯍꯥꯟꯃꯨꯛꯁꯨ ꯌꯨꯝꯗ ꯂꯥꯛꯁꯤꯟꯗꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯃꯥꯡꯗ ꯄꯨꯡꯆꯣꯞ ꯆꯣꯞꯅꯩ ꯍꯩ ꯅꯣꯏ ꯅꯨꯄꯤꯗꯨꯁꯨꯅꯤ ꯑꯩꯅ ꯇꯝꯃꯣꯏ ꯇꯝꯗꯕ ꯋꯥꯅꯤ ꯐꯔꯦꯁꯦ ꯑꯗꯨꯗ ꯈꯪꯗꯦꯁꯦ ꯅꯣꯏ ꯅꯨꯄꯤ ꯃꯃꯥꯡꯗꯅꯦ ꯅꯨꯄꯤ ꯑꯃꯃꯨꯛ ꯀꯣꯏꯊꯠꯀꯗꯕꯅꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯁ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯑꯦ ꯅꯪꯁꯨꯅꯦ ꯂꯧꯕ ꯌꯥꯕ ꯅꯨꯄꯤ ꯑꯃ ꯀꯣꯏꯖꯔꯗꯤ ꯅꯣꯏ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯄꯥꯏꯖꯈ꯭ꯔꯅꯤ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯁꯦ ꯀꯥꯟꯗꯦꯁꯦ ꯀ꯭ꯋꯥ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯑꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯅꯪꯅ ꯍꯦꯛ ꯀꯣꯏ ꯉꯝꯃꯕ ꯑꯩꯒꯤꯁꯨ ꯗꯥꯎ ꯂꯥꯏ ꯑꯃ ꯁꯦꯝꯃꯛꯀꯗꯕꯅꯤ ꯄꯦꯜꯂꯕꯅꯤ ꯂꯥꯛꯑꯣꯁꯦ ꯀ꯭ꯋꯥ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯕ ꯁꯦ ꯁꯤ ꯍꯥꯞꯆꯜꯂꯝꯒꯦꯁꯦ ꯌꯥꯔꯦ ꯁꯤ ꯑꯗꯨꯝ ꯊꯝꯃꯣ ꯁꯤ ꯃꯥꯡꯈ꯭ꯔꯗꯤ ꯇꯨ ꯑꯁꯤꯗꯅꯦ ꯑꯩ ꯍꯥꯏꯗꯣ ꯅꯪ ꯎꯔ ꯈꯪꯅꯤꯉꯣ ꯈꯨꯐꯖꯝꯅꯤꯉꯣ ꯑꯩꯐꯥꯎ ꯀꯣꯏꯅꯤꯡꯅ ꯍꯥꯏ ꯉꯝꯗ꯭ꯔꯤꯅꯦꯕ ꯏꯁ ꯀꯔꯟꯗꯤ ꯅꯪ ꯁꯤꯁꯨꯕ ꯅꯪ ꯌꯥꯝ ꯂꯦꯝꯕ ꯁꯥꯔꯛꯀꯗꯕꯅꯤꯀꯣ ꯈꯪꯉꯕ ꯆꯣꯞꯅꯗꯅ ꯀꯣ ꯋꯥꯈꯜ ꯇꯧꯀꯣ ꯄꯦꯅꯥ ꯍꯥꯏꯔ ꯑꯩꯅ ꯂꯦꯟꯊꯔꯛꯑꯅꯤ ꯑꯁ ꯂꯩꯔꯝꯃꯗꯤ ꯐꯅꯤꯗ ꯇꯟꯕꯨ ꯇꯜꯂꯦꯗ ꯃꯃꯥꯗꯣ ꯑꯣꯏꯅ ꯑꯃꯨꯛ ꯂꯩꯔꯝꯗꯅ ꯏꯅꯦ 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 ꯏꯅꯦꯗꯤ ꯂꯩꯇꯕꯗꯣ 이뱀을 린터야 비스 아니 그다 셈 니빠 비스 어디 자르제 ꯑꯩꯗꯤ ꯀ꯭ꯋꯥꯁꯨ ꯆꯥꯗꯅ 오이니 ꯅꯪꯁꯨ 누빠 ꯅꯠꯇ ꯇꯧꯅꯥꯕ ꯁꯗꯥꯔ ꯀꯩꯅꯣꯝ ꯆꯥꯎ ꯅꯪ ꯑꯃ ꯑꯣꯏꯔꯣꯏꯗꯝꯅꯤ ꯊꯕ ꯀꯨꯏꯗꯅ ꯍꯥꯏꯗꯣꯔꯛꯑꯅꯤ ꯅꯪꯅ ꯑꯣꯞꯇꯨꯗ ꯂꯩꯕꯁꯤꯅꯥꯕ ꯀꯥꯟꯗꯦ ꯏꯕꯦꯝ ꯃꯥꯒꯤ ꯁꯗꯥ ꯑꯃ ꯁꯦꯝꯖꯤꯜꯂꯣ ꯍꯣꯏ ꯍꯣꯏ ꯈꯔ ꯆꯪꯖꯨꯔꯝꯃꯤ ꯅꯨꯄꯥ ꯅꯪꯕꯣ ꯑꯁ ꯅꯨꯄꯥ ꯅꯪꯁꯤꯃ ꯅꯪꯗꯤ ꯅꯨꯄꯤꯒꯥꯁꯦ ꯀꯣꯏ ꯂꯥꯛ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤꯒꯥꯁꯦ ꯑꯝꯇ ꯎꯖꯔꯝꯃꯔꯣꯏꯅꯦ ꯇꯣ ꯏꯆꯟ ꯅꯨꯄꯤ ꯂꯤꯟꯊꯣꯏ ꯌꯦꯡꯉꯨ ꯀꯌꯥꯝ ꯐꯖꯒꯦ ꯌꯦꯡꯉꯨ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯍꯣꯏꯅꯦ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯌꯥꯝ ꯏꯀꯥꯏ ꯊꯤꯌꯦ ꯇꯣ ꯃꯤ ꯍꯥꯏꯔꯤꯁꯤ ꯎꯔꯦꯅ ꯈꯔ ꯆꯪꯖꯜꯂꯣꯃꯤ ꯅꯪꯕꯣ ꯅꯨꯄꯥ ꯅꯪꯁꯤꯃ ꯑꯗꯨ ꯏꯕꯦꯝꯃ ꯂꯤꯟꯊꯣꯏ ꯅꯣꯏ ꯇꯥꯃꯣꯁꯦ ꯍꯦꯛꯇ ꯄꯥꯜꯂꯦꯕ ꯑꯁ ꯃꯄꯥꯟꯒꯤ ꯊꯤꯉꯥꯏ ꯊꯣꯛꯇꯦ ꯉꯁꯤꯗꯤ ꯑꯩꯅ ꯅꯝꯗꯅ ꯊꯕꯛ ꯁꯨꯔꯨꯁꯦꯅ ꯄꯨ ꯂꯥꯛꯄꯅꯤ ꯈꯔ ꯂꯩꯔꯗꯤ ꯆꯠꯃꯤꯟꯅꯕꯁꯨ ꯐꯪꯉꯔꯣꯏ ꯊꯕꯛ ꯍꯥꯏꯗꯣꯛꯈ꯭ꯔꯗꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯈ꯭ꯔꯅꯤ ꯑꯗꯨꯗꯩꯗꯤ ꯆꯥꯎꯊꯣꯛꯈꯤꯗꯧꯁꯤꯅ ꯌꯥꯔꯦꯗ ꯅꯨꯄꯥ ꯅꯪꯁꯨ ꯈꯔ ꯉꯥꯡꯉꯗꯤ ꯀꯩ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯅꯣ ꯗꯥꯊꯣꯏ ꯑꯁ ꯅꯪꯁꯨ ꯑꯝꯇ ꯍꯥꯏꯌꯨꯗꯅ ꯅꯤꯄꯥ ꯍꯌꯦꯡꯋꯥꯏ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯈꯪꯍꯜꯂꯛꯑꯒꯦ ꯏꯁ ꯃꯤ ꯃꯆꯥꯗꯤ ꯃꯕꯨꯛꯀꯁꯦ ꯌꯥꯝ ꯂꯨꯖꯥꯅꯤꯅ ꯅꯠꯇꯦ ꯏꯅꯝꯃ ꯑꯣꯏꯗꯣꯏꯗꯨꯅ ꯍꯥꯏꯗꯣꯛꯎꯅꯣ ꯀꯥꯏꯅ ꯍꯥꯏꯖꯥꯠꯂꯣ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯅꯥꯝꯇꯕꯨ ꯈꯪꯅꯗ꯭ꯔꯤ
ꯑꯁꯦꯡꯕꯩꯔꯅꯤ ꯗꯥꯊꯣꯏ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯩꯅꯤ ꯃꯤ. ꯑꯗꯣ ꯃꯤꯡꯗꯨꯗꯒ ꯑꯝꯇ ꯍꯥꯏꯔꯝꯃꯨꯗꯅ. ꯍꯩ ꯄꯪꯒꯅꯨ ꯕꯦꯝꯃ ꯑꯦꯛꯇꯤꯡꯗꯣ ꯈꯌꯥꯝ ꯇꯧꯁꯜꯂꯣ. ꯀꯗꯥꯏ ꯑꯩ ꯀ꯭ꯋꯥꯂꯥ ꯍꯥꯟꯅ ꯄꯤꯔꯛꯑꯣ. ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯁꯦ ꯑꯩ ꯍꯦꯛꯇ ꯂꯧꯔꯁꯤ. ꯑꯗꯣ ꯀ꯭ꯋꯥ ꯁꯥꯗꯥ ꯁꯦꯝꯅꯅꯦ ꯅꯕꯥꯅꯤ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯔꯝꯃꯣ. ꯑꯩ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯒꯦ ꯀꯣ. ꯁꯥꯟꯅꯣ ꯑꯩ ꯆꯠꯂꯦ. ꯅꯤꯄꯥ ꯍꯥꯏꯁꯦ ꯑꯁꯤ ꯅꯨꯄꯥꯁꯤꯗꯤ. ꯑꯩꯒꯤ ꯇꯧꯁꯤꯗ ꯌꯥꯝ ꯄꯥꯈꯠꯂꯕ ꯀꯩꯅꯣ? ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯏꯀꯥꯏꯖꯔꯛꯑꯦꯗ. ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ. ꯑꯗꯨꯒ ꯃꯤꯡꯕꯧ ꯍꯥꯏꯅꯤꯡꯗ꯭ꯔꯤꯗꯨꯅ ꯀꯩꯒꯤ? ꯃꯤꯡꯕꯨꯗꯤ ꯉꯥꯟꯕ ꯀꯧꯏ. ꯑꯣ, ꯉꯥꯟꯕ. ꯑꯗꯣ ꯊꯕꯛꯇꯣ ꯀꯩ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯗꯣꯏꯅꯣ? ꯑꯁ ꯈꯜꯂꯛꯀꯅꯤ ꯈꯜꯂꯛꯑꯣꯏ ꯇꯝꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦꯗ. PWDꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯁꯦꯜꯗꯅꯤ. ꯍꯥ, ꯒꯨꯗ. ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯌꯦ. ꯇꯥꯃꯣꯒꯤ ꯀ꯭ꯋꯥꯁꯤꯗ ꯂꯩꯖꯔꯦ. ꯑꯗꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯗꯅꯦ ꯇꯥꯃꯣꯒꯤ ꯅꯝꯕꯔꯗꯣ ꯇꯛ ꯂꯥꯎꯅ ꯑꯝꯇ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯣ. ꯌꯥꯅꯤ. ꯁꯦꯞ ꯇꯧꯁꯟꯕꯤꯔꯣ. ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ. Hello? Malem? Tambal. Kari lerge Malem? Tambal, aisha. Mapan chakadabdo. Khara tapna chatlaniba. Aina haiba nongma noirom da koirake haibado. Kai numita la'o haino. Malem, aise hausikanje thaba khara suchinba. ꯑꯗꯣ ꯅꯪ ꯂꯥꯛꯄꯗ ꯂꯩꯔꯝꯗ꯭ꯔꯗꯤꯅꯦ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯅ ꯇꯧꯕꯅꯦ. ꯑꯗꯨꯕꯨꯗꯤ ꯅꯪ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅ ꯄꯥꯎ ꯄꯤꯔꯛꯑꯣ. ꯍꯣꯏ ꯌꯥꯏ. ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯔꯛꯀꯦ. ꯑꯩꯁꯨ ꯅꯣꯏꯔꯣꯝꯗ ꯁꯨꯝ ꯂꯥꯛꯅꯤꯡ ꯇꯧꯕꯅꯤꯗ. ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ. ꯉꯥꯏꯈꯣ ꯊꯝꯕꯥꯜ. ꯌꯥꯎꯁꯪꯁꯨ ꯀꯨꯏꯗ꯭ꯔꯦ. ꯅꯪ ꯍꯌꯦꯡꯗꯣ ꯕꯖꯥꯔꯗ ꯂꯥꯛꯀꯦꯔꯥꯅ ꯍꯪꯒꯦ ꯇꯧꯕꯅꯤ. ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯒꯤꯅꯦ, ꯑꯉꯥꯡꯒꯤꯅꯦ, ꯑꯗꯨꯒ ꯅꯣꯏ ꯍꯦꯔꯣꯒꯤꯒ ꯗ꯭ꯔꯦꯁꯀ ꯂꯩꯁꯦꯕ. ꯃꯥꯂꯦꯝ, ꯗ꯭ꯔꯦꯁꯀꯤꯗꯤꯅꯦ ꯂꯣꯏ ꯌꯥꯔꯅꯤ. ꯕꯖꯥꯔꯗꯕꯨꯗꯤ ꯂꯥꯛꯀꯗꯕ ꯂꯩꯌꯦ. ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯒꯗꯕꯁꯨ ꯂꯩꯌꯦ. ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯅꯦ. ꯅꯪꯅ ꯕꯖꯥꯔ ꯌꯧꯔꯀꯥꯟ ꯀꯣꯜ ꯇꯧꯔꯛꯑꯣ. ꯍꯣꯏ, ꯑꯩ ꯃꯑꯣꯡ ꯌꯦꯡꯒꯦ. ꯃꯑꯣꯡ ꯌꯦꯡꯕ ꯅꯠꯇꯦꯀꯣ, ꯁꯣꯏꯗꯅ ꯂꯥꯛꯑꯣ. ꯑꯩ ꯅꯪꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡ ꯇꯧꯕꯅꯦꯕ. ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ, ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ. ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯇꯧꯅꯦ. ꯑꯁ, ꯋꯥ ꯊꯣꯛꯅꯗꯅ. ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯀꯦꯁꯦ. ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯤꯅꯣ? ꯅꯪꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯉꯥ ꯑꯌꯥꯏꯕꯗꯨꯒ ꯁꯧꯒ꯭ꯔꯤꯒ ꯀꯥꯡꯁꯣꯏ ꯊꯣꯡꯒꯦ ꯇꯧꯕꯅꯦ. ꯑꯗꯨꯗꯤ ꯃꯣꯔꯣꯛ ꯑꯃꯒ ꯃꯦꯠꯂꯗꯤ ꯆꯞ ꯆꯥꯅꯤꯅꯦ.
ꯍꯣꯏ ꯃꯦꯠꯂꯒꯦ ꯀꯅꯥꯒꯤꯅꯣ ꯅꯨꯡꯗꯥꯡꯁꯤꯗ ꯐꯣꯟ ꯂꯥꯛꯏꯁꯤꯅ? ꯑꯁ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯏꯃꯥꯒꯤꯅꯦ ꯄꯥꯏꯒꯦꯔꯣ ꯀꯣꯛ ꯄꯥꯏꯌꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯝꯇ ꯊꯕꯛꯀꯤ ꯋꯥꯔꯤ ꯁꯥꯔꯨꯈꯤꯒꯦ. ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯑꯦ ꯆꯥꯛꯄꯨꯗꯤ ꯂꯣꯏꯗꯣꯔꯦ ꯏꯃꯥ ꯍꯣꯏꯕꯨ ꯆꯥꯔꯕꯣ? ꯍꯣꯏ ꯏꯃꯥ ꯊꯕꯛꯄꯨꯗꯤ ꯁꯣꯏꯗꯅ ꯍꯥꯏꯗꯣꯔꯛꯑꯅꯤꯌꯦ. ꯑꯗꯣ ꯊꯕꯛꯇꯣ ꯍꯦꯛ ꯍꯥꯏꯗꯣꯛꯄꯒꯅꯦ ꯑꯩꯗꯤ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯗꯣꯏꯅꯦ. ꯏꯁ ꯀꯔꯤ ꯍꯥꯏꯗꯣꯏꯕ? ꯏꯁ ꯈꯪꯅ ꯈꯪꯖꯟꯅꯗ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯑꯁꯦꯡꯕꯩꯅꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯑꯣ ꯑꯗꯨꯕꯨꯔꯣ ꯂꯨꯍꯣꯡꯉꯁꯦ ꯍꯥꯏꯗꯣꯏꯕ. ꯏꯁ ꯏꯁꯑꯕꯨ ꯀꯩꯅꯣ? ꯏꯁ ꯍꯥꯏꯗꯤ ꯊꯨꯃꯟꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯊꯨꯃꯟꯗꯦ ꯀꯅꯥ ꯑꯃꯨꯛ ꯂꯨꯝꯈꯤꯒꯦ ꯍꯥꯏꯅꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯗ. ꯊꯕꯛ ꯍꯦꯛ ꯐꯪꯕꯒ ꯌꯨꯝ ꯄꯥꯟꯕꯗꯨꯁꯨ ꯑꯩꯉꯣꯟꯗ ꯈꯔ ꯍꯦꯛ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯦ. ꯍꯧꯖꯤꯛꯀꯥꯟꯁꯦ ꯊꯕꯛꯀꯤ ꯁꯦꯜ ꯄꯤꯁꯜꯂꯨꯕꯒꯤꯅꯦ ꯏꯟꯇꯔꯦꯁ ꯈꯔ ꯄꯨꯕ ꯌꯥꯎꯔꯤꯌꯦ. ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯁꯨꯝ ꯇꯧꯕꯅꯦꯕ. ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤꯗꯤꯅꯦ ꯀꯩꯝ ꯈꯜꯂꯨꯅꯨ. ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯁꯤꯗꯤ. ꯏꯟꯇꯔꯦꯁ ꯄꯨꯕ ꯂꯥꯛ ꯀꯌꯥꯅꯣ ꯑꯩꯅ ꯁꯤꯡꯅꯤ. ꯂꯥꯛ 10 ꯑꯣꯏꯒꯦꯔꯥ 10 ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯂꯣꯏ ꯁꯤꯡꯅꯤ ꯍꯥꯏꯁꯤꯅꯦ. ꯏꯁ ꯁꯦꯟ ꯌꯥꯝ ꯄꯥꯏꯕꯩ ꯃꯑꯣꯡꯅꯤꯅꯦ. ꯑꯣ ꯈꯔ ꯄꯥꯏꯖꯔꯕꯗꯣ. ꯑꯗꯣ ꯑꯇꯩ ꯂꯥꯏꯔꯤꯁꯦ ꯌꯥꯎꯁꯪ ꯃꯩꯗꯥꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯊꯥꯕꯜ ꯂꯩꯌꯦꯕ. ꯊꯥꯕꯜ ꯆꯣꯡꯁꯤꯗꯅ. ꯑꯁꯕꯨ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯑꯁ ꯗ꯭ꯔꯦꯁꯀ ꯅꯥꯇꯩ ꯆꯥꯕ ꯑꯝꯇ ꯂꯩꯇꯦꯗ. ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯌꯦꯡꯗꯣ ꯉꯟꯅ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ. ꯅꯪꯒꯤ ꯑꯄꯥꯝꯕꯈꯩꯗꯣ ꯂꯣꯏ ꯂꯩꯙꯔ ꯂꯣꯏꯔꯦ. ꯑꯁ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯏ. ꯏꯀꯥꯏꯔꯨꯅꯨ ꯍꯌꯦꯡꯗꯣ ꯁꯣꯏꯔꯛꯀꯅꯨ. ꯑꯩ ꯉꯥꯏꯔꯝꯃꯗꯧꯅꯤ. ꯏꯍꯦ ꯐꯔꯦꯁꯦ ꯑꯩ ꯆꯥꯛ ꯑꯝꯇ ꯂꯣꯏꯁꯟꯈꯤꯒꯦ. ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑꯒꯅꯦ ꯑꯩ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯀꯦ. ꯕꯥꯏ. ꯍꯣꯏꯅꯦ ꯕꯥꯏ. ꯍꯩꯃꯥ ꯆꯥꯛ ꯊꯤꯗ꯭ꯔꯤꯕꯣ? ꯊꯤꯒꯦ ꯇꯧꯔꯤꯌꯦ. ꯑꯁ ꯂꯥꯛꯑꯝꯃꯀꯥꯟꯁꯤꯗꯕ. ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯣꯟꯁꯦ ꯅꯪ ꯉꯁꯥꯏꯗꯤ ꯄꯥꯏꯗ꯭ꯔꯤꯕꯣ? ꯉꯁꯥꯏꯕꯨꯗꯤ ꯄꯥꯏꯈ꯭ꯔꯕꯅꯦ. ꯆꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯄꯥꯈꯠꯇꯧ ꯌꯦꯡꯉꯨꯅꯤ. ꯃꯔꯨꯞꯀꯤ ꯁꯦꯟꯗꯣ ꯑꯩ ꯊꯣꯛꯄ ꯊꯥꯡꯀꯅꯤ ꯍꯥꯏꯌꯨ. ꯆꯣ ꯑꯁ꯭ꯋꯥꯏꯗ ꯑꯝꯇ ꯍꯥꯏꯌꯨ ꯆꯣ. ꯑꯁ ꯑꯩ ꯍꯦꯛꯇ ꯊꯤꯔꯒꯦꯁꯦ. ꯍꯜꯂꯣ ꯊꯝꯕꯥꯜ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤꯌꯦ. ꯑꯗꯨ ꯀꯩꯅꯣ ꯃꯥꯂꯦꯝ ꯅꯪ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏꯁꯤꯕꯣ? ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯂꯩꯌꯦꯕ. ꯅꯨꯄꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯅꯤꯌꯦ. ꯅꯠꯇꯦ ꯊꯝꯕꯥꯜ, ꯑꯩꯅ ꯇꯧꯔꯛꯏꯁꯤꯗꯤꯅꯦ ꯅꯣꯏ ꯅꯨꯄꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯇꯧꯔꯛꯏꯅꯦ. ꯑꯗꯨ ꯌꯥꯔꯣꯏꯌꯦ ꯃꯥꯂꯦꯝ. ꯍꯌꯦꯡꯈꯩꯗꯤꯅꯦ ꯑꯁꯨꯃꯥꯏꯅ ꯅꯨꯡꯗꯥꯡꯗ ꯐꯣꯟ ꯇꯧꯔꯛꯀꯅꯨꯀꯣ. ꯊꯝꯕꯥꯜ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ. ꯑꯁ ꯑꯩ ꯑꯗꯨꯗ ꯈꯪꯗꯦ. ꯑꯩ ꯊꯝꯃꯒꯦ. ꯑꯩ ꯆꯥꯛ ꯊꯣꯡꯉꯝꯃꯤꯅꯦꯕ. ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ. ꯑꯩꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯁꯔꯨꯛ ꯌꯥꯅꯤꯡꯗꯅ ꯇꯧꯕꯅꯦ. ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ. ꯑꯗꯣ ꯁꯤꯗꯩꯗꯤꯅꯦ ꯅꯨꯃꯤꯗꯥꯡꯗ ꯐꯣꯟ ꯇꯧꯔꯛꯀꯅꯨꯀꯣ. ꯑꯩ ꯆꯥꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯕ. ꯊꯝꯃꯣ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ. ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯗ ꯐꯣꯟ ꯇꯧ ꯍꯥꯏꯔꯒ ꯃꯅꯤꯡꯊꯣꯡꯁꯤꯗ ꯂꯨꯝ ꯂꯩꯔꯝꯃꯤꯁꯤꯅ? ꯏꯃꯥꯗꯅꯦ ꯐꯣꯟ ꯇꯧꯔꯤꯁꯦ. ꯏꯃꯥꯗ ꯐꯣꯟ ꯇꯧꯕꯕꯨ ꯃꯅꯤꯡꯊꯣꯡ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯗꯨꯒ ꯅꯪꯁꯨ ꯃꯅꯤꯡꯊꯣꯡꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ. ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯃꯅꯤꯡꯊꯣꯡꯗ ꯐꯣꯟ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯃꯁꯤ ꯅꯨꯄꯤꯁꯤꯁꯨ ꯆꯥꯛꯆꯥ ꯇꯣꯛꯑ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯒ ꯄꯥꯕ꯭ꯔꯦꯛ ꯇꯧꯁꯤꯜꯂꯛꯑꯦ. ꯑꯁ ꯆꯣꯞꯄꯦ.
ꯀꯩ ꯆꯥꯈꯤꯁꯦ ꯍꯥꯏꯅꯣ ꯅꯪ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯣ ꯑꯩꯗꯤ ꯂꯣꯏ ꯌꯥꯔꯦꯗ ꯑꯁꯦꯡꯕꯩꯔꯅꯦ ꯑꯁꯦꯡꯕꯒꯤꯅꯦ ꯍꯣꯔꯦꯟ ꯅꯃꯥꯟꯅꯕꯗ ꯍꯣꯇꯦꯜ ꯆꯪꯉꯒ ꯀꯩꯝ ꯄꯤꯖꯔꯛꯇꯦ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯣꯏꯗ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯗꯣ ꯍꯥꯟꯅ ꯑꯣꯏꯔꯁꯨ ꯁꯤꯗꯒꯤꯗꯤꯅꯦ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯝꯇꯒ ꯆꯠꯃꯤꯟ ꯈꯣꯠꯃꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯔꯤꯗꯨꯗꯤ ꯅꯪꯒ ꯈꯪꯅꯔꯤꯁꯤꯅ ꯄꯨꯟꯁꯤꯒꯤꯁꯨ ꯑꯍꯥꯟꯕꯅꯦ ꯑꯗꯨꯒ ꯑꯔꯣꯏꯕꯁꯨ ꯑꯣꯏꯗꯣꯏꯅꯦ ꯁꯦꯡꯉꯕꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯒꯤꯅꯦ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯂꯣꯏꯔꯕꯅꯦ ꯅꯪꯅ ꯍꯦꯛ ꯍꯥꯏꯕꯗꯨꯅꯦ ꯑꯩꯅ ꯂꯣꯏ ꯌꯥꯗꯣꯏꯁꯦ ꯑꯗꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯦ ꯅꯪꯒꯤ ꯊꯕꯛ ꯍꯦꯛ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯇꯨꯗꯅꯦ ꯑꯩꯈꯣꯏꯅꯤ ꯆꯦꯟꯗꯣꯏꯅꯦ ꯌꯥꯗ ꯌꯥꯔꯣꯏꯀꯣ ꯗꯥ ꯉꯥꯟꯕ ꯑꯖꯦ ꯍꯣꯏ ꯕꯥ ꯁꯦ ꯊꯛꯆꯜꯂꯨꯁꯦ ꯍꯜꯂꯣ ꯅꯪ ꯕꯖꯥꯔ ꯂꯥꯛꯑꯕꯣ ꯂꯥꯛꯑꯦ ꯀꯥꯏ ꯂꯩꯔꯒꯦ ꯏꯃꯥ ꯀꯩꯊꯦꯜꯂꯣꯝꯗ ꯂꯥꯛꯏꯌꯦ ꯑꯣ ꯑꯗꯣ ꯕ꯭ꯂꯨ ꯃꯨꯟ ꯍꯣꯇꯦꯜꯗꯣ ꯈꯪꯉꯤꯗꯅ ꯑꯗꯨꯏ ꯃꯅꯥꯛꯇ ꯑꯩ ꯂꯩꯌꯦ ꯁꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦꯔꯣ ꯃꯥꯂꯦꯝ ꯑꯩ ꯂꯥꯛꯑꯔꯣꯏꯗ ꯑꯈꯪꯕ ꯃꯤꯅ ꯎꯔꯒꯅꯦ ꯑꯩꯈꯣꯏꯅꯤꯃꯨꯛ ꯂꯥꯟꯅ ꯂꯧꯅꯒꯤꯅꯤ ꯑꯩ ꯂꯥꯛꯑꯔꯣꯏꯒꯦꯕ ꯑꯗꯣ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯑꯩ ꯆꯝꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅꯤꯅ ꯂꯥꯟꯗ꯭ꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯂꯥꯛꯑꯣꯀꯣ ꯑꯩ ꯉꯥꯏꯔꯝꯃꯒꯦꯀꯣ ꯊꯝꯃꯦ ꯑꯗꯣ ꯅꯪ ꯃꯄꯥꯟ ꯆꯠꯀꯅꯤ ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟ ꯆꯠꯇꯣꯏꯕ ꯑꯩꯅ ꯁꯨꯇꯤ ꯂꯧꯊꯣꯛꯑ ꯂꯩꯕꯅꯦ ꯊꯥ 3-4 ꯂꯩꯔꯒ ꯑꯗꯨꯝ ꯆꯠꯂꯅꯤ ꯑꯩꯈꯣꯏꯅꯤꯅ ꯁꯨꯃꯥꯏꯅ ꯎꯅꯕ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯊꯝꯕꯥꯜ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯅꯣꯏ ꯅꯨꯄꯥꯒ ꯇꯥꯟꯅꯔꯒꯅꯦ ꯀꯩꯀꯩꯅꯣ ꯅꯣꯡꯃꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯊꯣꯡꯅꯅꯕ ꯇꯧꯁꯦ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗꯅꯦ ꯁꯦꯜ ꯈꯔ ꯍꯥꯞꯄꯤꯔꯛꯀꯦ ꯃꯥꯂꯦꯝ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯊꯝꯕꯥꯜ ꯅꯪ ꯀꯩꯝ ꯈꯟꯒꯅꯨ ꯑꯩ ꯏꯆꯝ ꯆꯝꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯅꯦ ꯆꯥꯔꯣ ꯊꯛꯇꯣ ꯐꯤꯔꯣꯜ ꯈꯔꯁꯨ ꯂꯩꯔꯨꯅꯕ ꯃꯗꯨꯅ ꯅꯪ ꯀꯩꯀꯩꯅꯣ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯧꯕ
ꯈꯥꯝꯁꯤꯅꯦ ꯀꯨꯝꯃꯣ ꯊꯕꯛ ꯁꯨꯕꯒ ꯂꯥꯏꯔꯤ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤꯅ ꯁꯥꯡꯁꯤꯂꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯂꯥꯛꯑꯣꯅꯦ ꯁꯤꯗ ꯐꯝꯃꯣ ꯂꯥꯛꯑꯣꯕ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯀꯔꯤ ꯋꯥꯔꯤꯅꯣꯕ ꯅꯪꯁꯦꯕꯣ ꯋꯥꯗꯤ ꯈꯪꯗꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯃꯗꯨꯕꯨ ꯄꯥꯎ ꯐꯥꯎꯅꯔꯕꯕ ꯀꯅꯥꯅꯣ ꯍꯣ ꯂꯤꯟꯊꯣꯏꯗꯣ ꯈꯪꯉꯣꯏꯌꯦ ꯅꯪꯗꯤ ꯑꯣ ꯐꯥꯎꯅꯔꯦ ꯉꯟꯅ ꯂꯥꯛꯎ ꯊꯕꯜ ꯄꯦꯟꯅ ꯆꯣꯡꯁꯤꯒ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯩꯒꯤꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦꯕ ꯐꯣꯟ ꯑꯃ ꯇꯧ ꯌꯥꯝ ꯊꯨꯅ ꯂꯤꯟꯊꯣꯏꯗ ꯐꯣꯟ ꯇꯧ ꯍꯥꯏꯕꯅꯦ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯅꯣ ꯍꯦ ꯑꯩꯅ ꯁꯤꯜꯂꯒ ꯅꯈꯣꯏ ꯑꯅꯤ ꯀꯣꯏꯅꯩ ꯅꯠꯇ꯭ꯔꯣ ꯃꯗꯣ ꯑꯩꯒꯤ ꯗꯥꯎꯟ ꯂꯥꯏꯟ ꯑꯃ ꯁꯦꯝꯅꯅꯕ ꯈꯪꯉꯕ ꯍꯧꯖꯤꯛ ꯑꯝꯇ ꯐꯣꯟ ꯇꯧ ꯌꯥꯝ ꯊꯨ ꯇꯧꯋꯣꯕ ꯍꯣꯔꯦꯜ ꯊꯥꯕꯟꯗꯅꯦ ꯈꯪꯅꯕ ꯌꯥꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯌꯥꯝ ꯍꯩꯕꯤ ꯁꯦꯟ ꯊꯨꯝꯒ ꯗꯃꯥꯝ ꯄꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯍꯥꯏꯅꯔꯝꯗꯕ ꯌꯥꯗꯦ ꯍꯥꯏꯌꯨꯃꯤ ꯅꯪꯕꯣ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥ ꯀꯔꯤ ꯍꯥꯏꯕꯅꯣꯕ ꯀꯔꯤꯅꯣ ꯑꯃ ꯇꯧꯈꯠꯂꯛꯏꯁꯤꯅ 이씨 보여 사마다시가 누삐 칼리니 가이네가 ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ 그리 ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯐꯖꯒꯗꯕꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯤ ꯍꯩꯒꯗꯕꯅꯤ ꯀꯩꯅꯣ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯗꯒꯤ ꯁꯦꯟꯊꯨꯝ ꯄꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯣꯏꯒꯗꯕꯅꯤ ꯀꯥꯏꯅꯒ ꯆꯠꯔꯍꯦ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯀꯣꯏꯗꯨꯗꯤ ꯃꯧ ꯀꯣꯏꯌꯣ ꯍꯥꯏꯔꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯗꯅꯦ ꯅꯠꯇꯦ ꯅꯪꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯅꯦ ꯅꯪꯅ ꯀꯣꯏꯈꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯑꯝꯇ ꯅꯤꯡꯁꯤꯡꯉꯨꯅꯦ ꯀꯩꯗꯧꯔꯕ ꯖꯨꯒꯣꯠ ꯆꯥꯕ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯀꯣꯏꯗꯕ ꯅꯪꯅ ꯏꯁ ꯑꯩꯕꯨ ꯌꯥꯝ ꯊꯤꯕꯤ ꯅꯨꯄꯤ ꯉꯥꯛꯇ ꯀꯣꯏꯔꯛꯄꯩ ꯇꯥꯏꯞꯇ ꯀꯣꯏꯕꯨ ꯀꯣꯏꯔꯛꯇ꯭ꯔꯣ ꯃꯤꯒꯤꯗꯤ ꯑꯄꯥꯝꯕ ꯅꯨꯄꯤꯗꯣ ꯌꯥꯅꯕ ꯍꯥꯏꯅ ꯈꯣꯠꯅꯗꯅ ꯀꯣꯏꯅꯅꯕ ꯍꯣꯠꯅꯩꯌꯦ ꯅꯪꯒꯤꯅ ꯃꯤꯅ ꯀꯣꯏꯕꯤꯗꯕ ꯑꯇꯥ ꯑꯇꯨ ꯉꯥꯛꯇ ꯑꯣ ꯑꯗꯣ ꯑꯩꯅ ꯀꯣꯏꯒꯦ ꯍꯥꯏꯔꯨꯕ ꯑꯝꯇ ꯅꯠꯇꯦ ꯃꯣꯏꯅ ꯄꯨꯛ ꯀꯦꯟꯖꯜꯂꯛꯄ ꯑꯗꯨ ꯇꯉꯥꯏ ꯐꯗꯅ ꯅꯨꯡꯉꯥꯏꯇꯗꯅ ꯀꯣꯏꯔꯨꯕꯩ ꯋꯥꯅꯤꯗ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯅꯪꯅ ꯄꯥꯝꯅ ꯂꯧꯈꯤꯕ꯭ꯔꯕ ꯍꯥꯏꯌꯨꯅꯦ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯔꯨꯕꯗꯒꯤ ꯏꯟꯅꯔꯤ ꯅꯠꯇ꯭ꯔꯣ ꯃꯤ ꯇꯥꯅꯤꯅꯦ ꯅꯪꯕꯣ ꯑꯗꯨꯒ ꯀꯞꯄꯣ ꯂꯥꯎꯕꯣ ꯍꯨ ꯆꯥꯔ ꯁꯤꯅꯤ ꯀꯥꯏꯅꯒ ꯅꯤꯄꯥ ꯑꯝꯇ ꯂꯦꯞꯄꯣꯃꯤ ꯅꯪꯕꯣ ꯑꯩ ꯊꯃꯣꯏ ꯀꯥꯏꯃꯤ ꯅꯤꯄꯥ ꯅꯪꯕꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯂꯧꯔꯨꯕꯗꯩꯅꯦ ꯑꯩꯅꯒ ꯌꯨ ꯊꯛꯄ ꯍꯩꯈ꯭ꯔꯤꯁꯤ ꯅꯤꯄꯥ ꯃꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯒꯅꯦ ꯑꯩ ꯅꯨꯄꯤ ꯑꯃꯇꯗꯤ ꯊꯤꯒꯦꯕ ꯅꯤꯄꯥ ꯄꯣꯁꯀ ꯊꯤ ꯇꯥꯕ ꯁꯦꯜꯒ ꯗꯃꯥꯝ ꯄꯥꯏꯕ ꯊꯤꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯌꯥꯔꯦ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯗ ꯋꯥꯊꯤꯗꯤ ꯉꯥꯡ ꯂꯩꯔꯦ ꯐꯣꯟ ꯑꯃ ꯇꯧ ꯐꯣꯟ ꯑꯃ ꯇꯧꯃꯤ ꯅꯪꯕꯣ ꯁꯨꯝ ꯉꯥꯡ ꯂꯩꯕ ꯃꯁꯦ ꯍꯣꯏ ꯆꯠꯄ꯭ꯔꯣ ꯍꯣꯏꯕ ꯆꯠꯂꯦꯕ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯔꯣ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯔꯣ ꯍꯣꯏꯍꯦ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯔꯣꯕ ꯊꯥꯔꯣ ꯍꯜꯂꯣ ꯂꯤꯟꯊꯣꯏ ꯍꯥꯎ ꯇꯥꯔꯦ ꯅꯣꯏ ꯗꯥꯊꯣꯏꯅꯅꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯌꯦ ꯑꯩ ꯃꯉꯣꯟꯗ ꯄꯤꯒꯦꯀꯣ ꯍꯣꯏ ꯁꯦ ꯂꯤꯟꯊꯣꯏ ꯗꯥꯊꯣꯏ ꯀꯩ ꯂꯩꯔꯒꯦ ꯀꯩꯅꯣ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯅ ꯇꯤꯀꯠꯇꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯑꯩꯒꯤ ꯗꯥꯎꯟ ꯂꯥꯏꯟꯅ ꯐꯦꯜ ꯑꯣꯏꯔꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣꯕ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣꯕ ꯑꯣ ꯑꯣꯏꯗꯤꯌꯦ ꯗꯥꯊꯣꯏꯒꯤ ꯗꯥꯎꯟꯂꯥꯏꯟꯗꯣ ꯁꯦꯝꯅꯅꯕꯅꯅꯦ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯧꯔꯨꯗꯣꯏꯅꯦ ꯍꯣꯔꯦꯟ ꯊꯥꯕꯜ ꯂꯥꯛꯄꯗ ꯈꯪꯅꯔꯣꯕ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕ꯭ꯔꯥꯕ ꯑꯁꯦꯡꯕꯩꯅꯦ ꯑꯗꯣ ꯃꯁꯛ ꯐꯖꯕ꯭ꯔꯥꯕ ꯏꯅꯥꯛꯀ ꯈꯨꯟꯕ꯭ꯔꯥꯕ ꯌꯥꯝ ꯊꯤꯅ ꯈꯨꯟꯈ꯭ꯔꯖꯥꯠꯅꯤ ꯗꯥꯊꯣꯏꯅ ꯍꯧꯖꯤꯛ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯤꯗꯣ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩ ꯌꯥꯔꯅꯤ ꯒꯨꯗ ꯂꯤꯟꯊꯣꯏ ꯒꯨꯗ ꯍꯥꯏꯁꯤꯅꯦ ꯈꯨꯟꯅꯤ ꯑꯗꯣ ꯃꯁꯛꯇꯤ ꯑꯗꯨꯝ ꯐꯖꯕ ꯅꯠꯇ꯭ꯔꯣ ꯑꯣ ꯎꯔ ꯈꯪꯅꯤꯕ ꯗꯥꯊꯣꯏꯒꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯗꯣꯏꯖꯥꯠꯅꯤ ꯑꯁ ꯅꯨꯃꯤꯠꯁꯦ ꯊꯨꯅ ꯇꯥꯍꯟꯅꯤꯡꯈ꯭ꯔꯦꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯌꯥꯝ ꯊꯨ ꯂꯥꯛꯅꯤꯡꯉꯕ ꯁꯦ ꯅꯨꯄꯥ ꯅꯪ ꯀꯩꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯔꯨꯔꯁꯤ ꯑꯁ ꯅꯨꯡꯉꯥꯏꯔꯦꯍꯦ ꯍꯣꯔꯦꯟ ꯂꯥꯛꯑꯒꯦ ꯍꯣꯏ ꯑꯗꯣ ꯉꯟꯅ ꯂꯥꯛꯎꯀꯣ ꯃꯤ ꯄꯦꯟꯅ ꯆꯣꯡꯊꯗꯣꯏꯅꯤ ꯉꯁꯤꯗꯤ ꯍꯣꯏ ꯂꯥꯛꯑꯒꯦ ꯑꯁ ꯅꯤꯄꯥ ꯂꯥꯛꯑꯣ
ꯉꯁꯤꯗꯤꯅꯦ ꯊꯕꯛꯁꯦ ꯉꯥꯛꯇꯪ ꯁꯨꯔꯝꯃꯒꯅꯦ ꯐꯥꯠ ꯂꯥꯛꯑꯁꯦ 이루가 ꯐꯥꯠ ꯂꯨꯊꯣꯛꯑꯒꯅꯦ ꯅꯩꯔꯒꯅꯦ ꯆꯣꯡꯒꯥꯏꯔꯁꯤ ꯂꯥꯛꯑꯣ 이나ꯎꯄꯥꯗꯤ ꯗ꯭ꯔꯦꯁ ꯋꯥꯏꯗꯨꯅꯤ ꯑꯁ ꯅꯨꯡꯉꯥꯏꯅꯤꯄꯥ ꯉꯁꯤꯗꯤ ꯑꯁ ꯅꯪꯅ ꯄꯥꯟ ꯆꯥꯗꯣꯔꯦ ꯅꯤꯄꯥ ꯁꯦ ꯇꯣꯡꯈꯠꯂꯣ ꯀꯥꯞꯊꯣꯛꯈ꯭ꯔꯁꯤ ꯅꯪꯒꯤ ꯒꯥꯔꯤꯁꯤꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯑꯅꯤ ꯁꯦꯝꯕ꯭ꯔꯥ ꯁꯦꯝꯗꯦ ꯀꯥꯎꯊꯠꯀꯦ ꯑꯝꯇ ꯀꯧꯔꯣꯁꯦ ꯌꯥꯗ ꯂꯥꯛꯇꯤ ꯌꯥꯄꯨꯇꯤ ꯅꯃ ꯏꯕꯨꯡꯉꯣ ꯑꯃꯜꯂꯕꯅꯤ ꯁꯤꯗꯒ ꯆꯠ ꯐꯪꯉꯤꯁꯦ ꯂꯥꯛꯇꯦꯅꯦ ꯐꯣꯟꯒ ꯄꯥꯏꯕꯤꯕꯖꯥ ꯅꯠꯇꯦꯅꯦ ꯂꯥꯡꯂꯦꯟꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯣ ꯂꯥꯡꯂꯦꯟ ꯑꯩ ꯉꯥꯏꯔꯤꯌꯦ ꯑꯣ ꯂꯥꯛꯑꯦꯕ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯅꯨꯄꯤ ꯑꯁꯦ ꯑꯉꯛꯄꯅꯤ ꯀꯌꯥꯗ ꯊꯨꯅ ꯍꯣꯡꯈ꯭ꯔꯕꯅꯣ ꯐꯔꯦ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯑꯒꯦ ꯑꯣ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯂꯦꯝꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯅꯪꯅ ꯊꯟꯗꯔꯕ ꯍꯣꯏ ꯏꯊꯟꯗꯅꯦ ꯅꯣꯏꯅꯤꯗꯤ ꯄꯥꯎꯒ ꯌꯥꯝ ꯐꯥꯎꯅꯔꯝꯃꯤꯖꯥꯠ ꯑꯣꯏꯔꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯈꯔꯗꯤ ꯍꯟꯃꯟꯈ꯭ꯔꯦ ꯅꯣꯏ ꯑꯅꯤ ꯈꯪꯅꯔꯛꯏꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯅꯠꯇꯦꯕ ꯃꯤ ꯋꯥꯔꯧꯗꯅꯕ ꯐꯖꯅ ꯍꯥꯏꯅꯧ ꯌꯥꯗ꯭ꯔꯣ ꯑꯁ ꯅꯪ ꯈꯪꯄꯣꯠꯇꯦꯕ ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯃꯉꯣꯟꯗ ꯂꯣꯏ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯁ ꯌꯥꯔꯁꯦ ꯂꯦꯝꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯃꯁꯥꯁꯦ ꯂꯩꯔꯤꯉꯩꯗꯅꯦ ꯂꯣꯏ ꯍꯥꯏꯍꯧꯔꯣ ꯀꯣ ꯍꯥꯏꯍꯧꯔꯣꯀꯣ ꯑꯩꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯄꯥꯎ ꯄꯨꯕꯒ ꯉꯝꯃꯔꯣꯏꯀꯣ ꯅꯨꯄꯤ ꯅꯪꯖꯨꯅꯤ ꯐꯖꯅ ꯉꯥꯡꯅꯧꯕ ꯑꯩ ꯑꯁ꯭ꯋꯥꯏ ꯂꯩꯔꯝꯒꯦꯀꯣ ꯑꯁ ꯉꯥꯏꯈꯣꯍꯦ ꯀꯩꯅꯣꯍꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩ ꯑꯁ꯭ꯋꯥꯏ ꯂꯩꯔꯒꯦꯀꯣ ꯀꯩꯅꯤꯒꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯂꯝꯍꯥꯡꯗꯅꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯉꯥꯏ ꯈꯣꯠ ꯇꯧꯕꯁꯦ ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪꯗꯤ ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯗꯦ ꯅꯣꯏꯔꯣꯝꯗ ꯂꯥꯛꯏ ꯅꯪꯅ ꯍꯦꯛꯇ ꯁꯥꯎꯏ ꯑꯩꯕꯨ ꯅꯉꯣꯟꯗ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯍꯥ ꯑꯩꯕꯨ ꯅꯉꯣꯟꯗ ꯀꯩ ꯂꯥꯟꯈ꯭ꯔꯒꯦꯕ ꯑꯁ ꯂꯥꯟꯕ ꯂꯥꯟꯗꯕꯩ ꯋꯥꯗꯣ ꯇꯣꯛꯁꯤ ꯇꯤꯟꯅꯕ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯊꯨꯡꯅꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯅꯪ ꯑꯩ ꯃꯇꯝ ꯈꯔ ꯈꯪꯅꯔꯝꯃꯦ ꯅꯨꯡꯁꯤꯅꯔꯝꯃꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯀꯥꯏꯅꯕ ꯌꯥꯗꯦ ꯊꯨꯡꯅꯒꯗꯕꯅꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤꯅꯦ ꯌꯥꯝ ꯑꯄꯪꯕ ꯋꯥꯈꯜꯅꯤ ꯑꯩꯁꯨ ꯅꯪꯒ ꯈꯪꯅꯔꯤꯉꯩ ꯇꯤꯟꯅꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯈꯤꯅ ꯅꯪꯅ ꯇꯝꯅꯤꯡꯕ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯈꯤꯕꯅꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯍꯧꯖꯤꯛꯁꯨꯅꯦ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗ꯭ꯔꯤꯌꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤꯅꯦ ꯀꯥꯏꯅꯔꯕꯅꯤꯅꯅꯦ ꯊꯣꯏꯅ ꯋꯥꯔꯧꯅꯤꯡꯉꯥই ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯤ ꯂꯤꯟꯊꯣꯏ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯅꯪꯒ ꯀꯥꯏꯅꯔꯦ ꯍꯥꯏꯕ ꯈꯟꯗ꯭ꯔꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜꯅꯦ ꯑꯩꯗꯤ ꯀꯨꯏꯔꯦ ꯅꯪꯕꯨ ꯀꯥꯎꯊꯣꯛꯈꯤꯕ ꯑꯩ ꯈꯪꯉꯤ ꯂꯤꯟꯊꯣꯏ ꯑꯩ ꯂꯥꯏꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯑꯣꯏꯕꯗ ꯑꯩ ꯃꯇꯤꯛ ꯆꯥꯗꯦꯁꯦ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯕꯤꯈꯤ ꯃꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯥꯎꯒꯗꯕ ꯅꯠꯇꯤꯌꯦ ꯑꯗꯨꯕꯨ ꯅꯪꯅ ꯍꯟꯇꯛ ꯃꯔꯛ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯂꯤꯕ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅꯦ ꯑꯩꯅ ꯋꯥꯔꯧꯔꯤꯕꯁꯦ ꯑꯁ ꯅꯪꯁꯦ ꯌꯥꯝ ꯀꯣꯗꯩꯌꯦ ꯍꯧꯖꯤꯛꯇꯤꯅꯦ ꯄꯨꯝꯅꯃꯛ ꯂꯣꯏ ꯀꯥꯎꯅꯔꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯅꯦ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒ ꯍꯤꯡꯕꯗ ꯌꯥꯝ ꯈꯦꯠꯅꯩ ꯅꯨꯄꯥꯅ ꯑꯩꯈꯣꯏꯗꯤ
ꯆꯥꯝꯃꯒꯤ ꯃꯄꯨꯅꯦ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯅꯗꯥꯏꯅꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯋꯥꯟ ꯆꯥꯟꯁ ꯈꯛꯇꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯃꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯁꯦꯝꯕꯗꯅꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝ ꯄꯥꯝꯗꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯈ꯭ꯔꯦꯅ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯤ ꯑꯣꯏꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯆꯜꯂꯛꯄꯗꯣ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅꯅꯦ ꯎꯅꯤꯡꯉꯛꯇ꯭ꯔꯕꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯃ ꯁꯦꯝꯖꯔꯦ ꯃꯍꯥꯛꯇꯣ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯅꯦ PWDꯗꯅꯦ ꯖꯨꯅꯤꯌꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯣꯔꯕ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯂꯦ ꯑꯗꯨꯒꯅꯦ ꯂꯦꯝꯕ ꯀꯧꯔꯤꯕ ꯃꯤꯡꯗꯨꯒꯅꯦ ꯌꯥꯝ ꯆꯥꯟꯅꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯤꯌꯨ ꯅꯨꯄꯤ ꯂꯤꯟꯊꯣꯏ ꯑꯝꯇ ꯉꯥꯏꯈꯣ ꯃꯤꯀꯨꯞꯁꯤꯅꯁꯨ ꯅꯪ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯉꯁꯤ ꯅꯪꯒꯤ ꯆꯤꯝꯕꯥꯟꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯁꯤꯡꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯜꯂꯦ ꯃꯇꯝ ꯈꯔ ꯅꯪꯒꯤ ꯅꯀꯥꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯌꯦꯠꯄ ꯑꯣꯏꯈ꯭ꯔꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯈꯣꯡꯂꯣꯏ ꯐꯪꯕꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯈꯝꯖꯤꯟꯖꯕ ꯉꯝꯗ꯭ꯔꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪ ꯌꯥꯏꯐꯕꯤ ꯑꯣꯏꯌꯨꯀꯣ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯅꯔꯝꯕ ꯁꯣꯟꯅꯔꯝꯕ ꯄꯥꯎꯔꯧ ꯑꯃꯗꯤ ꯂꯩꯕꯅꯤ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯇꯦꯛꯑꯦ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯗꯒꯤ ꯇꯥꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯩ ꯆꯠꯆꯔꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯐꯖꯔꯦ ꯁꯦ ꯐꯖꯔꯦ ꯏꯆꯥꯗꯤ ꯐꯖꯔꯦ ꯕꯣꯕꯣ ꯍꯣꯏꯔꯣꯝꯗꯅꯦ ꯅꯥꯀꯥ ꯊꯦꯡꯕ ꯆꯠꯂꯨꯗꯣꯏꯅꯤ ꯃꯔꯝ ꯃꯣꯛꯇꯣꯏꯅꯤ ꯏꯆꯥꯗꯤ ꯁꯦ ꯈꯨꯝꯁꯦ ꯁꯦꯡꯒꯤꯁꯦ ꯄꯛꯆꯔꯦ ꯏꯆꯥꯗꯤ ꯌꯥꯝ ꯄꯛꯆꯔꯦ ꯁꯤꯅꯕꯨ ꯏꯐ ꯐꯖꯩꯅꯦ ꯅꯃꯥꯝꯆꯥꯗꯤ ꯐꯤꯔꯣꯟ ꯐꯖꯕꯒ ꯁꯦꯠꯂꯗꯅ ꯉꯥꯛꯁꯪꯅ ꯉꯥꯡꯉꯤꯅꯦ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤ ꯀꯅꯥ ꯄꯤꯔꯛꯏꯕ ꯍꯣ ꯑꯩꯕꯨꯗꯤ ꯍꯥꯏꯔꯤꯅꯦ ꯅꯪꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯟꯗꯨꯅ ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯁꯥꯡꯅ ꯅꯪꯒ ꯑꯩꯒ ꯂꯩꯃꯤꯟꯅꯔꯛꯄꯁꯤꯗ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯦꯁꯇꯣ ꯁꯦꯠꯄ ꯑꯃꯨꯛꯇꯕꯨ ꯎꯗ꯭ꯔꯤꯅꯦ ꯍꯩ ꯑꯩꯒꯤ ꯋꯥ ꯇꯣꯛꯈꯣ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅ ꯐꯤꯔꯣꯟꯗꯣ ꯂꯩꯔꯨꯔꯤꯅꯣꯕ ꯍꯣꯏ ꯌꯥꯎꯁꯪꯅꯦ ꯆꯍꯤ ꯑꯃꯒꯤꯅꯦ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯅꯪꯇꯅꯕꯨꯅꯦ ꯈꯪꯁꯤꯟꯅꯗꯕꯩ ꯋꯥꯅꯤ ꯃꯤꯒꯤꯗꯤꯅꯦ ꯃꯆꯥ ꯃꯁꯨꯒꯤ ꯅꯨꯄꯤꯒꯤ ꯑꯉꯥꯡꯒꯤ ꯀꯔꯤ ꯋꯥꯠꯂꯤꯅ ꯂꯣꯏ ꯌꯦꯡꯅꯕ ꯉꯥꯛꯇꯅꯤ ꯅꯪꯗꯤ ꯄꯥꯈꯪ ꯁꯥ ꯂꯩꯔꯕꯅꯤꯅꯅꯦ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯤꯒꯥꯁꯦ ꯂꯣꯏ ꯀꯥꯎꯔꯦꯕ ꯍꯩ ꯊꯝꯆꯦꯠ ꯃꯥꯟꯕꯤ ꯃꯤꯅ ꯍꯪꯕꯗꯤ ꯈꯨꯝꯗꯦꯅꯦ ꯀꯔꯝꯕ ꯅꯨꯄꯥꯗꯤ ꯁꯦꯜ ꯂꯧꯔꯨꯔꯒ ꯅꯪꯒꯤ ꯐꯤꯗꯣ ꯂꯩꯔꯤꯅꯣꯕ ꯍꯩ ꯍꯥꯏꯌꯨ ꯁꯦꯡꯅ ꯍꯥꯏꯌꯨꯀꯣ ꯑꯍꯥꯌꯣ ꯍꯨꯔꯥꯟꯕ ꯅꯀꯣꯛꯇꯅ ꯄꯤꯄꯛꯑꯦꯗꯨꯅꯤꯅꯦ ꯍꯣ ꯑꯩꯁꯨ ꯃꯤꯅꯦ ꯐꯤꯕꯣꯡ ꯆꯥꯔꯤꯕ ꯑꯩꯁꯨꯅꯦ ꯑꯩꯅ ꯇꯨꯡꯁꯤꯟꯖꯕ ꯁꯦꯟꯅ ꯂꯩꯔꯨꯔꯤꯕ ꯈꯪꯉꯕꯣ ꯍꯩ ꯅꯪ ꯍꯥꯏꯕꯤꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯑꯩꯅ ꯆꯤꯡꯅꯔꯤꯁꯦ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯗꯅ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯉꯤꯗꯅ ꯅꯪ ꯃꯇꯝꯗꯨꯗꯅꯦ ꯌꯨꯝꯕꯥ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯏꯁ ꯅꯪꯒꯤꯁꯤ ꯅꯨꯄꯥꯅꯤ ꯅꯪꯅ ꯉꯝꯃꯤꯁꯤꯅꯤꯅꯦ ꯄꯥꯈꯪ ꯁꯥꯔ ꯆꯠꯂꯤꯗꯣ ꯅꯪ ꯑꯗꯨꯝ ꯆꯦꯛꯁꯤꯟꯖꯋꯣ ꯃꯩꯔꯥ ꯄꯥꯏꯕꯤꯅꯅꯦ ꯅꯔꯨꯗꯨ ꯀꯣꯛꯑꯒꯅꯦ ꯁꯨꯅꯨ ꯌꯦꯡꯉꯪ ꯇꯩꯔꯒꯅꯦ ꯀꯩꯅꯥ ꯀꯠꯂꯒ ꯃꯔꯥꯏ ꯊꯥꯖꯔꯛꯁꯅꯤ ꯑꯣ ꯂꯨ ꯀꯣꯛꯀꯦꯔꯥ ꯀꯩꯅꯥ ꯀꯠꯀꯦꯔꯥ ꯃꯗꯨꯅꯕꯨ ꯍꯦꯟ ꯄꯥꯝꯖꯈ꯭ꯔꯦ ꯅꯪꯇꯅꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯌꯨꯝꯁꯤꯗ ꯂꯩꯔꯝꯒꯅꯨ ꯊꯥꯕꯜ ꯆꯣꯡꯐꯝꯗꯒꯤꯅꯦ ꯅꯨꯄꯤ ꯑꯗꯨꯝ ꯆꯦꯜꯂꯛꯀꯦ ꯁꯛꯇꯥ ꯊꯤꯁꯤꯗꯤ ꯑꯣ ꯐꯖꯔꯦꯍꯦ ꯅꯪꯗꯤ
पाखंग साबा मै तत्बौ नंदने मयाम चंगदने नेलादि फनी नखोंग नखुदगदो तुदेरतनने डिसफिगर ओइदि फरनी Hey hey, nang haibidi haini, nang haibidi haini ko. Nang yumba nungai ni hari sini nang. Shi pa se masigale mina danane ai se jaida kan de se bobo hoidane nakadhimsla Kay no ibema nang nahatag marag asa am khakalaisina. Hoi bema nupi ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤꯅꯦ ꯍꯥꯏꯔꯨꯗꯅ ꯀꯥꯟꯅꯗꯦ ꯀꯣꯏꯅꯅꯤꯡꯕ ꯅꯨꯡꯁꯤꯅꯅꯤꯡꯕ ꯅꯨꯄꯥꯅꯗꯤꯅꯦ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯇꯦ ꯑꯗꯨꯒ ꯌꯥꯅꯤꯡꯗꯕ ꯅꯨꯡꯁꯤꯕꯝ ꯈꯪꯗꯕ ꯅꯨꯄꯥꯁꯤꯅꯅꯦ ꯀꯣꯏꯇꯥꯟ ꯍꯦꯛꯇ ꯇꯥꯟꯅꯩ ꯂꯥꯁꯇ ꯅꯨꯡꯉꯥꯏꯇꯗꯅ ꯍꯦꯛ ꯌꯥꯊꯣꯛꯎꯔꯦꯗꯅ ꯑꯗꯩꯗꯤꯅꯦ ꯃꯥꯒꯤ ꯑꯣꯏꯕ ꯌꯥꯅꯕꯅꯅꯦ ꯉꯔꯪ ꯐꯩꯔꯦꯡ ꯇꯨꯔꯦꯡꯒꯤ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ Hoi ibema lembadine. Aduguma misakti mandiko. Hoi, khara duk nang jai habai wani. Puksendi yam singba male. ꯑꯁ ꯃꯥꯏ ꯋꯥꯁꯦ ꯇꯣꯛꯑꯁꯤꯕ ꯄꯥꯁ ꯏꯁ ꯄꯥꯁ ꯌꯥꯔꯁꯦ ꯑꯩꯅꯦ ꯃꯥꯒꯤꯗꯃꯛꯇꯅꯦ ꯁꯨꯝ ꯄꯠꯂ ꯂꯩꯕꯗꯤ ꯉꯝꯃꯔꯣꯏꯌꯦ Nangise asingbe kana dorabo. ꯑꯩꯗꯤ ꯉꯍꯥꯟꯅ ꯋꯥ ꯂꯣꯏꯁꯟꯅꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯃꯥꯅ ꯂꯝꯕꯤꯗꯒ ꯉꯥꯏ ꯂꯩꯔꯝꯃꯦ ꯑꯩꯅꯅꯦ ꯉꯁꯥꯏꯅꯦ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯕꯅꯦ ꯑꯩꯒꯤ ꯑꯅꯧꯕ ꯕꯣꯏꯐ꯭ꯔꯦꯟꯗꯣ PWDꯗ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯗꯧꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯁꯦꯝꯃꯦꯅ ꯍꯥꯏꯕꯤꯔꯝꯃꯕꯅꯤ ꯏꯕꯦꯝꯃ Linthoi. Nang adudi phajamande he. Nangsu khara hemandro adudi. As ai mai khanbada yam nuaite bu. ꯏꯁ ꯃꯥꯒꯤ ꯌꯥꯝ ꯈꯟꯕꯤꯔꯦꯗ ꯑꯗꯨ ꯍꯦꯛ ꯑꯣꯏꯔꯒꯅꯅꯦ ꯅꯪꯒꯤ ꯍꯦꯛ ꯑꯣꯏꯖꯔꯣ Hoi ibema nang khangnaramdradine. Aigi koinajaradamni. ꯏꯁ ꯃꯁꯤ ꯀꯌꯥꯗ ꯉꯝꯃꯤ ꯅꯨꯄꯤꯅꯣꯅꯦ ꯑꯣ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤꯌꯦ ꯀꯣꯏꯅꯔꯣ ꯀꯩꯅꯣ ꯈꯪꯗꯦꯕ ꯅꯪꯒ ꯈꯪꯅꯧ ꯍꯥꯏꯔꯤꯕ ꯗꯥꯊꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯌꯥꯝ ꯊꯤ ꯐꯈ꯭ꯔꯖꯥꯠꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯑꯗꯨꯝ ꯍꯩꯕ ꯃꯥꯜꯂꯦ ꯃꯕꯨꯛ ꯆꯦꯜꯁꯨ ꯐꯩ ꯌꯥꯝ ꯆꯝꯈ꯭ꯔꯖꯥꯠꯅꯤ ꯍꯧꯖꯤꯛꯁꯦ ꯃꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯟꯇꯅ ꯇꯥꯟꯖꯔꯒꯅꯦ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯖꯔꯤꯅꯦ ꯑꯗꯨꯗ ꯅꯪꯅꯒ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯕꯤꯔꯗꯤꯅꯦ ꯑꯐꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯣꯔꯦꯟꯗꯣ ꯊꯥꯕꯜ ꯂꯥꯛꯀꯅꯤꯕ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯕꯅꯦ ꯅꯪꯒ ꯈꯪꯅꯍꯟꯗꯣꯏꯅꯦ ꯈꯪꯅꯧꯀꯣ ꯈꯪꯅꯧ ꯍꯥꯏꯕꯅꯦ Hoi ibema aigi di lairiye. Nangi do hanane phajana dum chetau ko. Khangnaba kuidri daine. Nangne masang masa munna khangnadringai dane. Thamoi ga do nungsi leba sadana ne kathoknu ko. Nang khangba mi yaud toini. Last ne pudita mangjong chong bata za hojani nang. ꯍꯩꯔꯦꯗ ꯏꯕꯦꯝꯃ ꯋꯥ ꯉꯥꯡꯕꯗꯤ ꯃꯥꯅ ꯍꯦꯛ ꯈꯪꯕꯩ ꯇꯥꯏꯞꯇ Holina jiktaba mina ne. Lingi jaina khangdabane. ꯑꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯍꯦꯔꯣꯁꯤꯗꯤꯅꯦ ꯆꯤꯛꯄꯒ ꯍꯩꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦ ꯄꯪꯕꯒꯤ ꯃꯊꯛꯇꯅꯦ ꯆꯝꯈ꯭ꯔꯖꯥꯠꯅꯤ ꯑꯁ ꯀꯥꯟꯗꯦꯁꯦ ꯆꯥꯗꯧꯕꯕ ꯊꯛꯇꯣꯛꯑꯣ ꯊꯥꯕꯜ ꯉꯟꯅ ꯆꯣꯡꯕ ꯊꯣꯛꯅꯅꯕꯅꯦ ꯆꯥꯛ ꯊꯣꯡꯊꯣꯛꯁꯦ Masi khennam ama yam kanna namni. निपा पुलिस थोलपदा गाड़ी से मुलेरमददी फरक तानी है Gari sakta asiga kana huran bidino. गाड़ी सकता ने थबल मफम यौनबा लाइजा Sadu kudi chumba. अदु निपा अमुक चोपनादना ने सिगा जाइना पिक मचा नंग थार लामदि सि माइजि खर थागदम देबसे Chalo hai. Somdana marmuk pasar ga lai. ए Pe ka paisaluradi thi ngambirani. चुम्मिने दुबुदि सेकंड लो सुंगरसो Abisi netro. आले ने
ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯣꯡꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯅꯣꯏ ꯎꯗꯗꯅ ꯀꯨꯏꯔꯤꯅꯦꯕ ꯑꯩ ꯗꯨꯗꯥ ꯊꯣꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯦꯟꯖꯥꯡ ꯍꯥꯎꯇꯦꯗ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯏꯔꯣꯜꯂꯦ ꯅꯨꯄꯤ ꯍꯥ ꯅꯠꯇꯦ ꯊꯤꯔꯕꯣ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯗꯣ ꯃꯊꯟꯇ ꯄꯣꯛꯑꯦꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤꯅ ꯀꯧꯕ ꯑꯗꯨꯅ ꯁꯨꯝ ꯍꯥꯏꯗꯣꯛꯈꯤꯕ ꯅꯈꯣꯏꯅꯤ ꯉꯥꯏꯍꯥꯛ ꯆꯣꯡꯃꯤꯟꯅꯔꯝꯃꯣ ꯑꯩ ꯃꯄꯥꯟꯗ ꯉꯥꯛꯇ ꯂꯩꯔꯨꯒꯦ ꯀꯣ ꯆꯣꯡꯃꯤꯟꯅꯔꯝꯃꯣ ꯆꯣꯡꯉꯣ ꯊꯣꯏꯒꯤ ꯃꯆꯟꯅꯨꯄꯤ ꯂꯩꯕ꯭ꯔꯥꯅꯦ ꯂꯩꯇꯦꯗ ꯃꯊꯣꯟ ꯄꯣꯛꯄꯅꯦ ꯍꯥ ꯀꯩꯅꯣ ꯃꯇꯣꯟꯗ ꯍꯥꯏꯁꯤꯕꯣ ꯄꯣꯛꯄꯅꯦꯕ ꯑꯕꯨ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯝꯃꯕꯕ ꯑꯩꯔꯣ ꯃꯥꯔꯣ ꯍꯣꯏꯕ ꯅꯣꯏꯕꯨ ꯅꯨꯄꯤ ꯊꯤꯔꯕꯕ ꯀꯥꯏꯗꯩꯅꯣꯗ ꯊꯤꯗ꯭ꯔꯤꯗ ꯑꯩꯈꯣꯏꯅꯤꯃꯛ ꯄꯥꯈꯪ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯅꯪ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯔꯕ ꯑꯗꯨꯕꯨꯗꯤ ꯊꯥꯖꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯒꯤ ꯗꯧꯂꯥꯏꯟꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯆꯣꯞꯄꯝꯅꯤꯗ ꯑꯩꯅ ꯀꯥꯏꯗꯅꯣꯕ ꯅꯨꯄꯤꯃꯨꯛ ꯄꯜꯂꯣꯏꯗꯨꯕꯣ ꯍꯦꯔꯥ ꯅꯤꯄꯥꯅꯕꯨ ꯑꯃꯇꯪꯗꯤ ꯀꯣꯏꯔꯍꯟꯒꯅꯤꯗ ꯆꯣꯞꯄ ꯃꯥꯅ ꯃꯥ ꯊꯣꯛꯄ ꯑꯩꯅ ꯑꯩ ꯊꯣꯛꯄ ꯑꯝꯇꯗꯤ ꯀꯣꯏꯅꯦꯕ ꯑꯩ ꯀꯩꯅꯥ ꯀꯠꯂꯁꯨ ꯌꯥꯕ ꯐꯥꯔꯁꯨ ꯌꯥꯕ ꯁꯣꯏꯔꯁꯨ ꯌꯥꯕ ꯍꯦꯔꯥ ꯅꯤꯄꯥ ꯃꯥꯟꯗꯕ ꯁꯤꯝꯗꯤ ꯌꯥꯏꯍꯦ ꯃꯈꯨꯠꯇꯤ ꯌꯥꯝ ꯐꯖꯩ ꯃꯁꯛꯇꯨ ꯁꯨꯃꯥꯏꯅ ꯐꯖꯔꯝꯒꯅꯤ ꯃꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀꯩ ꯃꯤꯡ ꯀꯧꯒꯦꯕ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯁꯨꯛ ꯈꯨꯝꯗꯦ ꯅꯪ ꯑꯣꯏꯔꯦ ꯅꯠꯇꯦ ꯃꯇꯨ ꯊꯤꯔꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯥꯕꯜ ꯄꯥꯏꯔ ꯆꯣꯡ ꯂꯩꯔꯝꯃꯦ ꯃꯁꯤ ꯃꯃꯥꯏꯗꯤ ꯈꯨꯄꯥꯛ ꯊꯥꯍꯧꯗꯦꯗꯦ ꯑꯁ ꯑꯩ ꯆꯥꯈ꯭ꯔꯦꯗ ꯈꯤꯇ ꯂꯥꯛꯆꯒꯦ ꯈꯤꯇ ꯂꯥꯛꯀꯦ ꯑꯣꯏ ꯃꯥ ꯀꯥꯏꯗ ꯁꯤꯗꯣꯡ ꯊꯦꯡꯅꯔꯨꯏꯅꯣꯕ ꯍꯣꯏ ꯂꯥꯛꯑꯣ ꯃꯤ ꯅꯪꯕꯨ ꯆꯠꯂꯨꯔꯁꯦ ꯃꯤ ꯉꯥꯛꯇꯪ ꯆꯣꯡꯈꯤꯁꯤ ꯀꯩꯗꯧꯔꯒꯦ ꯁꯤꯗ ꯀꯨꯏꯅ ꯂꯩ ꯌꯥꯔꯣꯏꯕ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ ꯑꯩ ꯍꯥꯏꯒꯦꯁꯦ ꯈꯕꯥ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯑꯁꯤꯡꯕ ꯂꯥꯛꯑꯣꯏꯕ ꯅꯪꯕꯣ ꯑꯩꯅ ꯄꯥꯏꯔꯨꯏꯅꯦꯕ ꯅꯪ ꯍꯩ ꯆꯣꯡꯅꯕ ꯇꯥꯔꯦ ꯆꯠꯍꯧꯔꯁꯤꯁꯦ ꯂꯥꯛꯑꯣ ꯌꯥꯝꯅ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯥꯅ ꯌꯦꯡꯉꯨ ꯃꯥꯅ ꯄꯥꯈꯪ ꯁꯥꯗꯅ ꯊꯥꯕꯜ ꯆꯣꯡ ꯂꯩꯌꯦꯕ ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯍꯌꯦꯡ ꯊꯥꯕꯜ ꯆꯣꯡꯕꯗꯅꯦ ꯑꯩꯁꯨ ꯆꯣꯡꯒꯦ ꯍꯜꯂꯣ ꯑꯩꯅꯦ ꯅꯣꯏ ꯗꯨꯀꯥꯟ ꯃꯛꯇ ꯌꯧꯔꯛꯑꯦ ꯗꯨꯀꯥꯟꯗ ꯆꯪꯉꯛꯄꯗꯣ ꯑꯩ ꯏꯀꯥꯏꯌꯦꯕ ꯅꯣꯏ ꯃꯥ ꯍꯣꯏ ꯂꯩꯇ꯭ꯔꯕ ꯑꯣ ꯂꯩꯇꯦꯕ ꯐꯔꯦ ꯊꯝꯃꯦ ꯀꯩꯅꯣ ꯅꯪꯅ ꯐꯤꯡꯈꯩ ꯑꯩ ꯀꯧꯔꯤꯁꯤꯕꯣ ꯑꯣ ꯑꯗꯨꯕꯨꯔꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯉꯛꯄ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯁꯥꯟꯅꯅꯤꯡꯉꯛꯄ ꯂꯣꯏꯔꯦ ꯉꯔꯥꯡꯗ ꯊꯥꯕꯜ ꯆꯣꯡꯉꯤꯗꯨꯕꯨ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯁꯥꯟꯅꯩꯗꯨꯗꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤ ꯁꯨꯝ ꯎꯅꯤꯡꯉꯛꯏꯅꯤ ꯀꯩꯅꯣ ꯎꯅꯁꯤ ꯍꯥꯏꯔꯁꯨ ꯅꯣꯏ ꯁꯤꯗ ꯅꯠꯇꯕ ꯃꯐꯝ ꯑꯃꯗ ꯎꯅꯁꯤ ꯀꯩꯅꯣ ꯍꯣꯏꯕ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯉꯁꯤꯁꯨꯅꯦ ꯑꯩꯈꯣꯏ ꯑꯁꯤ ꯃꯅꯤꯡ ꯂꯩꯀꯥꯏꯔꯣꯝꯗꯅꯦ ꯊꯥꯕꯜ ꯂꯩꯌꯦꯕ ꯑꯗꯣ ꯉꯁꯤꯒ ꯆꯣꯡꯁꯦꯕ ꯍꯣꯔꯦꯟ ꯉꯟꯅ ꯂꯥꯛꯑꯣꯕꯀꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯂꯥꯛꯀꯦꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯗꯣ ꯗꯥꯎꯟꯂꯥꯏꯟꯗ ꯍꯥꯏ ꯂꯩꯔꯦꯃꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯣꯔꯦꯟꯒꯤ ꯊꯥꯕꯜꯗꯨꯗꯤꯅꯦ ꯗꯥꯊꯣꯏ ꯈꯪꯍꯜꯂꯨꯔꯅꯣꯕ ꯅꯪꯅ ꯊꯟꯗ ꯂꯣꯟꯅ ꯂꯥꯛꯑꯣ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅꯅꯦ ꯏꯃꯥꯟꯅꯕꯤꯗꯣ ꯌꯥꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯦꯕ ꯑꯗꯣ ꯃꯌꯦꯛ ꯑꯃ ꯏꯁꯦꯡ ꯁꯦꯡꯗ꯭ꯔꯦꯕ ꯃꯥꯒꯤꯁꯨ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯕ ꯃꯥꯜꯂꯦꯕ ꯑꯩ ꯑꯝꯇ ꯀꯟꯅ ꯇꯛꯅꯈꯤꯒꯦ ꯑꯁ ꯑꯗꯨꯅꯤꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯪꯕꯁꯤꯗꯕ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯕ ꯍꯥꯏꯅꯤꯡꯉꯩꯗ ꯇꯧꯁꯤꯜꯂꯛꯏꯁꯦ ꯑꯣꯏꯔꯝꯃꯤꯁꯤ ꯑꯣꯏꯔꯨꯕ
ꯑꯗꯣ ꯐꯣꯟꯗꯣ ꯄꯥꯏꯔꯨꯔꯅꯣꯕ ꯍꯧꯖꯤꯛꯅꯦ ꯊꯕꯛ ꯁꯨꯕ ꯆꯠꯁꯦꯅ ꯌꯨꯝꯗ ꯍꯧꯂꯛꯑꯝꯗꯣꯏꯅꯤ ꯑꯗꯣ ꯗꯥ ꯊꯣꯏꯅ ꯊꯕꯛ ꯁꯨꯕꯅ ꯁꯨꯕꯅꯤ ꯗꯥ ꯉꯥꯟꯕ ꯅꯪꯗꯤꯅꯦ ꯊꯕꯛ ꯁꯨꯕꯗꯣ ꯌꯥꯎꯔꯨꯔꯅꯣꯕ ꯇꯣꯛꯑꯣꯕ ꯅꯠꯇ꯭ꯔꯗꯤꯅꯦ ꯍꯌꯦꯡꯋꯥꯏ ꯑꯣꯐꯤꯁꯇꯅꯦ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅ ꯐꯝꯃꯀꯥꯟꯗꯅꯦ ꯃꯤꯅ ꯈꯪꯅꯕ ꯌꯥꯎꯔꯗꯤꯅꯦ ꯃꯁꯤ ꯏꯟꯖꯤꯅꯤꯌꯔꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯐꯤꯠꯇꯤꯡ ꯇꯧꯔꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯏꯀꯥꯏꯖꯗ꯭ꯔꯕ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯁꯦꯟ ꯊꯣꯛꯇ꯭ꯔꯤꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔ ꯁꯤꯖꯤꯟꯅꯔꯨꯅꯤ ꯑꯗꯨꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯗꯣ ꯅꯣꯏꯒꯤꯁꯨ ꯗꯨꯀꯥꯟ ꯃꯆꯥꯁꯤꯗ ꯐꯝꯕꯅꯦ ꯏꯟꯀꯝꯗꯤ ꯀꯥꯏꯗꯒꯤ ꯂꯥꯛꯀꯦꯕ ꯑꯣ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯕꯤꯔꯨꯅꯨ ꯑꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤꯅꯦ ꯊꯕꯛ ꯔꯤꯇꯤꯌꯔ ꯑꯣꯏꯕꯗꯨꯗ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯗꯅ ꯗꯨꯀꯥꯟ ꯁꯨꯝ ꯐꯝꯕꯩ ꯋꯥꯅꯤ ꯁꯤꯗꯤꯅꯦ ꯇꯥꯏꯝ ꯄꯥꯁꯅꯤ ꯑꯩꯒꯤꯁꯨ ꯏꯃꯥ ꯕꯕꯥꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯁꯦꯟ ꯃꯌꯥꯝ ꯍꯥꯞꯄꯤꯔꯤꯅꯦ ꯑꯗꯨꯅ ꯗꯥ ꯉꯥꯟꯕꯅ ꯍꯣꯍꯥ ꯍꯥꯏꯔꯛꯄꯗꯅꯦ ꯑꯩꯅ ꯁꯠ ꯇꯧꯔꯛꯇꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯍꯣꯏ ꯑꯗꯣ ꯍꯣꯔꯦꯟ ꯊꯥꯕꯜ ꯂꯥꯛꯄ ꯀꯥꯎꯅꯤꯀꯣ ꯑꯗꯨꯁꯨ ꯅꯊꯟꯇ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯍꯩꯃꯥ ꯀꯩꯗ ꯂꯥꯛꯏꯅꯣ ꯑꯣꯇꯣꯗ ꯂꯥꯛꯏꯅꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯝꯇ ꯉꯥꯏꯔꯝꯒꯁꯦ ꯀꯩꯒꯤꯅꯣ ꯉꯥꯏꯗ ꯉꯥꯏꯔꯝꯃꯣꯕ ꯑꯁ ꯁꯦꯟꯒ ꯄꯤꯔꯛꯇꯣꯏ ꯖꯥꯠꯂꯥ ꯁꯦ 5,000 ꯈꯛꯇꯅꯦ ꯌꯥꯔꯦꯗ ꯂꯧꯔꯔꯣꯏꯗ ꯍꯥ ꯌꯥꯔꯦꯗ ꯁꯦ ꯄꯥꯏꯁꯜꯂꯣ ꯁꯦꯕ ꯐꯔꯦ ꯅꯪꯅ ꯄꯤꯔꯝꯅꯤꯅ ꯂꯧꯔꯒꯦꯀꯣ ꯑꯗꯨꯅꯦꯕ ꯑꯗꯣ ꯌꯥꯎꯁꯪ ꯂꯣꯏꯔꯒꯅꯦ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯧꯅꯕ ꯇꯧꯁꯦꯕ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥꯒꯤ ꯁꯣꯔꯨꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅꯤ ꯆꯠꯃꯤꯟꯅꯔꯒꯅꯦ ꯍꯦꯛꯇ ꯂꯧꯔꯨꯔꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯊꯥꯕꯜꯗꯤ ꯀꯃꯥꯏ ꯂꯥꯛꯇꯣꯏꯕ ꯑꯩꯅ ꯊꯣꯛꯄ ꯂꯥꯛꯅꯕ ꯍꯣꯠꯅꯔꯒꯦ ꯑꯗꯨꯅꯦꯕ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯕꯥꯏ ꯐꯖꯗ꯭ꯔꯣ ꯏꯁꯨꯗꯤ ꯃꯔꯃꯣꯛꯄꯤꯅꯤ ꯅꯃꯥꯅꯦꯅ ꯍꯧꯖꯤꯛꯄꯨ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯊꯥꯕꯜ ꯆꯣꯡꯅꯤꯌꯦꯅꯦ ꯏꯔꯥꯡ ꯐꯔꯛꯏꯕ ꯅꯄꯥꯃꯒꯤ ꯁꯛꯅꯦ ꯍꯣꯔꯦꯟ ꯐꯨꯕꯤꯗꯅꯅꯦꯕ ꯍꯣ ꯊꯥꯕꯜꯗꯤ ꯍꯧꯗ꯭ꯔꯤ ꯉꯁꯤꯗꯤ ꯂꯥꯛꯅꯗꯣꯔꯤꯌꯦ ꯃꯁꯤꯃꯨꯛ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦꯅꯦ ꯍꯜꯂꯣ ꯑꯩ ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯁꯨꯕꯗ ꯂꯩꯔꯦ ꯍꯜꯂꯣ ꯍꯥ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯊꯕꯜ ꯃꯐꯝꯗ ꯂꯩꯔꯦꯕ ꯀꯔꯤꯕ ꯅꯪ ꯊꯥꯕꯜ ꯆꯠꯂꯦꯕ ꯑꯣ ꯉꯇꯥꯅꯅꯦ ꯂꯥꯛꯑꯣ ꯍꯥꯏꯕꯩ ꯆꯠꯂꯕ ꯑꯁ ꯅꯪꯁꯨ ꯉꯛꯄꯅꯦ ꯉꯁꯥꯏꯅ ꯆꯠꯃꯤꯟꯅꯁꯦꯅ ꯄꯪꯆꯥ ꯍꯥꯏꯅꯈ꯭ꯔꯒ ꯑꯁ ꯌꯥꯗ ꯇꯧꯔꯤꯕꯅꯤ ꯅꯪꯕꯣ ꯐꯔꯦꯁꯦ ꯊꯝꯃꯣ ꯑꯩ ꯅꯨꯄꯤꯗꯣ ꯌꯥꯎꯔꯛꯄ꯭ꯔꯥ ꯑꯝꯇ ꯌꯦꯡꯈꯤꯒꯦꯕ ꯊꯝꯃꯣꯀꯣ ꯈꯪꯅꯤꯗꯅ ꯃꯥ ꯃꯣꯏ ꯂꯩꯀꯥꯏꯁꯦ ꯉꯁꯤꯗ ꯑꯩ ꯅꯩꯔꯝꯒꯦꯕ ꯈꯪꯅꯦꯕ ꯑꯗꯨꯒ ꯑꯩ ꯃꯣꯏ ꯂꯩꯀꯥꯏꯗ ꯅꯨꯄꯤ ꯑꯃ ꯀꯣꯏꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯉꯁꯤ ꯑꯩ ꯃꯥꯏ ꯀꯟꯅꯕ ꯇꯪꯈꯥꯏ ꯄꯥꯏꯔꯨꯈꯤꯒꯦ ꯑꯗꯨꯒ ꯆꯣꯡꯒꯦ ꯈꯪꯅꯤꯗꯅ ꯍꯜꯂꯣ ꯕꯥ ꯅꯪ ꯀꯗꯥꯏꯗ ꯂꯩꯅꯣ ꯑꯩ
ꯑꯩꯕꯨꯔꯣ ꯍꯥ ꯑꯩꯕꯨꯗꯤ ꯂꯝꯕꯤꯗ ꯂꯩꯔꯤꯌꯦ 이만하면 만날 ꯆꯠꯂꯨꯕ ꯑꯦ ꯅꯣꯏ ꯂꯩꯀꯥꯏ ꯊꯥꯕꯜ ꯆꯣꯡꯉꯤꯔꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯕꯨꯗꯤ ꯂꯩꯀꯥꯏꯅꯦ ꯑꯗꯣ ꯅꯪ ꯂꯥꯛꯀꯦꯔꯣ ꯍꯣꯏ ꯂꯥꯛꯑꯒꯦꯅꯦ ꯍꯣꯏꯅꯦ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯝꯃꯦꯀꯣ ꯑꯩꯈꯣꯏ ꯊꯝꯕꯥꯜꯅꯤꯅꯦ ꯆꯣ ꯑꯗꯣ ꯀꯩꯁꯨ ꯅꯠꯇꯕꯗ ꯅꯪ ꯔꯣꯃꯥꯟꯁꯀ ꯇꯧꯔꯒ ꯂꯩꯁꯥꯕꯤꯒ ꯁꯥꯒꯠꯄ ꯅꯨꯡꯉꯥꯏꯅꯦꯕ ꯌꯨꯝꯁꯤ ꯐꯥꯎꯕꯗꯤ ꯏꯅꯦꯇꯣꯟ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯇꯥꯕ꯭ꯔꯣ ꯏꯅꯦꯇꯣꯟ ꯇꯥꯔꯦ ꯍꯩꯃꯥ 이ቤ마 ꯂꯥꯛꯑꯕꯣ ꯀꯥꯈꯠꯂꯣ ꯂꯥꯛꯑꯣ ꯍꯣꯏ ꯏꯅꯦꯇꯣꯟ ꯂꯥꯛꯑꯣ ꯂꯧꯊꯣꯛꯑꯣ ꯂꯥꯛꯑꯣ ꯍꯪꯒꯣꯏꯅꯨ ꯂꯥꯛꯑꯣ ꯏꯀꯥꯏꯔꯨꯅꯣ ꯂꯥꯛꯑꯣ ꯁꯤꯐꯝꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯐꯝꯃꯣ ꯀꯣꯏꯔꯨꯅꯣ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏ ꯌꯨꯝꯅꯦ ꯂꯤꯟꯊꯣꯏ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯤ ꯀꯩ ꯆꯥꯅꯤ ꯑꯗꯨꯕꯨꯔꯣꯅꯤꯅꯦ ꯀꯣꯐꯤꯗꯣ ꯁꯪꯒꯣꯝ ꯅꯝꯅ ꯌꯥꯝ ꯍꯥꯎꯅ ꯁꯦꯝꯕꯤꯔꯛꯑꯣꯕ ꯍꯣꯏꯅꯦ ꯁꯦꯝꯕꯤꯔꯛꯀꯦꯅꯦ ꯑꯗꯣ ꯏꯅꯥꯎꯁꯤꯅ ꯀꯅꯥꯅꯣ ꯀꯃꯥꯏꯅ ꯄꯨꯜꯂꯛꯏꯅꯣ ꯑꯗꯣ ꯍꯥꯏꯔꯒꯦ ꯑꯁ ꯅꯪꯁꯤꯗꯤ ꯑꯗꯨꯕꯨꯔꯣꯅꯤꯅꯦ ꯃꯥꯁꯦ ꯍꯟꯗꯛꯇ ꯅꯧꯅꯅꯦ ꯑꯩꯒ ꯈꯪꯅꯕ ꯑꯩꯈꯣꯏ ꯍꯦꯔꯣꯅꯦ ꯍꯥꯏꯇꯥꯔꯦ ꯍꯩꯃꯥ ꯏꯀꯥꯏꯕꯤꯗꯦ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯔꯨꯅꯨ ꯑꯗꯣ ꯃꯥꯁꯦ ꯀꯨꯏꯔꯔꯣꯏꯅꯦ PWDꯗꯅꯦ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅꯅꯦ ꯑꯣꯐꯤꯁꯇ ꯐꯝꯒꯗꯕ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯏꯃꯧꯗꯤ ꯅꯨꯄꯥ ꯈꯟꯕꯒ ꯌꯥꯝ ꯍꯩꯌꯦ ꯍꯩꯇ ꯌꯥꯔꯛꯇ꯭ꯔꯕ ꯃꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗꯅꯦ ꯍꯌꯦꯡꯋꯥꯏ ꯆꯣꯞꯇꯅꯕ ꯃꯁꯤꯗꯤ ꯑꯗꯣ ꯏꯅꯥꯎꯗꯤ ꯀꯩ ꯂꯩꯀꯥꯏꯗꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯑꯗꯨꯕꯨꯔꯣꯅꯦ ꯌꯥꯔꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯃꯤ ꯏꯅꯥꯎꯒꯤ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯔꯒ ꯏꯅꯥꯎꯗꯤ ꯌꯥꯝꯅꯕꯨ ꯏꯪ ꯇꯞꯄꯤꯅꯦ ꯅꯤꯅꯦ ꯑꯩꯒꯤ ꯃꯤꯡ ꯉꯥꯟꯕ ꯑꯣ ꯂꯩꯐꯝꯅ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥ ꯃꯈꯥ ꯑꯗꯣ ꯏꯃꯥ ꯕꯕꯥꯗꯤ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤ ꯕꯕꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥꯗꯤ ꯂꯩꯔꯤ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯅꯨꯄꯥꯅꯤꯇꯅꯤ ꯑꯣ ꯏꯌꯥꯝꯕꯗꯨꯗꯤ ꯌꯨꯝ ꯄꯥꯜꯂꯦ ꯌꯥꯝ ꯐꯩ ꯑꯁ ꯅꯤꯅꯦ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯔꯁꯤꯕ ꯀꯣꯐꯤꯗꯣ ꯍꯥꯟꯅ ꯑꯝꯇ ꯊꯛꯁꯦꯕ ꯂꯣꯜꯂꯛꯑꯒꯦ ꯉꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ ꯍꯣꯏ ꯅꯤꯅꯦ ꯑꯁ ꯑꯩꯗꯤ ꯏꯀꯥꯏꯅ ꯂꯣꯏꯔꯦꯀꯣ ꯏꯀꯥꯏꯕꯤꯔꯨꯅꯨ ꯑꯩꯈꯣই ꯅꯤꯅꯦꯁꯤꯗꯤꯅꯦ ꯐꯈ꯭ꯔꯖꯥꯠꯅꯤ ꯃꯥꯃꯣꯒꯤ ꯒꯥꯔꯤ ꯃꯆꯥꯒꯤ ꯁꯣꯔꯨꯝꯗꯅꯦ ꯅꯤꯅꯦꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯑꯦꯛꯇꯤꯚꯥ ꯑꯃ ꯂꯧꯔꯨꯁꯦꯕ ꯑꯩ ꯌꯥꯅꯕ ꯍꯥꯏꯅꯒꯦꯕ ꯑꯁ ꯑꯩꯗꯤ ꯁꯦꯟꯊꯨꯝꯒ ꯑꯝꯇ ꯂꯩꯇꯦꯀꯣ ꯍꯣꯏ ꯌꯥꯔꯦ ꯅꯪꯅ ꯑꯗꯨꯒꯤ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯑꯗꯣ ꯗꯥꯉꯥꯟꯕ ꯅꯪꯒꯤ ꯊꯕꯛꯇꯣ ꯀꯔꯝ ꯀꯥꯟ ꯍꯥꯏꯗꯣꯛꯇꯣꯏꯅꯣꯕ ꯀꯔꯝ ꯀꯥꯟ ꯍꯥꯏꯗꯣꯛꯇꯣꯏꯅꯣꯕ ꯑꯁ ꯑꯗꯨꯅꯦꯃꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯒꯔꯃꯦꯟꯁꯤꯅꯅꯦ ꯊꯕꯛ ꯑꯅꯧꯕꯗꯅꯦ ꯂꯧꯕ ꯍꯩꯔꯤꯁꯦ ꯍꯥꯏꯗꯣꯛꯄ꯭ꯔꯥ ꯁꯨꯡꯍꯩ ꯍꯩꯇꯦ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯣꯛꯇꯣꯏꯅꯣ ꯑꯩ ꯈꯪꯗꯦꯕ ꯇꯜꯂꯦꯍꯦ ꯗꯥꯉꯥꯟꯕ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯍꯣ ꯑꯗꯨꯅꯦ ꯑꯩꯒ ꯇꯤꯟꯅꯕꯗ ꯅꯪꯁꯨ ꯇꯜꯂꯛꯀꯅꯤ ꯍꯥꯏꯔꯤꯁꯦ ꯑꯁ ꯑꯗꯨ ꯋꯥ ꯅꯠꯇꯦꯕ ꯐꯔꯦꯁꯦ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯅꯣꯡꯃ ꯃꯔꯥꯏ ꯍꯥꯏꯗꯣꯛꯆꯔꯛꯑꯅꯤ
ꯍꯣꯏꯅꯤꯅꯦ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯆꯪꯉꯨꯈꯤꯒꯦ ꯅꯣꯡꯃ ꯁꯣꯏ ꯆꯣꯞꯅꯔꯛꯇꯣꯏꯅꯦꯕ ꯆꯣꯞꯅꯔꯒꯅ ꯂꯧꯔ ꯂꯣꯏꯔꯦ ꯃꯔꯥꯏꯅ ꯑꯃꯗꯨꯁꯨ ꯃꯄꯥꯝ ꯆꯠꯆꯈꯤꯅꯤ 이때마 이때마 답이브로 실린더 아니 보라 이에 ꯑꯣ ꯇꯥꯔꯦ ꯇꯥꯔꯦ ꯁꯤꯂꯤꯟꯗꯔ ꯀꯌꯥꯅꯣ ꯏꯕꯨꯡꯉꯣ ꯑꯅꯤꯅꯤ ꯏꯇꯩꯃ ꯑꯣ ꯁꯤꯗ ꯑꯝꯇ ꯊꯥꯡꯖꯜꯂꯣ 호이 이때마 ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯣ ꯅꯪꯕꯨ ꯍꯣꯇꯦꯜꯗ ꯁꯤꯂꯤꯟꯗꯔ ꯀꯌꯥ ꯄꯤꯔꯝꯃꯒꯦ 트라인 토이 비라메 이때마 ꯑꯣ 12 ꯑꯗꯨꯗꯤ ꯑꯅꯤꯁꯤꯒ ꯇꯔꯥꯃꯔꯤ ꯑꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯗꯣ ꯅꯪ ꯊꯥꯡꯖ ꯅꯨꯃꯤꯠꯇꯅꯦ ꯁꯦꯟ ꯀꯂꯦꯛꯁꯟ ꯇꯧꯒꯗꯕꯅꯤꯀꯣ 호이 이때마 이때마 이 고다운도 레저루르게 ꯉꯥꯏꯈꯣ ꯑꯩꯁꯨ ꯀꯣꯐꯤ ꯂꯣꯜꯂꯝꯕꯅꯦꯕ ꯅꯪꯁꯨ ꯊꯛꯈꯣ 야자라니 이때마 ꯊꯛꯈꯣ ꯀꯩꯅꯣ 이때마 이디 짜구마 코피구마지 꺄 탁자디 타오 하르가나 이싱오이 탁자게 ꯑꯣ 이싱 ꯊꯛꯀꯦꯕ 이베마 프리스트 이싱 레이버니 ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ 이싱 하이도시 레이레 세 나이코 그이군바 이뭉시드네 ꯅꯪ ꯒꯩꯒ ꯈꯪꯅꯔꯝꯃꯤ ꯇꯤꯟꯅꯔꯝꯃꯤ ꯀꯥꯏꯅꯅꯦ ꯍꯦꯛꯅ ꯆꯤꯟꯗꯨꯅ ꯄꯜꯂꯛꯑꯕ ꯑꯩ ꯐꯠꯇꯦ ꯍꯥꯏꯅꯣ ꯍꯥꯏꯁꯤꯅꯤ 린토이 ꯃꯤꯡꯗꯨꯕꯧ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯣ ꯇꯥꯕ ꯃꯤꯅ ꯇꯥꯔꯒꯅꯦ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔ ꯈꯪꯅꯩꯅ ꯈꯟꯈꯤꯅꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯧꯗꯅꯕ ꯍꯣꯠꯅꯖꯔꯒꯦ ꯅꯪꯅꯕꯨꯗꯤ ꯁꯤꯗ ꯂꯩꯔꯒ ꯊꯥꯒꯤ ꯁꯦꯜ ꯐꯪꯉꯝꯒꯅꯤ ꯅꯪꯅꯅꯦ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏꯗꯅꯦ ꯒ꯭ꯌꯥꯁ ꯊꯤꯟꯕꯒꯤ ꯊꯕꯛꯁꯦ ꯁꯨꯝ ꯇꯧ ꯂꯩꯔꯗꯤꯅꯦ ꯂꯥꯁꯇꯅꯦ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯏꯖꯠ ꯁꯣꯛꯂꯛꯀꯗꯕ ꯂꯩ ꯌꯥꯔꯗꯤ ꯁꯤꯗ ꯀꯨꯏꯅ ꯂꯩꯇꯅꯕ ꯍꯣꯠꯅꯕꯤꯌꯨ ꯁꯣꯝꯒꯤ ꯂꯃꯟ ꯌꯥꯝ ꯇꯣꯜꯂꯤ ꯂꯃꯟꯁꯤꯡꯗꯣ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯁꯤꯡꯕ ꯉꯝꯖꯗ꯭ꯔꯁꯨ ꯁꯣꯝꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯏꯟꯅꯕ ꯍꯣꯠꯅꯖꯔꯒꯦ ꯃꯁꯤꯅ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯂꯃꯟ ꯁꯤꯡꯕꯅꯤ ꯈꯟꯖꯔꯒꯦ ꯁꯣꯝꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯝꯇ ꯑꯩ ꯄꯨꯟꯁꯤꯁꯤꯗ ꯇꯧꯖꯔꯔꯣꯏ ꯑꯩ ꯍꯌꯦꯡꯗꯒꯤ ꯊꯕꯛꯁꯦ ꯂꯥꯛꯄ ꯂꯦꯞꯆꯔꯒꯦ ꯉꯥꯏꯈꯣ ꯅꯪꯅ ꯍꯌꯦꯡꯗꯒꯤ ꯊꯕꯛꯁꯦ ꯇꯣꯛꯑꯅꯤꯅ ꯍꯥꯏꯔꯕꯅꯤꯅꯅꯦ ꯅꯪꯒꯤ ꯊꯥꯒꯤ ꯐꯪꯒꯗꯕ ꯁꯦꯜꯗꯨꯗꯤꯅꯦ ꯃꯥꯡꯉꯅꯤ ꯑꯩ ꯁꯦꯜ ꯂꯧꯊꯣꯛꯎꯈꯤꯒꯦ ꯁꯦꯜ ꯄꯨꯒꯣ ꯃꯦꯗꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯍꯥꯟꯅꯒꯤ ꯂꯃꯟ ꯐꯥꯎ ꯇꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯁꯦꯟꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯂꯧꯔꯕꯗꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯌꯥꯝ ꯅꯣꯛꯅꯔꯅꯤ ꯁꯦꯟꯗꯣ ꯑꯩ ꯂꯧꯖꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡꯃ ꯅꯠꯇꯅ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗꯒꯤ ꯇꯦꯡꯕꯥꯡ ꯑꯃꯨꯛ ꯍꯟꯅ ꯂꯧꯖꯔꯔꯣꯏ ꯂꯦꯞꯆꯔꯦ ꯑꯩ ꯆꯠꯆꯔꯒꯦ ꯃꯦꯗꯥꯝ ꯍꯜꯂꯣ ꯂꯤꯟꯊꯣꯏ ꯇꯥꯔꯕꯣ ꯇꯥꯔꯦ ꯀꯩ ꯂꯩꯔꯒꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯉꯁꯤꯗꯣ ꯑꯩꯈꯣꯏ ꯍꯦꯔꯣꯒꯅꯦ ꯅꯤꯅꯦ ꯍꯣꯏꯗ ꯆꯠꯂꯨꯏꯕ ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ ꯌꯥꯝ ꯈꯨꯃꯥꯡ ꯆꯥꯎꯁꯜꯂꯝꯃꯤꯀꯣ ꯌꯥꯝ ꯇꯧ ꯉꯝꯃꯤꯀꯣ ꯅꯨꯄꯤ ꯑꯩꯅ ꯍꯦꯟꯅ ꯏꯀꯥꯏꯖꯔꯤꯅꯦꯃꯤ ꯃꯥꯏ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯧꯕꯒꯤ ꯅꯤꯅꯦ ꯍꯣꯏ ꯁꯣꯔꯨꯝꯗꯩ ꯂꯧꯕꯤꯔꯒꯦꯅ ꯆꯠꯂꯨꯕꯅꯦꯃꯤ ꯑꯗꯨꯒꯅꯦ ꯁꯥꯎꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦꯃꯤ ꯅꯣꯏ ꯍꯦꯔꯣꯒ ꯁꯥꯎꯅꯩꯔꯣ ꯍꯥꯏꯁꯦ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏꯒꯤꯅꯦ ꯂꯩꯀꯥꯏꯒꯤ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯒꯤꯅꯦ
ꯂꯦꯝꯕꯗꯣ ꯔꯤꯛꯁꯣ ꯑꯃꯒ ꯍꯦꯛꯇ ꯂꯩꯔꯝꯃꯕꯅꯦꯃꯤ ꯍꯥ ꯂꯦꯝꯕꯕꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏ ꯁꯨꯃꯥꯡꯗꯅꯦꯃꯤ ꯑꯁ ꯅꯪ ꯅꯣꯏ ꯏꯃꯣꯁꯅꯦꯜ ꯑꯣꯏꯁꯜꯂꯛꯑꯦꯗ ꯑꯩꯅ ꯍꯥꯏꯖꯦ ꯇꯥꯕ꯭ꯔꯣ ꯅꯨꯄꯤꯁꯦ ꯇꯥꯏꯌꯦ ꯍꯥꯏꯔꯛꯑꯣ ꯏꯁ ꯅꯪꯒꯤꯁꯦ ꯀꯞꯄꯤꯔꯣ ꯑꯁ ꯀꯞꯇꯦꯍꯦ ꯑꯣ ꯑꯩꯗꯤ ꯀꯞꯅꯤꯡꯕ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯃꯥꯅ ꯍꯥꯏꯗꯅ ꯂꯣꯏ ꯈꯪꯅꯔꯛꯄ ꯇꯥꯔꯦꯅꯅꯦ ꯑꯩꯅ ꯈꯔꯁꯨ ꯆꯩꯔꯝꯃꯕꯅꯦ ꯑꯗꯩꯗꯤꯅꯦ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏꯁꯤꯗ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯁꯤꯗ ꯂꯥꯛꯀꯅꯣꯅꯅꯦ ꯑꯩꯅ ꯆꯩꯔꯝꯃꯕꯅꯦ ꯂꯤꯟꯊꯣꯏ ꯑꯩ ꯊꯝꯃꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯒꯦ ꯊꯝꯃꯦ ꯉꯥꯏꯈꯨꯑꯣ ꯅꯨꯄꯤꯁꯦ ꯏꯃꯥ ꯊꯝꯗ ꯊꯝꯈꯤꯅꯦ ꯁꯤ ꯅꯨꯄꯤꯁꯦ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯂꯦꯝꯕ ꯂꯦꯝꯕꯣ ꯂꯦꯝꯕ ꯂꯩꯕ꯭ꯔꯣ ꯏꯃꯥ ꯂꯦꯝꯕ ꯂꯩꯕ꯭ꯔꯣ ꯁꯤꯕꯣ ꯇꯥꯔꯦ ꯇꯥꯔꯦ ꯍꯩꯃꯥ ꯂꯥꯡꯂꯦꯟ ꯀꯗꯣꯝꯗꯩꯅꯣ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯍꯣ ꯗꯥꯏꯔꯦꯛ ꯅꯣꯏꯗꯅꯦ ꯂꯥꯛꯏꯁꯦ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯂꯥꯛꯑꯣ ꯁꯦ ꯃꯣꯔꯥꯁꯤꯗ ꯐꯝꯃꯨꯁꯦ ꯀꯩꯅꯣ ꯅꯪꯅ ꯁꯥꯎꯕꯩ ꯃꯑꯣꯡ ꯑꯃꯨꯛ ꯇꯧꯏꯗꯨꯅ ꯁꯥꯎꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦꯗ ꯂꯥꯡꯂꯦꯟ ꯑꯩꯁꯤ ꯅꯈꯣꯏꯒ ꯇꯤꯟꯅꯕꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯕꯅꯤ ꯇꯣ ꯅꯪꯒꯤ ꯍꯥꯟꯅ ꯍꯦꯛꯇ ꯄꯠꯊꯕꯤꯗꯣ ꯑꯗꯅꯦ ꯑꯩꯅ ꯅꯪꯁꯦ ꯅꯨꯄꯥ ꯌꯥꯝ ꯃꯥꯟꯗꯦ ꯍꯥꯏꯁꯦ ꯐꯔꯦꯁꯦ ꯅꯪꯕꯨ ꯀꯥꯏ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯏꯔꯕ ꯏꯃꯥ ꯍꯣꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗꯅꯦ ꯑꯆꯥꯄꯣꯠ ꯍꯥꯟꯕꯒꯤ ꯕꯦꯀꯔꯤ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗ ꯏꯃꯥꯗꯣ ꯄꯣꯠ ꯍꯥꯟꯕ ꯌꯥꯎꯔꯤꯌꯦ ꯑꯁ ꯏꯃꯥꯕꯣ ꯏꯃꯥꯗꯣ ꯀꯨꯏꯅ ꯐꯝꯖꯤꯜꯂꯗꯤ ꯋꯥꯔꯝꯃꯅꯤꯌꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯌꯥꯝ ꯀꯨꯏꯅ ꯐꯝꯕꯕꯨꯗꯤ ꯅꯠꯇꯦꯗ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯍꯌꯦꯡ ꯍꯪꯆꯤꯠꯇꯒꯤꯗꯤ ꯕꯦꯀꯔꯤꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯊꯥꯕ ꯆꯠꯀꯦꯅ ꯈꯜꯂꯤꯌꯦ ꯈꯪꯗ꯭ꯔꯦꯗ ꯂꯥꯡꯂꯦꯟ ꯉꯝꯅ ꯉꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯅꯪꯕꯨ ꯑꯗꯨ ꯊꯕꯛꯇꯣ ꯅꯠꯇꯕ ꯑꯇꯣꯞꯄ ꯇꯧꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯕꯗꯤ ꯀꯥꯟꯅꯗ꯭ꯔꯣ ꯑꯗꯨꯁꯨ ꯇꯧꯋꯦ ꯑꯌꯨꯛ ꯑꯉꯟꯕꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯗ ꯇꯧꯋꯦ ꯃꯔꯛꯁꯤꯗ ꯑꯩꯅ ꯂꯦꯝꯅ ꯂꯩꯅꯤꯡꯗꯗꯅ ꯄꯣꯠ ꯆꯩ ꯈꯔ ꯊꯥꯕ ꯆꯠꯁꯤꯔꯅ ꯇꯧꯕꯅꯤ ꯂꯦꯝꯕ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯈꯟꯕꯗ ꯉꯔꯥꯡꯗꯣ ꯂꯤꯟꯊꯣꯏꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯂꯥꯡꯂꯦꯟ ꯃꯥꯏ ꯋꯥꯁꯤ ꯇꯣꯛꯁꯤ ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗꯅꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯂꯦꯝꯕ ꯑꯩꯅ ꯉꯁꯤ ꯂꯥꯛꯏꯕꯁꯦ ꯅꯪꯅ ꯔꯤꯁꯣꯔꯠꯗꯨꯅ ꯁꯦꯟ ꯇꯥꯂꯤ ꯇꯥꯕꯗ ꯑꯩ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯑꯩ ꯀꯩꯅꯣ ꯅꯪꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯅꯤꯡꯉꯤ ꯂꯥꯡꯂꯦꯟ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯄꯨꯝꯅꯃꯛꯁꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯅꯈꯣꯏ ꯃꯌꯥꯝꯅ ꯋꯥꯕꯤꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯂꯦꯝꯕ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯉꯥꯎꯖꯈꯤ ꯅꯉꯣꯟꯗ ꯌꯥꯝ ꯀꯜꯂꯛꯆꯈꯤ ꯀꯩꯅꯣ ꯂꯥꯡꯂꯦꯟ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯁꯦꯡꯕꯅꯦ ꯂꯦꯝꯕ ꯃꯤꯅ ꯈꯟꯕꯅ ꯑꯃ ꯂꯥꯏꯅ ꯇꯝꯕꯅ ꯑꯃ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯊꯣꯛꯑꯕꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯂꯤꯟꯊꯣꯏꯅ ꯅꯪꯕꯨ ꯃꯥꯒꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ ꯂꯤꯟꯊꯣꯏꯒꯤ ꯈꯜꯂꯒ ꯑꯩ ꯅꯪꯒ ꯀꯪꯅꯍꯟꯈꯤꯕꯅꯤ ꯂꯥꯡꯂꯦꯟ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕꯁꯨ ꯂꯣꯏꯈ꯭ꯔꯕꯁꯨ ꯑꯩ ꯍꯧꯖꯤꯛ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯈꯤꯅꯤꯌꯦ ꯑꯩ ꯂꯦꯞꯈꯤꯅꯤ ꯍꯥꯏꯁꯤꯅꯤ ꯃꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯒꯤꯅꯦ ꯅꯪ ꯇꯥꯏꯕꯪꯁꯤꯗ ꯃꯤꯔꯛ ꯇꯤꯟꯕ ꯍꯦꯛ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯈꯤꯅꯤ ꯍꯥꯏꯁꯤꯅꯤ ꯃꯁꯦ ꯑꯩꯒꯤ ꯑꯣꯏꯖꯕ ꯊꯤꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛꯁꯨ ꯈꯪꯕꯤꯌꯨ ꯑꯩ ꯆꯠꯂꯒꯦ ꯂꯦꯝꯕ
ꯑꯩ ꯆꯠꯂꯒꯦ ꯂꯥꯡꯅꯦ ꯂꯥꯡꯅꯦ Nanay tolabana khuramjari nanayna lemna phangjaba gari machasigi hatakta awana tahan kaino man toisina ngam yahundaba taru thaba kunma tibasdaga khurammadana masing ngawdruba kainom tawriye nanay aigidi haijarisini gari mapuduna phan minuna khuramiraba he nupi mina lai khuramingaida chakachak ngkan o aidine ngarangdagi hangjariduni wairak prohuralak prana aduga hojikna gari mapugi mawongdaga candle ga katladana nathundi kongkong laure aduga gari mapuga sardana nangne nanamdu tat makai police na putharaga ne narundo chungbadabani yare nang khara ngangadi yare nang namma hi khungsu thomjaladi nang thomjalaktana manang o thomjilakira thomjil oira aidine huran manu pagi nu piyo bagadi songa mo aisini ayum sidaga laiba songa mo aisini ko kuirena aidi pai ko haisa pai phom yam ler dane pai phom lari ngai judane pai horo nasaga do khap khap tana lamna pai horo aduga naram jatudi phatrabani ne mi singje chumnu ba amta ngamdre hey taning de nang na to pai na khangoi du man bro ha man bra ba is aina kai dorba ha nang na kari khangino ba hey nang na thabal daga wari jithanari bani pa do aina khangoi du ning bro ahayo nokpu noksani mine thabal chungda wari saba nu ba ku de ba loi koina ba tari ne hey yare nang tu me khai halu na nang tu me khai halu ra ba o halo ai ta siagra ge ba ai hiningdre oh hiningdra mana tro sijakro nang na bu singam ni hair gadi ne sorak ta ne tandum do pirake chuk thabdo huran bau gari huran bau nang ta ne gari mapu do thengnaraga ne nakok to thuga adi phani hey bai thabi ikai khang dabi nang di ne nakok to santhi halabni na ne gari na khang phote ba se showroom dagi ne akoi labni na leibi rai ba khangabo masak ka di pajagar poni kuchu kumen ga sina morok ngori ba sen thum naga pai ri ba nang ga sidi kuireroi nahan muksu metric fail oi banangna MCS harubadagi inspection laktana nammai da kupang thabigi tawbuda nabbe maina kanbigi ba khangaba handakdi kanbi na ba leiroi khangaba hai upalite hadakti ne upalite haisini amado yum sida leijarage hairabni nang da chatpikro nang leibutagi nuksi khraba nupi do kirasi adre o naril lerdi ne ngasima kuslo o namma sana ne chauna dum lohungbige nang ngang bayam haibagi ne yumba nuai ni harsini nang sinu pasi masi moinu pasingse moina ngammi mata ko power tawduna ta leiba hello yumdro thamba kaidawrige hoi ngaikone ai nangor kenom hangene nangbu firon sabugumba lonba khotpagumba heibraba fi sababudi khara haye adu kaigino ba aina haidine nangna free da leba matamdane adugumba thabak macha singdo nang tawbu kai kai geba khangde da mane kai hagadaban yare se nangi hekta khanjam bisna ba nangna account number ama tharo su sukta tharakte ado nangbu hujik bazar rom da lakera ba aduga fi sanaba langnong khara lausira ba malem ai la ro kida ba nangi nu pasu sen thokte hai ai gamta khangna lo su yade
ꯅꯪꯒꯤ ꯅꯇꯧꯁꯤꯗꯤꯕ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯁꯜꯂꯛꯑꯦ ꯐꯔꯦ ꯐꯔꯦ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩ ꯊꯝꯃꯒꯦ ꯃꯥꯂꯦꯝ ꯑꯩ ꯂꯥꯛꯀꯦꯁꯦ ꯅꯪ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯕꯖꯥꯔꯗ ꯍꯣꯏꯅꯦ ꯑꯩꯕꯨꯗꯤ ꯕꯖꯥꯔ ꯌꯧꯔꯛꯇꯧꯔꯦ ꯍꯣꯏ ꯑꯩ ꯂꯥꯛꯑꯒꯦ ꯊꯝꯃꯒꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁ꯭ꯋꯥꯏꯗ ꯀꯣꯛ ꯈꯝꯖꯜꯂꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯈꯤꯁꯦꯕ ꯁꯤꯗꯗꯤ ꯈꯥꯝ ꯌꯥꯔꯣꯏꯃꯤ ꯒꯥꯔꯤ ꯑꯆꯧꯕꯒꯤꯅꯤ ꯑꯁ꯭ꯋꯥꯏꯗ ꯈꯥꯝꯃꯨꯁꯦꯕ ꯌꯥꯔꯦ ꯆꯠꯂꯣ ꯌꯥꯔꯦ ꯀꯗꯥꯏ ꯋꯥꯏꯗꯅꯣ ꯎꯕꯨ ꯎꯗꯦꯗ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁ꯭ꯋꯥꯏꯗ ꯀꯣꯛ ꯈꯝꯖꯜꯂꯣ ꯀꯩꯗꯧꯔꯒꯦ ꯁꯦ ꯈꯥꯝꯃꯨꯁꯦ ꯅꯪꯒꯤ ꯁꯦꯒꯥꯏꯕꯗꯨꯒ ꯍꯥꯏꯔꯒꯗꯤ ꯑꯍꯟꯕꯁꯤꯅ ꯍꯦꯛꯇ ꯍꯦꯜꯂꯤꯅꯦ ꯑꯩꯒꯤꯗ ꯇꯣꯡꯉꯨꯔꯒ ꯅꯪꯒꯤ ꯑꯍꯟꯕ ꯇꯣꯡꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯍꯦ ꯑꯩꯐꯥꯎ ꯇꯧꯅꯗ꯭ꯔꯤ ꯃꯤꯅ ꯑꯃꯨꯛ ꯍꯨꯔꯥꯟꯈꯤꯗꯅꯕ ꯆꯦ ꯀꯅꯥ ꯍꯨꯔꯥꯟꯗꯣꯏꯅꯣ ꯅꯪ ꯒꯥꯔꯤ ꯑꯍꯟꯕꯁꯤꯗꯤ ꯍꯥꯏꯔꯨꯔꯅꯨ ꯑꯩ ꯒꯥꯔꯤ ꯑꯃꯟꯕꯗꯨꯐꯥꯎ ꯀꯅꯥ ꯍꯨꯔꯥꯟꯕꯤꯗꯦ ꯑꯩꯒꯤ ꯑꯃꯟꯕꯗꯨꯐꯥꯎ ꯍꯨꯔꯥꯟꯕꯤꯅꯕ ꯂꯩꯇꯦ ꯁꯤꯒꯨꯝꯕ ꯒꯥꯔꯤꯕꯨ ꯀꯅꯥ ꯄꯥꯝꯕꯤꯗꯣꯏꯅꯣ ꯑꯩ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯥꯏꯗꯅꯣ ꯃꯣꯏ ꯉꯥꯏꯔꯤꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗꯅꯦꯕ ꯂꯥꯛꯑꯣ ꯅꯠꯇꯦ ꯃꯃꯥꯟꯅꯕꯤꯗꯨꯕꯨ ꯌꯥꯎꯖꯥꯠꯂꯣ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯕꯨ ꯑꯁ ꯑꯩꯁꯦ ꯃꯤꯋꯥ ꯇꯥꯕ ꯇꯥꯔꯦꯅꯦ ꯍꯜꯂꯣ ꯂꯤꯟꯊꯣꯏ ꯑꯩꯁꯦ ꯂꯥꯛꯄ ꯐꯔꯛ ꯇꯥꯗꯧꯔꯦꯕ ꯑꯁ ꯅꯨꯄꯤ ꯅꯪꯁꯤꯗꯤ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯑꯩꯁꯦ ꯑꯩꯈꯣꯏ ꯕꯥꯆꯧꯒꯅꯦ ꯁꯥꯗ ꯌꯥꯗꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯦꯕ ꯅꯪ ꯁꯥꯎꯔꯅꯣꯕꯁꯦ ꯑꯩꯅ ꯁꯥꯎꯕꯩ ꯋꯥ ꯅꯠꯇꯦꯕ ꯃꯤ ꯗꯥꯊꯣꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯕꯩ ꯋꯥꯅꯦ ꯅꯪꯅ ꯐꯅꯕ ꯑꯝꯇ ꯁꯤꯟꯈ꯭ꯔꯣꯕ ꯅꯨꯄꯤ ꯅꯪ ꯑꯩ ꯇꯤꯟꯅꯔꯛꯏꯁꯦ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦ ꯅꯪꯁꯨ ꯑꯩꯕꯨ ꯆꯪꯍꯥꯠ ꯍꯥꯟꯅꯕ ꯍꯣꯠꯅꯕꯗꯨꯗꯤ ꯅꯪꯁꯨ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯕ ꯑꯗꯣ ꯅꯪ ꯁꯥꯎꯔꯅꯣꯕ ꯑꯩꯁꯦ ꯑꯩꯈꯣꯏ ꯕꯥꯆꯧꯒ ꯇꯉꯥꯏ ꯐꯗꯕ ꯁꯥꯗ ꯌꯥꯗꯕ ꯋꯥꯔꯤ ꯑꯃ ꯂꯩꯕꯩꯅꯦꯕ ꯅꯪꯅꯦ ꯃꯊꯪꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯜꯂꯣꯕ ꯑꯗꯨꯗ ꯑꯩ ꯌꯥꯎꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯅꯣꯏ ꯗꯥꯊꯣꯏ ꯍꯥꯏꯔꯤꯗꯣ ꯑꯩ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯁꯨ ꯃꯉꯣꯟꯗ ꯈꯪꯍꯜꯂꯒꯦꯕ ꯑꯣ ꯐꯔꯦ ꯃꯤ ꯃꯆꯥꯗꯤꯅꯦ ꯌꯥꯝ ꯄꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯋꯥ ꯉꯥꯡꯅꯕꯒꯅꯦ ꯑꯝꯇ ꯌꯥꯈꯤꯗ꯭ꯔꯦ ꯑꯣ ꯐꯔꯦ ꯊꯝꯃꯦ ꯂꯩꯕꯕꯨ ꯎꯗꯦꯗ ꯅꯤꯄꯥ ꯑꯩꯗꯤ ꯑꯣꯏꯅꯝꯈꯤꯗ꯭ꯔꯦ ꯑꯁ ꯑꯁ꯭ꯋꯥꯏꯗ ꯂꯩꯖꯔꯝꯒꯅꯦꯕ ꯑꯦ ꯂꯤꯟꯊꯣꯏꯗꯤ ꯁꯤ ꯂꯩꯔꯦꯅꯦ ꯃꯥꯅꯤꯅꯦ ꯃꯁꯤꯒ ꯑꯩ ꯎꯅꯗ꯭ꯔꯕ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯤ ꯂꯥꯛꯇ꯭ꯔꯕꯣ ꯂꯥꯛꯇ꯭ꯔꯦ ꯀꯣꯛꯀꯥꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯕꯗꯧ ꯇꯧꯋꯦ ꯃꯤ ꯑꯩꯒꯤ ꯗꯥꯎꯁꯤꯗꯤꯕꯣ ꯅꯣꯏ ꯀꯩꯅꯣꯗ ꯂꯤꯆꯩ ꯀꯜꯂꯦꯗꯣ ꯍꯦꯛ ꯊꯣꯛꯏꯍꯦ ꯅꯤꯄꯥ ꯑꯝꯇ ꯁꯤꯔꯤꯌꯁ ꯑꯣꯏꯈꯤꯅꯨ ꯀꯩꯗꯧꯔꯒꯦ ꯃꯁꯥꯅ ꯌꯥꯗꯕꯁꯨ ꯅꯠꯇꯦ ꯃꯁꯥꯅꯁꯨ ꯑꯗꯨꯝ ꯌꯥꯔꯤ ꯍꯩꯕꯤꯔꯦꯕ ꯃꯁꯥꯅ ꯌꯥꯕꯩꯔꯣ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯤꯁꯦ ꯍꯥ ꯗꯥꯊꯣꯏ ꯁꯥꯎꯔꯅꯣ ꯑꯩꯅꯁꯨ ꯐꯅ ꯀꯟꯅ ꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯦ ꯑꯗꯣ ꯍꯦꯛꯇ ꯐꯦꯜ ꯑꯣꯏ ꯅꯉꯣꯟꯗ ꯁꯥꯎꯕꯩ ꯋꯥꯕꯨꯗꯤ ꯅꯠꯇꯦ ꯃꯥꯏ ꯀꯩꯗꯥꯗꯣꯏ ꯋꯥꯅꯦ ꯃꯗꯨ ꯅꯨꯄꯤꯗꯨꯕꯨ ꯃꯒꯨꯟ ꯀꯌꯥꯝ ꯂꯩꯕꯖꯥꯠꯅꯣꯕ ꯍꯥ ꯐꯩ ꯑꯩ ꯉꯥꯏꯒꯦ ꯍꯥꯏꯁꯤꯅꯤ ꯍꯥ ꯅꯍꯥꯟꯋꯥꯏꯁꯨꯅꯦ ꯁꯨꯃꯥꯏꯅ ꯉꯥꯏꯍꯧꯗꯕꯒꯤꯅꯦ ꯑꯩꯁꯦ ꯈꯧꯌꯩꯗ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯕꯅꯦ ꯍꯥ ꯅꯨꯄꯥ ꯀꯩꯅꯣ ꯈꯥꯎꯌꯩꯗꯤ ꯀꯩꯅꯣꯕ ꯈꯥꯎꯌꯩꯕꯣ ꯂꯤꯟꯊꯣꯏ ꯈꯥꯎꯌꯩ ꯍꯥꯏꯁꯦ ꯅꯪ ꯈꯪꯉꯣꯏ ꯃꯤ ꯈꯥꯎꯌꯩ ꯍꯥꯏꯁꯦ ꯈꯨꯡꯒꯪꯗꯅꯦ ꯑꯔꯥꯞꯄ ꯃꯐꯝꯗꯅꯦ ꯅꯨꯄꯤ ꯀꯣꯏꯕ ꯆꯠꯄꯗꯅꯦ ꯅꯨꯄꯤꯗꯣ ꯊꯣꯛꯂꯛꯇꯦꯅ ꯇꯧꯔꯒ ꯑꯗꯨꯒ ꯃꯥꯗꯤ ꯂꯧ ꯈꯥꯎꯕ ꯆꯠꯈꯤꯕꯖꯥꯠꯅꯤꯗ ꯑꯩꯗꯣ ꯉꯥꯏ ꯉꯝꯗꯗꯅꯅꯦ ꯑꯗꯨꯝ ꯂꯥꯛꯑꯕ ꯑꯗꯨ ꯉꯥꯏꯍꯧꯗꯕꯗꯩꯅꯦ ꯉꯁꯤꯐꯥꯎꯕ ꯄꯥꯈꯪ ꯑꯣꯏꯔ ꯂꯩꯔꯤꯁꯦ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯃꯥꯏ ꯈꯥꯎꯌꯩꯗꯣ ꯂꯣꯏꯕꯧ ꯉꯥꯏꯔꯝꯃꯗꯤꯅꯦ ꯑꯩꯅ ꯂꯧꯔꯝꯕꯁꯨ ꯌꯥꯕꯅꯤꯗ ꯑꯗꯨ ꯀꯥꯏꯅꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯈꯪ ꯑꯣꯏꯔ ꯂꯩꯔꯤꯅꯦꯕ ꯏꯁ ꯋꯥꯔꯤꯒꯗꯤ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯤꯄꯥ ꯁꯣꯗꯕꯤꯔꯣ ꯅꯈꯣꯏ ꯑꯅꯤ ꯍꯣꯔꯦꯟ ꯂꯤꯟꯊꯣꯏ ꯒꯥꯔꯤꯗ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤꯒ ꯁꯥꯗꯅ ꯂꯥꯛꯑꯣꯕ ꯑꯩ ꯍꯥꯏꯗꯣꯛꯑꯝꯃꯒꯦꯕ ꯅꯨꯡꯉꯥꯏ ꯂꯥꯛꯑꯣꯕ
ꯑꯩ ꯒꯥꯔꯤ ꯃꯆꯥ ꯊꯧꯔ ꯍꯜꯂꯝꯃꯒꯦꯕ ꯆꯠꯂꯝꯃꯒꯦ ꯍꯥꯏꯔꯣ ꯏꯁ ꯄꯤꯅꯤꯡꯗꯕꯤꯒ ꯇꯧꯔꯅ ꯆꯠꯂꯣꯏ ꯏꯁ ꯃꯥ ꯂꯩꯕꯁꯨ ꯅꯠꯇꯅ ꯃꯤ ꯏꯆꯟꯅꯨꯄꯤ ꯂꯤꯟꯊꯣꯏꯅ ꯂꯩꯒꯦ ꯂꯩꯔꯒ ꯄꯤꯈ꯭ꯔꯣ ꯗꯥꯊꯣꯏꯁꯦ ꯐꯥꯖꯤꯜꯂꯨꯔꯅꯣ ꯆꯠꯍꯟꯈ꯭ꯔꯣ ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯒꯦꯠ ꯂꯩꯔꯗꯤ ꯑꯩꯈꯣꯏꯅꯤ ꯀꯃꯥꯏ ꯋꯥꯔꯤ ꯊꯣꯛꯇꯣꯏꯅꯣ ꯁꯦ ꯄꯨꯗ ꯄꯨꯔꯣꯁꯦ ꯑꯩ ꯍꯥꯏꯗꯣꯛꯑꯝꯃꯒꯦ ꯑꯗꯣ ꯋꯥꯔꯤꯗꯣ ꯑꯈꯥꯔꯛ ꯌꯥꯎꯔꯨꯅꯨ ꯑꯗꯨꯝ ꯉꯥꯛ ꯁꯥꯅꯨ ꯖꯤꯂꯤꯕꯤꯒꯨꯝꯕ ꯑꯗꯣ ꯃꯊꯪꯗ ꯁꯣꯏꯗꯤ ꯁꯣꯏꯍꯜꯂꯛꯑꯅꯨꯀꯣ ꯃꯊꯪꯗ ꯍꯦꯛ ꯁꯣꯏꯔꯕ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯁꯤꯅꯤꯀꯣ ꯅꯣꯏꯅꯤ ꯀꯌꯥ ꯐꯔꯣꯏ ꯍꯥꯏꯁꯤನಿ ꯅꯣꯏꯅꯤꯁꯨ ꯄꯨꯡꯀꯥꯏ ꯀꯥꯏꯅꯖꯅꯤ ꯍꯥꯏꯁꯤꯅꯤ ꯃꯊꯪ ꯍꯦꯛ ꯁꯣꯏꯔꯕ ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯋꯥꯔꯤꯗꯣ ꯗꯥꯊꯣꯏ ꯂꯩꯍꯧꯔꯦ ꯂꯤꯟꯊꯣꯏ ꯆꯧꯔꯦ ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯤꯗꯤꯕ ꯃꯥꯏꯁꯦ ꯌꯨꯝꯒꯤ ꯊꯕꯛꯄꯨꯗꯤ ꯆꯤꯟꯕ ꯃꯥꯜꯂꯦꯕ ꯑꯗꯣ ꯃꯥꯏ ꯃꯑꯣꯡꯁꯦ ꯃꯍꯧꯁꯥꯒꯗꯤ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯐꯔꯦꯁꯦ ꯑꯁꯤꯗ ꯉꯥꯛꯇꯪ ꯐꯝꯃꯨꯁꯦ ꯀꯥꯟꯅꯗꯦꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯁꯤ ꯃꯤꯒꯤ ꯋꯥꯔꯤ ꯇꯣꯛꯁꯤ ꯑꯗꯣ ꯗꯥꯉꯥꯟꯕ ꯅꯪꯒꯤ ꯊꯕꯛꯀꯤ ꯄꯥꯎꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯇꯣ ꯊꯕꯛꯀꯤ ꯋꯥꯔꯤꯁꯦ ꯍꯦꯛꯇ ꯍꯧꯗꯣꯔꯛꯑꯦ ꯃꯨꯠꯀ ꯄꯨꯡꯇꯦꯛ ꯍꯦꯛꯇꯦ ꯒꯔꯃꯦꯟꯒꯤ ꯃꯇꯧꯅꯦ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯄꯪꯇꯛꯇ ꯇꯛꯄꯅꯦ ꯑꯩꯗꯤ ꯀꯔꯤ ꯈꯨꯝꯒꯗꯧꯕꯅꯣ ꯀꯣꯛꯀꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯑꯣ ꯐꯔꯦꯁꯦ ꯉꯁꯤꯁꯦ ꯍꯔꯥꯎꯐꯝ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯈꯪꯗꯦ ꯕꯣꯔ ꯑꯃ ꯏꯆꯨ ꯆꯨꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯀꯩꯅꯣ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯨꯁꯤꯔꯣ ꯍꯥ ꯔꯦꯁꯇꯨꯔꯦꯟꯗ ꯍꯣꯏꯅꯦ ꯗꯥꯉꯥꯟꯕ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯅꯦ ꯔꯦꯁꯇꯨꯔꯦꯟꯁꯦ ꯑꯃꯨꯛꯐꯥꯎ ꯆꯪꯖꯗ꯭ꯔꯤꯕ ꯑꯗꯣ ꯅꯪꯗꯤ ꯀꯌꯥꯔꯛ ꯆꯪꯉꯨꯔꯦ ꯏꯁ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯏꯃꯥꯅ ꯄꯣꯛꯄꯗꯩ ꯆꯪꯖꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯖꯜꯂꯛꯏ ꯏꯁ ꯑꯁꯤꯒꯤ ꯁꯥꯎꯗꯅꯒ ꯇꯧꯔꯤꯅꯦ ꯑꯣ ꯏꯕꯨꯡꯉꯣ ꯀꯔꯝꯕ ꯔꯦꯁꯇꯨꯔꯦꯟꯗ ꯆꯪꯉꯨꯁꯤꯒꯦ ꯂꯥꯛꯑꯣꯅꯦ ꯑꯁ ꯇꯜꯂꯤꯗ ꯑꯁ ꯇꯜꯂꯦ ꯍꯥꯏꯕꯅꯤꯕ ꯂꯥꯛꯑꯣꯕ ꯆꯠꯁꯦꯕ ꯅꯪꯅ ꯄꯨꯅꯤꯡꯕ ꯔꯦꯁꯇꯨꯔꯦꯟ ꯀꯗꯥꯏꯗꯅꯣ ꯄꯨꯔꯣꯕ ꯑꯩꯗꯤꯅꯦ ꯅꯪꯅ ꯍꯥꯏꯕꯗꯨ ꯂꯣꯏ ꯌꯥꯔꯦ ꯁꯦ ꯆꯠꯂꯨꯔꯁꯦꯕ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯅꯪ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯇꯕ ꯉꯝꯃꯗ꯭ꯔꯥ ꯍꯥ ꯊꯥꯗꯣꯛꯇꯕ ꯉꯝꯃꯗ꯭ꯔꯥꯕ ꯇꯝꯕꯥꯜ ꯃꯥꯂꯦꯝ ꯑꯩꯕꯨ ꯅꯪꯒꯤ ꯅꯌꯨꯝꯗ ꯄꯨꯁꯤꯟꯕ ꯉꯝꯃꯗ꯭ꯔꯥ ꯍꯥ ꯄꯨꯁꯤꯟꯕ ꯉꯝꯃꯗ꯭ꯔꯥꯕ ꯍꯥ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯅꯪ ꯄꯤꯕ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯇꯝꯕꯥꯜ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯨꯕꯣ ꯅꯪ ꯀꯩꯗꯧꯔꯦ ꯇꯝꯕꯥꯜ ꯁꯣꯔꯤ ꯃꯥꯂꯦꯝ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯈꯔ ꯍꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯆꯠꯂꯒꯦ ꯇꯝꯕꯥꯜ ꯉꯥꯏꯈꯣ ꯇꯝꯕꯥꯜ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯐꯤꯡꯉꯤꯗꯨꯕꯣ ꯅꯪ ꯀꯩꯗꯧꯔꯒꯦꯕ ꯀꯩ ꯅꯨꯄꯤꯒ ꯇꯥꯏꯗꯨꯕꯣ ꯅꯄꯤꯗꯣ ꯇꯩꯊꯣꯛꯑꯣꯕ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯕ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨꯛ ꯁꯣꯟꯊꯔꯤꯕꯅꯣ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯦꯜꯂꯛꯏꯗꯨꯕꯣ ꯁꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯣꯕ ꯃꯥꯂꯦꯝ ꯇꯨ ꯑꯣ ꯑꯁꯤꯔꯥ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯇꯝꯕꯥꯜ ꯅꯪ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤꯌꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯦꯁ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯦ ꯁꯦ
ꯅꯪꯒꯤ ꯂꯪꯗꯣ ꯂꯧꯔꯒ ꯐꯤꯗꯣ ꯁꯥꯕ ꯍꯧꯔꯣ ꯑꯩ ATM ꯆꯪꯕ ꯅꯪꯉꯛꯇ꯭ꯔꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕ ꯑꯝꯇ ꯍꯣꯠꯅꯔꯛꯈꯤꯒꯦ ꯅꯪ ꯆꯠꯂꯣꯀꯣ ꯑꯩ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃ ꯆꯪꯉꯨꯈꯤꯒꯦ ꯁꯔ ꯑꯃꯗꯤ ꯃꯦꯗꯥꯝ ꯑꯩꯒꯤ ꯃꯤꯡ ꯃꯥꯂꯦꯝ ꯑꯩ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗ ꯄꯥꯈꯪ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯀꯌꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥ ꯐꯣꯡꯗꯣꯛꯄꯒꯤ ꯇꯟꯖꯥ ꯑꯗꯨ ꯄꯤꯖꯔꯤ ꯑꯗꯨꯅ ꯁꯔ ꯑꯃꯗꯤ ꯃꯦꯗꯥꯝꯒꯤꯁꯨ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥꯗꯣ ꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯀꯔꯤꯒꯤ ꯃꯤꯡꯅꯣ ꯁꯔꯒꯤ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯀꯔꯤꯒꯤꯅꯣ ꯅꯝꯀꯟ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯀꯦꯃꯦꯔꯥꯗꯣ ꯀꯩꯒꯤꯅꯣ ꯉꯥꯡꯕꯤꯔꯤꯗꯨꯕꯣ ꯅꯝꯖꯖꯅꯨ ꯀꯩꯗꯧꯔꯒꯦ ꯁꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩ ꯃꯦꯗꯥꯝꯗ ꯑꯣꯏꯅ ꯍꯪꯖꯔꯒꯦ ꯃꯦꯗꯥꯝꯒꯤ ꯃꯤꯡ ꯂꯩꯐꯝꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯃꯤꯡ ꯂꯤꯟꯊꯣꯏ ꯂꯩꯇꯣꯏꯖꯝ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯂꯩꯀꯥꯏ ꯃꯦꯗꯥꯝꯁꯦ ꯍꯧꯖꯤꯛ ꯀꯩꯀꯩ ꯍꯣꯠꯅꯕꯤꯔꯤꯒꯦ ꯑꯗꯨꯒ ꯃꯦꯗꯥꯝꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯗꯣ ꯍꯩꯃꯥ ꯂꯩꯔꯝꯗ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯦꯗꯥꯝꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯗꯨꯅ ꯃꯥ ꯍꯧꯖꯤꯛ PWDꯗ ꯑꯣ. ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯒꯗꯕꯒꯤ ꯉꯥꯏꯗꯅ ꯂꯩꯔꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯌꯦ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯌꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥꯒꯤ ꯐꯣꯡꯗꯣꯛꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯄꯤꯖꯔꯤ ꯑꯗꯣ ꯃꯦꯗꯥꯝ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯑꯇꯩ ꯑꯃꯨꯛ ꯎꯅꯖꯔꯛꯈꯤꯒꯦ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯑꯩ ꯃꯇꯨꯡꯗꯁꯨ ꯆꯦꯅꯦꯜꯁꯤ ꯎꯅꯕ ꯂꯥꯛꯆꯒꯦ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯑꯗꯨ ꯅꯨꯄꯥꯗꯨꯕꯣ ꯐꯦꯁꯕꯨꯛꯇꯒ ꯑꯃꯨꯛ ꯌꯧꯔꯗꯤ ꯂꯣꯏꯔꯦ ꯑꯩꯁꯨ ꯂꯩ ꯂꯥꯛꯑꯣ ꯀꯩꯅꯣ ꯅꯪ ꯑꯗꯨ ꯂꯦꯞ ꯂꯩꯗꯨꯕꯣ ꯍꯧꯖꯤꯛꯀꯤꯗꯣ ꯆꯠꯈ꯭ꯔꯕꯣ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯃꯤ ꯑꯁꯤ ꯁꯨꯝ ꯅꯠꯇꯦꯗ ꯅꯝꯖꯕ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯇꯧ ꯑꯗꯥꯏꯗꯣ ꯐꯖꯅ ꯀꯣ ꯃꯌꯦꯛ ꯆꯦꯡꯅ ꯃꯀꯥ ꯂꯥꯝꯅ ꯁꯦꯡꯊꯣꯛꯄ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯇꯥꯕꯒꯅꯦ ꯇꯨ ꯑꯥꯗꯒꯤ ꯊꯥꯔ ꯐ꯭ꯂꯣꯔꯁꯦ ꯑꯁꯤꯗ ꯂꯩ ꯀꯥꯈꯠꯂꯦꯗꯅ ꯄꯣꯠ ꯆꯩ ꯊꯥꯡꯇꯣꯛ ꯊꯥꯡꯖꯤꯟ ꯍꯥꯏꯗꯤ ꯆꯦꯟꯖ ꯇꯧꯒꯗꯕ ꯑꯗꯨꯁꯨ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯑꯣꯀꯦ ꯍꯣꯏ ꯁꯥꯔ ꯁ꯭ꯇꯣꯞ ꯑꯩꯗꯤ ꯁꯥꯔ ꯅꯠꯇꯦ ꯁꯥꯔꯗꯤ ꯃꯥꯏ ꯀꯥꯗ ꯑꯩꯁꯨ ꯅꯣꯏꯒꯨꯝꯕ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯃꯤꯅꯤꯅꯦ ꯍꯥꯏꯗꯤ ꯁꯥꯔꯒꯤ ꯗ꯭राꯏꯚꯔꯅꯦꯕ ꯑꯩꯒꯤ ꯃꯤꯡ ꯒꯧꯔꯣ ꯍꯦꯛꯇ ꯀꯧꯕ ꯌꯥꯏ ꯍꯣꯏ ꯁꯥꯔ ꯇꯣ ꯑꯃꯨꯛꯁꯨ ꯀꯧꯔꯛꯑꯦꯅꯦ ꯌꯥꯏ ꯁꯥꯔ ꯀꯧꯔꯛꯑꯁꯨ ꯌꯥꯏꯗ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯔ ꯃꯃꯥꯡꯗꯗꯤ ꯁꯥꯔ ꯀꯧꯔꯛꯀꯅꯨꯀꯣ ꯕꯥꯏ ꯍꯧꯖꯤꯛꯀꯤ ꯅꯤꯄꯥꯗꯣ ꯗ꯭ꯔꯥꯏꯚꯔꯗꯣ ꯏꯪꯂꯤꯁꯀ ꯊꯦ ꯑꯗꯨꯝ ꯉꯥꯡꯉꯤ ꯌꯦꯡꯕꯗ ꯈꯪꯉꯤꯕ ꯍꯧꯖꯤꯛ ꯅꯤꯄꯥꯗꯣ ꯂꯩꯇꯦ ꯍꯩꯔꯝꯒꯅꯤ ꯑꯁ ꯌꯥꯔꯦ ꯕꯩ ꯇꯧꯖꯥ ꯊꯕꯛ ꯁꯦꯝꯇ ꯂꯣꯏꯁꯤꯟꯁꯤꯁꯦ ꯁꯥꯔ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯟꯅ ꯋꯥꯛ ꯇꯧꯍꯧꯔꯤ ꯌꯥꯝ ꯐꯖꯅ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯁꯨꯍꯧꯔꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯦꯗꯨꯗꯤꯅꯦ ꯀꯣꯟꯅ ꯁ꯭ꯇꯦꯟꯗꯔ ꯑꯣꯏꯅ ꯉꯥꯡꯅꯔꯁꯦ ꯅꯪꯒꯤ ꯏꯪꯂꯤꯁꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯀꯣꯛꯀ ꯉꯥꯎꯏꯀꯣ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯑꯣ ꯌꯥꯔꯦ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯗꯣ ꯁꯦꯡꯗꯣꯛꯍꯟꯕ ꯀꯥꯎꯅꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯍꯥꯏꯖꯈ꯭ꯔꯦ ꯁꯥꯔ ꯉꯁꯤꯗꯤ ꯁꯟꯗꯦ ꯑꯣꯏꯕꯅꯤꯅꯅꯦ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤꯗꯅ ꯉꯥ ꯆꯥꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯌꯦꯟ ꯆꯥꯁꯤꯔꯣ ꯅꯣ ꯁꯥꯔ ꯉꯥ ꯌꯦꯟꯗꯨꯗꯤ ꯀꯌా ꯍꯥꯎꯅꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯀꯔꯤ ꯆꯥꯁꯤ ꯍꯥꯏꯅꯣꯅꯦ ꯍꯥ ꯂꯥꯎꯕꯤꯗꯣ ꯁꯥꯔ ꯗꯛꯇꯣ ꯐꯔꯦ ꯅꯣꯏ ꯃꯦꯗꯥꯝꯗꯒꯤ ꯁꯦꯜ ꯂꯧꯔꯣ ꯑꯗꯨꯒ ꯂꯩꯔꯨꯔꯣꯀꯣ ꯒꯨꯗ ꯅꯥꯏꯠ ꯁꯥꯔ ꯁꯣꯔꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯕꯥꯏ ꯁꯥꯔ ꯃꯥꯒꯤ ꯏꯪꯂꯤꯁ ꯊꯦꯠꯄꯤꯁꯤꯅꯕ
Ibem lang len. Nang lakwa tan chare. Ai ha laiba chature. Nang ju chagro. ꯀꯨꯞꯁꯨꯔ ꯇꯥꯎꯒꯔꯣ ꯌꯥꯏꯌꯦ ꯆꯥꯁꯦ ꯀꯣꯠꯅꯕ ꯀꯣꯕꯤꯒꯗꯣ ꯈꯔ ꯌꯥꯝꯅ ꯂꯩꯔꯛꯎꯀꯣ Ibem lang len. Aduk standard laitaba. Kupsu gaina. ꯀꯩꯅꯣ ꯇꯥꯎꯒꯔꯣ ꯍꯧꯖꯤꯛꯇ ꯍꯥ ꯍꯥꯏꯗꯨꯗꯤ Hey, aina ha laubi habdine. Bak. Dak tu. Standard laitaba. Lai chabi na tabdona. Ai laiba chale. ꯏꯁ ꯃꯥꯏꯁꯦ ꯉꯥꯅꯨ ꯍꯥꯏꯖꯠꯅꯤ ꯕꯥꯆꯧ ꯇꯥꯎꯒ꯭ꯔꯣꯅ ꯉꯥꯅꯨ ꯂꯩꯕ ꯆꯠꯂꯤꯅꯤ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯑꯁꯦꯡꯕꯩꯔꯣ Hoi, layni habani. Nang su chakro ko. ꯍꯣ ꯑꯗꯨꯕꯨꯗꯤ ꯃꯥꯕꯣꯛꯅꯁꯨ ꯆꯥꯛ ꯆꯥꯎꯒ꯭ꯔꯣꯅ ꯍꯥꯏꯍꯧꯋꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯃꯥꯕꯣꯛꯀ ꯋꯥꯔꯤ ꯁꯥ ꯂꯩꯔꯨꯔꯤꯅꯦ Nang kuiro boire lakpa. ꯑꯗꯨꯕꯨꯔꯣ ꯕꯥꯆꯧ ꯍꯟꯗꯛꯇꯤ ꯁꯣꯏꯍꯟꯕ ꯌꯥꯗꯦꯀꯣ Isadi le sabi pharak paidura kaino. Ikai baga si kaimta khangdre ne ha. ꯑꯁ ꯇꯉꯥꯏ ꯐꯗꯕꯒꯤ ꯇꯧꯕꯅꯦꯕ ꯕꯥꯆꯧ ꯍꯟꯗꯛꯇꯤꯅꯦ ꯁꯣꯏꯍꯟꯕ ꯌꯥꯄꯣꯠꯇꯦꯀꯣ ꯑꯗꯣ ꯁꯦꯟ ꯊꯨꯝꯗꯤ ꯀꯌꯥꯝ ꯇꯤꯡꯗꯣꯏꯅꯣ ꯕꯥꯆꯧ ꯑꯩ ꯑꯦꯔꯦꯟꯖ ꯂꯣꯏ ꯇꯧꯗꯣꯏꯅꯦꯕ Isadi sengi yam paira jani ne. Hai, nang napatar dine wa thukna rakhani. ꯑꯁ ꯌꯥꯗꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯈꯪꯍꯟ ꯌꯥꯄꯣꯠꯇꯦ ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯕ ꯂꯣꯏ ꯇꯧꯗꯣꯏꯅꯦꯕ Masi na wai mamai thakpaduga. Hojik tokthore isiga nang yam chance leire ne. ꯑꯗꯨꯕꯨꯔꯣ ꯕꯥꯆꯧ ꯑꯩꯁꯦ ꯃꯥꯏ ꯊꯛꯃꯟꯕꯗꯒꯤꯅꯦ ꯆꯣꯞꯀꯦ ꯇꯧꯔꯛꯏꯁꯦ ꯌꯥꯝꯃꯛꯑꯕ ꯑꯗꯩꯗꯤ ꯑꯩꯁꯨ ꯈꯔ ꯁꯤꯡꯉꯛꯑꯕ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯜꯂꯛꯑꯕ ꯕꯥꯆꯧ Phare ne. Nui na manabadubu interview bu phajana face to ngam gadoriblo. ꯁꯦꯟ ꯄꯤꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯕꯥꯆꯧ Hai. Minister singsina ne sen chai sate habse. Ai karimta khangti. Ai chinsin su paningti. Aduga haujiki aikhoigi department pairibu minister sei. Asidi jat amani ko. Interview hek loibaga ne. Kutakta result haidokani hairi ne. ꯑꯁꯦꯡꯕꯩꯔꯣ ꯕꯥꯆꯧ Asengbagini ne. Minister ate singsina ne. Magi matok thamba ngamba pot ate ne. Yam sinsar oikraba. Magi kendra ga se. Punglang bajani. Awat apa amata lehen bajat nate. ꯁꯦꯟꯁꯨ ꯇꯤꯡꯉꯔꯣꯏꯗꯕ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕꯥꯆꯧ ꯑꯗꯨꯗꯤ Hai, nungai baga lairi. Ai wan omba yaba minate. Noigi namanabdo. Lari ka dum phabu natra ba. Haidi mayek sengna horakpa natra ba. ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯕꯥꯆꯧ ꯀꯔꯤꯝꯇ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯂꯥꯏꯔꯤꯛꯀꯁꯦ ꯐꯈ꯭ꯔꯖꯥꯠꯅꯤ Phare. Ado, lari kan pau hayu ko. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕꯥꯆꯧ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ Hai, nanu di. ꯑꯩ ꯉꯥꯅꯨꯒ ꯂꯣꯏ ꯑꯣꯏ ꯑꯩ ꯆꯠꯂꯒꯦ ꯕꯥꯆꯧ Kaya dum mamai thakraba angang noi ne. Yimuni. ꯑꯗꯣ ꯏꯇꯥꯎꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯕꯨꯔꯣ ꯑꯩꯒꯤ ꯃꯤꯡ ꯂꯦꯝꯕ ꯀꯧꯏ ꯑꯩꯗꯤ ꯂꯥꯞꯄ ꯅꯠꯇꯦꯗ ꯏꯝꯐꯥꯜ ꯁ꯭ꯋꯥꯏꯗꯩꯅꯤ ꯑꯗꯣ ꯏꯇꯥꯎ ꯊꯨꯝꯕ ꯌꯥꯎꯕꯗꯤ ꯀꯥꯏꯖꯗ꯭ꯔꯣ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯟꯅ ꯁꯦꯟ ꯇꯥꯟꯖꯕꯕꯨ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣꯗ ꯐꯔꯦ ꯑꯗꯨꯗꯤ ꯃꯊꯛꯀꯤꯗꯨ ꯁꯨꯗꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯅꯪꯅ ꯑꯩꯒꯤ ꯃꯤꯠꯇ ꯎꯍꯜꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯩꯅꯣ ꯁꯣꯔꯤ ꯂꯥꯡꯂꯦꯟ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯈꯤꯒꯦ ꯍꯥꯏꯅꯣ ꯍꯥ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯈꯤꯒꯦ ꯍꯥꯏꯅꯣ ꯑꯩꯒꯤꯁꯨ ꯈꯟꯕꯤꯌꯨ ꯁꯤꯃꯤ ꯃꯌꯥꯝ ꯑꯩ ꯀꯩꯝꯇ ꯈꯪꯗꯤꯌꯦ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯂꯦꯞꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯩ ꯂꯦꯞꯂꯤꯌꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯌꯦ ꯂꯥꯡꯂꯦꯟ ꯅꯣꯡꯃ ꯎꯅꯔꯁꯤ ꯅꯪ ꯆꯠꯂꯣ ꯄ꯭ꯂꯤꯖ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯍꯥꯏꯁꯤꯅꯦ ꯍꯧꯖꯤꯛ ꯅꯪꯒ ꯎꯅꯔꯤꯉꯩꯁꯤꯗꯅꯦ ꯄꯨꯟꯅ ꯆꯠꯁꯤꯜꯂꯛꯑꯣ ꯁꯦ ꯑꯩꯈꯣꯏ ꯕꯥꯆꯧꯒꯤ ꯌꯨꯝꯅꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯞ ꯇꯧꯒꯅꯤ ꯆꯠꯁꯤꯜꯂꯛꯑꯣ ꯅꯪ ꯆꯠꯂꯣ ꯀꯩꯗꯧꯔꯒꯦ ꯂꯥꯡꯂꯦꯟ ꯌꯥꯔꯣꯏꯌꯦ ꯍꯧꯖꯤꯛ ꯆꯠꯁꯦ ꯍꯥꯏꯕꯅꯦ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ
ꯆꯨꯔꯨꯞ ꯑꯝꯇ ꯂꯧꯖꯒꯦ. ꯌꯥꯅꯤ. ꯁꯤ ꯂꯩꯔꯦ. ꯃꯩꯈꯦꯠ ꯑꯝꯇꯒ. ꯁꯤꯕꯨ ꯑꯩꯕꯨ ꯎꯈꯤꯒꯨꯝ ꯇꯧꯔꯦꯗ. ꯀꯩꯅꯣꯝꯇ. Please. ꯀꯅꯥ ꯑꯣꯏꯕꯤꯔꯝꯅꯣ? Hello. Are you Wale Mate? Deputy Finance Officer, Telecom Department, Private Limited, Delhi. Yeah. Right. Who is speaking in this line? This is Mukesh Rai, Executive Engineer, Telecom Department, Delhi. Oh, Mukesh sir. Yes, sir. I would like to find you return at Delhi. Sir, I will come last week on this month. Okay, then. Let us meet when you arrive. Okay, bye sir. Sorry, 하비요. ꯁꯣꯝꯁꯤꯕꯨ ꯅꯍꯥꯟꯃꯨꯛ ꯄꯥꯛꯇ ꯊꯦꯡꯅꯕꯗ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕꯗꯣ ꯅꯠꯇ꯭ꯔꯕ? 마네. 솜니네 이게 ꯊꯦꯡꯅꯈꯤꯕꯗꯣ. ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯨꯅ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯑꯩꯁꯦ ꯗꯦꯜꯂꯤꯗ ꯇꯦꯂꯤꯀꯣꯝ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔ ꯂꯩꯖꯕꯅꯦ. ꯑꯗꯨꯁꯨ ꯗꯤꯄꯨꯇꯤ ꯐꯥꯏꯅꯥꯟꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ. ꯍꯣꯏ, ꯑꯩ ꯁꯨꯇꯤꯗ ꯂꯩꯖꯕꯅꯦ. ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯀꯩ ꯅꯨꯃꯤꯠꯇ ꯂꯥꯛꯀꯗꯒꯦꯅ ꯍꯪꯉꯛꯏꯖꯥꯅꯦ. ꯍꯣꯏ, ꯑꯩꯁꯨ ꯇꯥꯖꯍꯧꯋꯦ. ꯑꯗꯣ ꯀꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯔꯁ ꯑꯣꯏꯕꯤꯔꯤꯅꯣꯕ? ꯁꯣꯔꯤ ꯃꯦꯗꯥꯝ. ꯃꯦꯗꯥꯝ ꯀꯧꯕꯤꯒꯅꯣ. ꯑꯩꯒꯤ ꯃꯤꯡ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯖꯈ꯭ꯔꯤꯗꯨꯗꯤ ꯂꯤꯟꯊꯣꯏ ꯀꯧꯋꯦꯅ. ꯂꯤꯟꯊꯣꯏ ꯀꯧꯕꯤꯌꯣ. ꯅꯨꯃꯤꯠꯇꯨꯒꯤ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯤꯟꯊꯣꯏꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯂꯥꯛꯃꯤꯟꯅꯕꯗꯣ ꯑꯩꯅ ꯍꯦꯛ ꯌꯦꯡꯕꯗꯅꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯖꯕꯅꯦ. ꯃꯔꯝꯗꯤ ꯂꯤꯟꯊꯣꯏꯁꯨ ꯁꯔꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ. ꯋꯥꯔꯧꯕꯤꯅꯨꯀꯣ. ꯋꯥꯔꯧꯗꯦꯗ. ꯁꯣꯝꯒꯨꯝꯕ DFO ꯑꯃꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯕꯤꯕꯕꯨ ꯊꯦꯡꯛꯁ ꯇꯨꯝ ꯍꯥꯏꯖꯅꯤꯡꯉꯦ. ꯋꯦꯜꯀꯝ. ꯑꯗꯣ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯂꯥꯁ ꯋꯤꯛꯁꯤꯗꯅꯦ ꯃꯄꯥꯟꯗ ꯍꯟꯈ꯭ꯔꯅꯤ. ꯃꯔꯛꯁꯤꯗ ꯁꯔꯗꯣ ꯌꯥꯎꯔꯒ ꯀꯣꯐꯤ ꯃꯆꯥ ꯑꯃꯇꯪ ꯊꯛꯃꯤꯟꯅꯁꯦ ꯍꯥꯏꯕꯕꯨ. ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯦ. ꯑꯗꯣ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯅꯕ ꯑꯩ ꯏꯊꯟꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ. ꯀꯩ ꯀꯥꯏꯒꯦ? ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦꯗ. ꯑꯗꯣ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯒꯦꯔꯥ? ꯌꯥꯅꯤ. ꯍꯥꯏꯔꯛꯀꯦ. ꯍꯥꯏꯕꯤꯔꯛꯑꯣ. ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯊꯟ ꯆꯠꯂꯝꯃꯦꯕ. ꯍꯦ, ꯀꯩꯒꯤꯅꯣ ꯅꯪꯅ ꯕꯔꯕꯔ ꯆꯠꯂꯝꯃꯤꯁꯦ? ꯂꯥꯛꯑꯣ, ꯇꯨꯡ ꯂꯥꯎ ꯁꯤꯗ. ꯍꯦ, ꯅꯪꯉꯣꯟꯗꯅꯦ ꯀꯣꯛ ꯇꯨꯡ ꯂꯥꯎ ꯍꯥꯏꯕꯅꯦ. ꯌꯥꯔꯦ, ꯅꯪꯒ ꯆꯠꯃꯤꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦ. ꯑꯩꯅꯦ ꯏꯔꯥꯏꯅ ꯑꯗꯨꯝ ꯆꯠꯆꯔꯒꯦ. ꯑꯣ, ꯅꯪꯒꯤꯁꯦ ꯑꯩ ꯂꯣꯏ ꯌꯣꯜꯂꯒꯦ ꯍꯥꯏꯔꯣ? ꯌꯣꯜꯂꯒꯦ ꯍꯥꯏꯔꯕ? ꯑꯣ, ꯁꯤꯔꯤꯗꯣ ꯑꯩꯒꯤꯁꯨ ꯏꯃꯥꯕꯣꯛꯅꯦ, ꯈꯪꯉꯕꯣ? ꯑꯣ, ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯅꯪ ꯆꯠꯂꯨꯔꯣ. ꯑꯩ ꯂꯩꯍꯧꯔꯒꯦꯕ. ꯑꯩ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯅꯦ. ꯀꯣꯛ ꯇꯣꯡꯉꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯗꯅꯦ ꯑꯩꯅ ꯇꯣꯡꯕꯤꯒꯗꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ? ꯁꯨꯛꯇꯣꯡ ꯇꯣꯡꯉꯣꯏ ꯍꯥꯏꯁꯤꯅꯤ. ꯁꯨꯛꯇꯣꯡ ꯇꯣꯡꯉꯣꯏꯕ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯦ ꯏ ꯀꯥꯔꯛꯇꯅꯕ. ꯃꯁꯤ ꯂꯝꯕꯤꯅꯤꯀꯣ. ꯃꯤ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯁꯥꯎꯔꯛꯀꯅꯨ. ꯅꯪꯅ ꯐꯅꯌꯥꯝ ꯍꯥꯏꯔꯁꯨꯅꯦ ꯑꯩꯅ ꯁꯨꯛꯇꯣꯡ ꯇꯣꯡꯉꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯅꯪ ꯆꯠꯀꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯅꯪꯒꯤ ꯒꯥꯔꯤꯁꯦ ꯑꯩꯅ ꯁꯨꯛꯇꯣꯡ ꯇꯣꯡꯉꯣꯏ ꯈꯪꯉꯕ? ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯃꯁꯦ. ꯋꯥ ꯌꯥꯝ ꯉꯥꯡꯅꯒꯨꯝꯁꯤꯀꯣ. ꯑꯗꯨ ꯑꯣꯏꯔꯒ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ. ꯅꯪ ꯀꯩꯗꯧꯕꯩ ꯈꯥꯝꯃꯩꯅꯣ ꯁ꯭ꯋꯥꯏꯗ? ꯅꯆꯤꯟꯗꯣ ꯌꯥꯝ ꯀꯟꯒꯅꯨ ꯅꯪ. ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯅꯨꯀꯣ ꯅꯪ. ꯇꯣꯡꯉꯗꯤ ꯀꯣꯛ ꯇꯣꯡꯉꯗꯅ. ꯇꯣꯡꯉꯣꯏꯗꯤ ꯇꯣꯡꯉꯣꯏ. ꯆꯠꯂꯣ, ꯅꯪ ꯆꯠꯂꯣ. ꯅꯪ ꯀꯩꯗꯧꯕꯩ ꯈꯥꯝꯃꯩꯅꯣ ꯁ꯭ꯋꯥꯏꯗ? ꯅꯪ ꯀꯅꯥ ꯁꯤꯗ ꯈꯥꯝꯕꯤꯌꯣꯒꯦ? ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯐꯥꯎꯏ ꯅꯠꯇ꯭ꯔꯕ? ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗꯅꯦ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯁꯤꯅꯤ. ꯃꯁꯤ ꯑꯩꯅ ꯈꯜꯂꯤꯗꯨꯁꯨ. ꯅꯪ ꯆꯠꯈ꯭ꯔꯒꯦꯔꯕ? ꯑꯩꯅꯦ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯈꯤꯅꯤꯀꯣ. ꯇꯧꯁꯤꯌꯣ. ꯑꯁꯨꯛ ꯃꯆꯤꯟ ꯀꯟꯕ ꯅꯨꯄꯤꯁꯤꯌꯣ. ꯑꯩ ꯂꯣꯏ ꯇꯣꯛꯊꯣꯛꯀꯅꯤꯀꯣ. ꯑꯝꯇ ꯆꯠꯂꯣꯏꯀꯣ ꯑꯩ. ꯅꯆꯤꯟꯗꯣ ꯀꯜꯂꯛꯀꯅꯨꯀꯣ. ꯈꯨꯄꯥꯛ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯪ. ꯑꯩ ꯇꯥꯕ꯭ꯔꯅꯦ? ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯕ ꯅꯪ? ꯅꯦꯅꯦ. ꯈꯪꯉꯤꯅꯦ. ꯍꯥꯏꯌꯣ, ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ? ꯅꯨꯄꯤꯁꯤ ꯀꯅꯥꯅꯣꯕ? ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ? ꯅꯦꯅꯦ. ꯑꯦꯃꯥ, ꯅꯪ ꯅꯨꯄꯥꯁꯤꯒꯤ ꯀꯅꯥꯅꯣ? ꯀꯅꯥꯅꯣꯕ? ꯑꯩꯒꯤ ꯅꯨꯄꯥꯅꯦ. ꯀꯔꯤ? ꯅꯪꯒꯤ ꯅꯨꯄꯥ? ꯅꯕꯥꯅꯤ ꯅꯌꯨꯝ ꯄꯥꯟꯕ ꯀꯌꯥꯝ ꯀꯨꯏꯔꯦ? ꯑꯉꯥꯡꯒ ꯂꯩꯔꯕ ꯍꯥꯏꯕ? ꯍꯣꯏ.
ꯏꯆꯥꯅꯨꯄꯤ ꯆꯍꯤ 2 ꯁꯨꯕ ꯑꯃ ꯂꯩꯔꯦ ꯀꯌꯥꯗ ꯉꯝꯃꯤꯕ ꯑꯉꯥꯡꯅꯣ ꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯁꯦ ꯍꯦ ꯆꯤꯟꯊꯤꯕ ꯅꯪꯅꯒ ꯄꯥꯈꯪꯒ ꯁꯥꯔꯗꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗ ꯎꯠꯄꯥꯠꯀ ꯇꯧꯔꯗꯅ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯗꯣꯔꯦ ꯀꯥꯏꯅ ꯅꯪ ꯅꯨꯄꯤꯁꯤ ꯌꯥꯎꯔꯝꯕꯩ ꯐꯕꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯉꯁꯥꯏꯅ ꯈꯨꯄꯥꯡꯅ ꯊꯥ ꯌꯥꯔꯕꯅꯤ ꯅꯪ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯍꯌꯦꯡꯃꯛꯅꯦ ꯒꯥꯔꯤ ꯃꯆꯥꯁꯦ ꯊꯤꯜꯂꯛꯀꯗꯕꯅꯤ ꯑꯩꯅ ꯊꯤꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯁꯤꯅꯤꯀோ ꯑꯗꯨꯗ ꯅꯪ ꯍꯦꯛ ꯉꯝꯗꯅ ꯊꯤꯜꯂꯛꯇ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ ꯈꯪꯒꯅꯦꯕ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯍꯥ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣꯕ ꯃꯁꯤ ꯊꯣꯛꯀꯅꯤꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯆꯥꯝꯃꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯗ ꯁꯤꯖꯈ꯭ꯔ ꯐꯔꯗꯕꯅꯦ ꯑꯣꯏꯗꯦꯗꯅ ꯑꯩꯗꯤ ꯁꯣꯝ ꯁꯥꯔꯒ ꯁꯛꯈꯪꯅꯕ ꯐꯪꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯦ ꯁꯥꯔ ꯍꯥꯏꯕꯤꯒꯅꯨ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯁꯦ ꯑꯗꯨ ꯂꯤꯟꯊꯣꯏ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯦꯡꯕꯒꯤꯔꯅꯦ ꯑꯁꯦꯡꯕꯒꯤꯅꯦ ꯑꯗꯣ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯑꯩꯁꯨ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔꯗꯤ ꯁꯥꯟꯅꯅꯤꯡꯕꯅꯦ ꯑꯁ ꯃꯥꯏ ꯋꯥꯔꯤꯁꯤꯗꯤꯕ ꯍꯥꯏꯔꯨꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯃꯤꯅ ꯃꯤ ꯑꯣꯏꯖꯗ꯭ꯔꯤꯕ ꯄꯪꯅ ꯄꯪꯖꯔꯤꯕ ꯃꯥꯅꯒ ꯈꯔ ꯂꯥꯏꯔꯕꯗꯨꯗꯅꯦ ꯑꯩꯅꯒ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯩ ꯋꯥꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗꯅꯦ ꯑꯩꯒ ꯃꯥꯒ ꯌꯦꯡꯅꯕꯗꯗꯤꯅꯦ ꯌꯥꯝ ꯈꯦꯠꯅꯩ ꯄꯨꯟꯁꯤ ꯃꯍꯤꯡꯁꯨ ꯌꯥꯝ ꯈꯦꯠꯅꯩꯕ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯔꯤꯕꯅꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯕꯛꯁꯤꯗꯪ ꯍꯥꯏꯗꯣꯛꯑꯕꯗꯤ ꯐꯔꯦꯁꯦ ꯃꯥꯏ ꯇꯣꯄꯤꯛꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯁꯥꯁꯦ ꯂꯤꯟꯊꯣꯏ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯅꯦ ꯅꯨꯄꯤ ꯅꯨꯄꯥ ꯍꯤꯡꯃꯤꯟꯅꯕꯗ ꯐꯅ ꯔꯥꯏꯠ ꯃꯥꯟꯅꯔꯦ ꯍꯥꯏꯖ ꯇꯥꯔꯁꯨ ꯅꯨꯄꯥꯅ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤꯅꯁꯨ ꯇꯧꯕ ꯉꯝꯃꯤ ꯐꯅ ꯍꯥꯏꯅꯔꯁꯨꯅꯦ ꯃꯤꯀꯨꯞ ꯑꯃꯗ ꯅꯨꯄꯥꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛꯀ ꯅꯨꯄꯤꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛꯀ ꯑꯅꯤꯁꯤꯒꯤ ꯋꯦꯠ ꯌꯦꯡꯉꯨꯕꯗꯅꯦ ꯀꯅꯥꯅ ꯍꯦꯟꯅ ꯂꯩꯈꯥ ꯇꯥꯍꯧꯒꯦ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯔꯗꯤ ꯈꯟꯊꯍꯟꯅꯤꯡꯉꯤ ꯀꯩꯅꯣ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤ ꯃꯌꯥꯝꯁꯤꯕꯣ ꯑꯩꯒꯤ ꯋꯥꯁꯤꯗ ꯂꯥꯟꯅ ꯂꯧꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯆꯨꯝꯃꯦ ꯈꯜꯂꯒ ꯆꯪꯁꯤꯜꯂꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗꯨꯗꯤꯅꯦ ꯃꯥꯏꯀꯩ ꯀꯔꯣꯝꯗ ꯆꯠꯂꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯈꯪꯗꯕꯒꯨꯝ ꯇꯧꯏ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯏꯌꯥꯏ ꯊꯛꯀꯤ ꯀꯣꯡꯒꯣꯜꯒꯨꯝ ꯑꯅꯩꯕ ꯏꯆꯦꯜꯂꯛꯇ ꯇꯥꯎꯊꯣꯛꯏ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤꯅꯦ ꯀꯣꯡꯒꯣꯜꯗꯨꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯕꯨ ꯋꯥꯈꯜ ꯑꯝꯇꯗꯤ ꯇꯥꯍꯜꯂꯨ ꯀꯩꯗꯧꯔꯒꯦ ꯁꯥꯔꯒꯤ ꯋꯥꯍꯩ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯩꯇꯥꯍꯟꯗ꯭ꯔꯦ ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯪꯒꯤ ꯊꯋꯥꯏꯅꯤ ꯈꯟꯖꯔꯤꯕ ꯃꯤꯁꯇꯔ ꯉꯥꯟꯕ ꯉꯥꯟꯕ ꯀꯩꯗꯧꯔꯕ ꯉꯥꯟꯕꯁꯦ ꯅꯪꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯁꯛꯅꯤꯅꯦ ꯑꯣ ꯃꯥ ꯊꯕꯛ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯊꯕꯛ ꯐꯪꯗ꯭ꯔꯤ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯗꯦ ꯁꯤꯔꯣ ꯅꯣ ꯃꯍꯥꯛ ꯃꯦꯇ꯭ꯔꯤꯛ ꯐꯥꯎꯕ ꯄꯥꯁ ꯇꯧꯗꯕ ꯃꯤꯁꯛꯅꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯜꯂꯦ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ ꯃꯍꯥꯛ ꯃꯇꯝ ꯑꯌꯥꯝꯕꯗ ꯄꯥꯈꯪ ꯁꯥꯗꯨꯅ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯊꯕꯛꯁꯦ ꯃꯥꯒꯤ ꯍꯦꯕꯤꯠꯅꯤ ꯆꯠꯂꯒꯦ ꯃꯥꯂꯦꯝ ꯑꯩ ꯆꯠꯂꯒꯦ ꯂꯤꯟꯊꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯂꯤꯟꯊꯣꯏ ꯅꯪꯒꯤ ꯊꯋꯥꯏꯅꯤ ꯈꯟꯖꯔꯤꯕ ꯃꯤꯁꯇꯔ ꯉꯥꯟꯕ ꯃꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯤꯁꯛꯇꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯤꯌꯦ ꯑꯩꯒ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ ꯇꯤꯟꯅꯔꯛꯄ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯃꯅꯤ ꯅꯍꯥꯛ ꯉꯥꯟꯕꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯣ ꯀꯩꯗꯧꯒꯦ ꯑꯩ ꯃꯔꯨꯞ ꯊꯝꯕꯥꯜꯒꯤ ꯑꯋꯥꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯂꯤꯟꯊꯣꯏ ꯑꯩ ꯆꯠꯂꯒꯦ ꯃꯥꯂꯦꯝ ꯑꯩ ꯆꯠꯂꯒꯦ ꯂꯤꯟꯊꯣꯏ
ꯑꯩꯅꯗꯤ ꯊꯤꯔꯤ ꯑꯗꯨꯒ ꯅꯪ ꯐꯨꯔꯤꯠꯇꯣ ꯐꯖꯩꯌꯦ. ꯅꯪꯒꯤꯗꯨꯁꯨ. ꯏꯁ ꯑꯁꯦꯡꯕꯩ ꯐꯖꯕ꯭ꯔꯥꯅꯦ? ꯑꯗꯣ ꯅꯪꯒꯤꯗꯨꯅꯗꯤ ꯍꯦꯟꯕ ꯃꯥꯜꯂꯦ ꯄꯣꯁ ꯇꯥꯕꯁꯦ. ꯄꯣꯁꯄꯨꯗꯤ ꯇꯥꯏ ꯍꯥꯏꯕ ꯋꯥꯅꯤꯕꯨ ꯑꯁ ꯃꯃꯟꯗꯤ ꯐꯖꯔꯦ. ꯍꯣꯏ ꯏꯕꯨꯡꯉꯣ, ꯕ꯭ꯔꯥꯟꯗꯦꯗ ꯍꯥꯏꯁꯤꯗꯤꯅꯦ ꯈꯔ ꯇꯥꯡ ꯇꯥꯕ. ꯑꯗꯣ ꯑꯩꯗꯤ ꯑꯇꯥꯡꯕ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯂꯥꯏꯔꯤꯛ ꯂꯩꯔ ꯄꯥꯒꯦ ꯁꯤꯗ ꯂꯩꯌꯦ. ꯍꯦꯛ ꯇꯧꯔꯣ ꯂꯥꯏꯔꯤꯛ, ꯍꯦꯛ ꯇꯧꯔꯣ ꯂꯥꯏꯔꯤꯛ. ꯍꯣ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯕ ꯀꯥꯡꯕꯨꯁꯦ ꯀ꯭ꯔꯦꯛ ꯆꯨꯕ꯭ꯔꯥ ꯉꯥꯎꯇꯪ ꯐꯩꯗꯪ ꯇꯧꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ. ꯑꯩꯗꯤꯅꯦ ꯅꯪꯅ ꯍꯨꯟꯗꯣꯛꯑꯝꯃꯒ ꯉꯥꯎꯁꯟꯅꯔꯒ ꯆꯠꯈꯤꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯁꯤꯐꯧꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯇꯥꯔꯝꯕꯗꯩ ꯈꯨꯠꯂꯛꯏꯉꯩꯁꯤꯗ. ꯑꯁ ꯃꯤ ꯇꯥꯅꯦꯕ. ꯁꯨꯝ ꯇꯥꯡꯉꯦ ꯍꯥꯏꯕꯩ ꯋꯥꯅꯦꯕ. ꯂꯥꯛꯑꯣ ꯆꯠꯁꯦ. ꯋꯥꯠꯂꯤ ꯋꯥꯠꯂꯤ. ꯅꯪꯅ ꯍꯦꯛ ꯄꯥꯝꯕꯈꯩꯗꯣ ꯂꯣꯏ ꯂꯩꯈꯤꯗꯧꯅꯦꯕ. ꯆꯠꯂꯣꯕ. ꯀꯩꯅꯣ ꯂꯪꯂꯦ? ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯑꯣ. ꯑꯗꯨꯒꯅꯦ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯛꯑꯣ. ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯉꯥꯎꯔꯕꯣ ꯅꯪꯕꯣ? ꯃꯤꯕꯨ ꯇꯥꯔꯦ. ꯎꯈꯤꯔꯣꯏꯔꯣꯏꯔ. ꯅꯠꯇ꯭ꯔꯗꯤꯅꯦ ꯂꯥꯎꯔꯒꯦ. ꯑꯁ ꯂꯪꯂꯦ. 5 4 3 2 I love you. ꯑꯗꯨꯅꯦꯕ I love you too. ꯑꯗꯣ ꯏꯟꯇꯔꯚ꯭ꯌꯨ ꯀꯨꯏꯗ꯭ꯔꯕꯅꯦ. ꯑꯗꯣ ꯂꯥꯏꯔꯤꯛꯇꯣ ꯀꯟꯅ ꯄꯥꯎꯕ ꯀꯣ ꯄꯥꯎꯕ. ꯅꯪꯅ ꯁꯨꯝ ꯍꯥꯏꯃꯟꯕꯒꯤ ꯑꯩ ꯌꯥꯎꯔꯁꯤꯔꯅ ꯈꯟꯕꯩ ꯋꯥꯅꯤ. ꯑꯩꯅ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯔꯛꯏꯁꯦ ꯃꯁꯤꯡ ꯈꯪꯗ꯭ꯔꯦꯕ. ꯍꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯁꯥꯔꯚꯤꯁ ꯑꯃꯕꯨꯗꯤꯅꯦ ꯑꯩ ꯊꯕꯛ ꯐꯪꯈꯤ. ꯑꯗꯨꯁꯨ ꯏꯃꯥꯅ ꯃꯄꯥꯟ ꯆꯠꯀꯦ ꯌꯥꯗꯕꯗꯩꯅꯦ ꯖꯣꯏꯟ ꯑꯗꯨꯝ ꯇꯧꯈꯤꯗ꯭ꯔꯦ. ꯍꯣꯏ ꯏꯕꯨꯡꯉꯣ, ꯏꯟꯇꯔꯚ꯭ꯌꯨꯗꯨꯗ ꯐꯖꯅ ꯐꯦꯁ ꯇꯧꯋꯣ. ꯕꯥꯖꯧꯒꯁꯨ ꯑꯩ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯕꯅꯤ. ꯁꯦꯟ ꯊꯨꯝꯒ ꯑꯃꯠꯇ ꯇꯤꯡꯉꯣꯏ. ꯃꯦꯔꯤꯠ ꯂꯤꯁꯇ ꯈꯟꯒꯗꯕꯅꯤ ꯍꯥꯏꯌꯦ. ꯑꯁ ꯑꯩꯗꯤꯅꯦ ꯑꯗꯨ ꯁꯨꯡꯊꯥ ꯊꯥꯖꯗꯦ. ꯌꯦꯡꯉꯨꯅꯦ ꯃꯃꯥꯡ ꯆꯍꯤ ꯑꯃꯅꯤꯗ ꯐꯝꯈꯤꯕ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯐꯜꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯎꯊꯣꯛꯇꯦꯕ. ꯁꯨꯝ ꯅꯝꯖꯟ ꯊꯝꯃꯤꯁꯤ ꯎꯔꯕ. ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤꯅꯦ ꯃꯆꯤꯟꯗ ꯍꯥꯏꯗꯣꯛꯄ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯩ ꯋꯥꯅꯤ. ꯊꯃꯣꯏ ꯀꯥꯏꯕꯅꯦ ꯋꯥꯅꯕ ꯃꯌꯥꯝꯗꯤ ꯌꯥꯎꯔꯝꯃꯗꯕꯅꯤ. ꯃꯣꯏꯅꯦ ꯊꯕꯛ ꯀꯧꯔꯤꯕ ꯃꯣꯏꯗꯣ ꯗꯣꯁ ꯄꯨꯗꯣꯏꯅꯤꯀꯣ ꯃꯣꯏ ꯃꯆꯥꯁꯤꯡꯗꯅꯦ ꯃꯣꯏ ꯐꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯃꯣꯏ. ꯍꯣ ꯑꯗꯨꯒꯨꯝꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯗꯨꯗꯤꯅꯦ ꯃꯥꯏ ꯃꯇꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯕꯗꯤ ꯌꯥꯏ. ꯑꯗꯣ ꯃꯥꯏꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯍꯥꯛꯇꯛꯇꯗꯤꯅꯦ ꯕꯤꯈ꯭ꯌꯥꯔꯤ ꯑꯣꯏꯔꯛꯄꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ. ꯑꯗꯣ ꯂꯥꯡꯂꯦꯟ ꯑꯐꯕ ꯃꯤ ꯑꯣꯏꯅ ꯍꯧꯔꯛꯄꯁꯤꯡꯗꯤꯅꯦ ꯑꯐꯕ ꯊꯕꯛ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ. ꯐꯠꯇꯅ ꯍꯧꯔꯛꯄ ꯃꯤꯁꯤꯡꯗꯤꯅꯦ ꯗꯣꯛꯇꯔ ꯑꯣꯏꯒꯦꯔꯥ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯒꯦꯔꯥ MLA ꯑꯣꯏꯔꯁꯨ ꯃꯤꯅꯤꯁꯇꯔꯕꯨ ꯑꯣꯏꯔꯁꯨ ꯁꯦꯝꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯗꯕꯅꯤ. ꯑꯗꯣ ꯕꯥꯆꯧꯅ ꯍꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔꯗꯨꯗꯤꯅꯦ ꯖꯥꯠ ꯑꯃꯅꯤ ꯍꯥꯏꯌꯦ. ꯏꯟꯇꯔꯚ꯭ꯌꯨ ꯍꯦꯛ ꯂꯣꯏꯕ ꯅꯨꯃꯤꯠꯇꯨꯗꯅꯦ ꯑꯗꯨꯝ ꯔꯤꯖꯟ ꯑꯥꯎꯠ ꯇꯧꯅꯤ ꯍꯥꯏꯌꯦ. ꯑꯗꯨꯅ ꯅꯪꯁꯨ ꯂꯥꯏꯔꯤꯛꯇꯣ ꯀꯟꯅ ꯄꯥꯎꯕ. ꯑꯗꯨꯃꯥꯏꯅ ꯃꯦꯔꯤꯠꯇꯒ ꯕꯦꯁꯄꯨ ꯇꯧꯔꯗꯤꯅꯦ ꯈꯟꯕꯨ ꯈꯜꯂꯛꯑꯁꯨ ꯈꯟꯕꯨ ꯈꯜꯂꯛꯇ꯭ꯔꯁꯨ ꯀꯅꯥꯝꯇꯒꯤ ꯊꯃꯣꯏꯗꯅꯦ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ. ꯍꯣꯏ ꯑꯗꯨꯗꯒ ꯈꯜꯂꯛꯑꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗꯨꯅꯅꯦ ꯑꯁ ꯃꯣꯏꯅꯒ ꯍꯔꯥꯎꯅꯒꯗꯕꯗꯣ ꯃꯤꯌꯥꯝꯅꯒ ꯊꯥꯒꯠꯅꯒꯗꯧꯗꯣ ꯃꯄꯣꯛ ꯈꯨꯗꯤꯡꯗꯅꯦ ꯃꯤꯅꯤꯁꯇꯔꯗꯨꯒꯤ ꯃꯤꯡꯗꯤꯅꯦ ꯑꯗꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯗꯕꯅꯤ. ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯅꯪ ꯈꯟꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯝꯁꯤꯀꯣ. ꯑꯣ ꯂꯥꯏ ꯈꯣꯏꯔꯝꯒꯗꯕ ꯅꯠꯇꯤꯌꯦ. ꯍꯧꯖꯤꯛꯀꯤ ꯃꯤꯅꯤꯁꯇꯔꯗꯣ ꯃꯦꯔꯤꯠꯇ ꯁꯣꯏꯗꯅ ꯈꯟꯕꯤꯌꯣꯅꯅꯦ ꯊꯃꯣꯏꯗ ꯈꯣꯏꯔꯝꯒꯗꯕ. ꯀꯣꯐꯤꯗꯣ ꯊꯛꯇꯣꯛꯑꯣ. ꯑꯁꯥꯏꯕ ꯀꯣꯏꯔꯨꯁꯦ. ꯂꯥꯡꯂꯦꯟ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯆꯟꯅꯐꯝ ꯈꯪꯗꯅ ꯁꯨꯝ ꯃꯥꯡꯈꯤꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯤ. ꯑꯗꯨꯕꯨ ꯅꯪ ꯑꯃꯨꯛ ꯊꯦꯡꯅꯕꯗꯒꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯪꯖꯕ ꯉꯝꯖꯔꯦ. ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯒꯤꯅꯤ. ꯅꯪꯒꯤꯗꯃꯛꯅꯤꯅꯦ ꯂꯩꯔꯤꯁꯤꯗꯤ. ꯀꯞꯀꯅꯣ ꯍꯥꯏꯕ. ꯇꯥꯏꯕꯪ ꯃꯄꯨꯅ ꯅꯨꯡꯁꯤꯕꯤꯗꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯪꯂꯝꯕ ꯌꯥꯕꯗꯣ ꯃꯗꯨꯃꯛꯇꯤ ꯑꯣꯏꯍꯧꯗ꯭ꯔꯦꯗꯅ. ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕꯗꯗꯤꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕꯅꯤ.
ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯦ ꯌꯦꯡꯉꯨ ꯀꯅꯥꯅ ꯄꯥꯈꯪꯅꯣ ꯀꯅꯥꯅ ꯅꯨꯄꯤ ꯊꯤꯔꯕꯅꯣ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨꯅꯤ ꯀꯅꯥꯅ ꯃꯧ ꯀꯅꯥꯅ ꯂꯩꯁꯥꯕꯤꯅꯣ ꯅꯨꯄꯥ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇꯗꯤ ꯂꯥꯏꯔꯗꯅꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯐꯥꯎ ꯈꯟꯇꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤꯅꯦ ꯅꯤꯅꯦ ꯑꯩ ꯌꯥꯝ ꯄꯦꯜꯂꯛꯇ꯭ꯔꯦ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯪꯕ ꯅꯨꯄꯤ ꯍꯥꯏꯕꯗೋ ꯑꯩ ꯑꯣꯏꯔꯝꯃꯤꯅꯤꯅꯦ ꯑꯩꯁꯦ ꯑꯣꯏꯖꯕ ꯄꯥꯝꯕꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯄꯨꯛꯆꯦꯜ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯝꯃꯤꯅꯤꯅꯦ ꯑꯩ ꯎꯕꯗ ꯃꯤꯌꯥꯝꯅ ꯇꯤꯟꯁꯤꯟꯅꯔꯛꯀꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤꯅꯦ ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅꯦ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣꯕ ꯍꯥ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯊꯧꯗꯣꯛ ꯀꯌꯥꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯂꯤꯕꯅꯤꯅꯦ ꯀꯔꯤ ꯃꯥꯒꯨꯝꯕ ꯊꯥꯔꯠ ꯀ꯭ꯂꯥꯁ ꯃꯤꯔꯦꯝ ꯑꯃꯒꯤꯗꯃꯛ ꯏꯃꯧꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯣꯏꯅꯣ ꯅꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯤꯅꯦ ꯀꯥꯟꯗꯦꯁꯦ ꯃꯇꯝ ꯃꯥꯡꯍꯟꯗꯅꯅꯦ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯇꯝꯗ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛꯁꯤꯡꯗ ꯕꯦꯁ ꯇꯧꯕ ꯍꯦꯂꯝꯒꯤ ꯗꯨꯀꯥꯟ ꯑꯃꯅꯦ ꯅꯪꯒꯤ ꯃꯤꯡꯗ ꯍꯥꯡꯇꯣꯛꯁꯤ ꯃꯐꯝꯒꯅꯦ ꯅꯦꯅꯦꯅꯦ ꯂꯣꯏ ꯊꯤꯔꯕꯅꯤ ꯂꯣꯏ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯏꯅꯝꯃꯗꯁꯨꯅꯦ ꯅꯦꯅꯦꯅ ꯌꯥꯅꯕ ꯂꯣꯏ ꯍꯥꯏꯅꯅꯤ ꯑꯩꯒꯤꯗꯤ ꯅꯤꯅꯦ ꯅꯠꯇꯅ ꯀꯅꯥꯁꯨ ꯇꯥꯟꯅꯅꯕ ꯂꯩꯇꯤꯌꯦ ꯅꯤꯅꯦꯅ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏ ꯏꯟꯖꯔꯒꯦ ꯄꯨꯝꯅꯃꯛ ꯅꯦꯅꯦꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯅꯪꯒꯤꯗꯃꯛꯇ ꯅꯦꯅꯦ ꯂꯩꯔꯤꯁꯤꯗꯤ ꯁꯦ ꯀꯞꯀꯅꯨꯁꯦ ꯑꯩꯒꯤ ꯏꯇꯧꯁꯤꯅ ꯑꯩꯒꯤ ꯂꯝꯆꯠꯁꯤꯅ ꯅꯪꯁꯨ ꯑꯣꯛꯇꯕ ꯂꯝꯕꯤꯁꯤꯗ ꯆꯠꯂꯕꯀꯣ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯅꯅꯤꯡꯇꯝꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩ ꯂꯣꯏ ꯌꯥꯔꯦ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯂꯥꯟꯖꯗ꯭ꯔꯕꯤ ꯑꯃꯒꯨꯝ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯐꯔꯦ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥꯁꯤꯗ ꯑꯩ ꯍꯦꯛꯇ ꯁꯤꯟꯅꯔꯝꯃꯒꯦ ꯊꯝꯕꯥꯜ ꯉꯁꯤ ꯎꯅꯔꯤꯁꯤꯅꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯗꯤꯅꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯨꯝꯕꯥꯜꯗꯣ ꯑꯩꯉꯣꯟꯗ ꯎꯍꯜꯂꯨꯀꯣ ꯊꯝꯕꯥꯜ ꯈꯪꯗ꯭ꯔꯦꯗ ꯃꯥꯂꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯇꯥꯏꯕꯪ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯅꯦ ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯤꯁꯦ ꯑꯗꯨꯕꯨ ꯅꯨꯡꯗꯝꯕ ꯃꯥꯅ ꯀꯔꯝꯅ ꯇꯝꯃꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤꯅꯦ ꯅꯪꯒꯤ ꯅꯨꯄꯥꯒ ꯑꯩꯒ ꯁꯛ ꯈꯪꯅꯕ ꯐꯪꯈꯤꯗꯕꯗꯣ ꯃꯥꯒ ꯁꯛ ꯈꯪꯅꯔꯝꯃꯗꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯌꯣꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯝꯕ ꯌꯥꯕꯅꯦ ꯑꯦꯅꯤꯋꯦ ꯅꯍꯥꯟꯒꯤ ꯂꯤꯟꯊꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯔꯛꯑꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯗꯨꯒꯤ ꯇꯦꯟꯁꯟ ꯂꯩꯔꯨꯔꯅꯨ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯒꯤꯗꯤꯅꯦ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯂꯩꯔꯁꯨ ꯉꯥꯡꯅꯤꯡꯕ ꯀꯌꯥ ꯂꯩꯔꯁꯨꯅꯦ ꯌꯥꯔꯤꯃꯈꯩ ꯐꯥꯊꯔꯒꯅꯦ ꯅꯪꯒꯤ ꯅꯨꯄꯥꯅ ꯁꯥꯎꯗꯅꯕ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯟ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯋꯣꯕ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯗꯗꯤꯅꯦ ꯅꯪꯕꯨ ꯑꯩꯒꯤ ꯏꯕꯨꯡ ꯑꯣꯏꯅ ꯄꯣꯛꯃꯤꯟꯅꯕ ꯐꯪꯖꯒꯦꯀꯣ ꯊꯝꯕꯥꯜ ꯑꯩ ꯍꯧꯖꯤꯛ ꯗꯦꯜꯂꯤ ꯆꯠꯂꯒꯗꯕꯅꯦ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗꯗꯤꯅꯦ ꯑꯩꯁꯨ ꯍꯔꯥꯎꯅ ꯆꯠꯈꯤꯒꯦ ꯅꯪꯒꯤ ꯅꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯉꯣꯟꯗ ꯎꯠꯀꯅꯨ ꯑꯗꯣ ꯏꯅꯝꯃꯗꯤ ꯎꯅꯔꯛꯑꯕ ꯊꯝꯕꯥꯜ ꯑꯩ ꯂꯨꯍꯣꯡꯗ꯭ꯔꯤꯌꯦ ꯍꯥ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ 5ꯅꯤ ꯋꯥꯠꯂꯤꯉꯩꯗꯅꯦ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯗꯣ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ
ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏꯒꯦ ꯈꯜꯂꯦ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯪꯒꯣꯏꯈꯤꯕ ꯌꯥꯏ ꯈꯟꯗꯅ ꯑꯩꯅ ꯂꯨꯍꯣꯡꯉꯦ ꯍꯥꯏꯖꯟꯈꯤꯕꯅꯦ ꯀꯣꯂꯦꯖ ꯂꯥꯏꯐꯇ ꯅꯪꯒ ꯑꯩꯈꯣꯏꯒ ꯏꯆꯝ ꯆꯝꯅ ꯏꯉꯥꯎ ꯉꯥꯎꯅ ꯇꯤꯟꯅꯔꯛꯄ ꯃꯇꯝꯗꯨꯗ ꯑꯣꯏꯈꯤꯕ ꯁꯛꯇꯝꯗꯨꯒ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯍꯣꯡꯂꯝꯂꯤꯕ ꯃꯑꯣꯡꯁꯤꯒ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯅꯪꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯒꯦ ꯈꯟꯗꯨꯅꯅꯦ ꯉꯁꯤ ꯐꯥꯎꯕ ꯉꯥꯏꯔꯛꯄꯅꯦ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯤꯄꯥ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯈꯜꯂꯒꯅꯦ ꯑꯩꯅ ꯆꯦꯛ ꯑꯃꯈꯛ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯒꯦ ꯈꯜꯂꯒ ꯄꯨꯔꯛꯄꯅꯦ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯂꯥꯛ 3ꯒꯤ ꯆꯦꯛꯅꯤ ꯁꯦ ꯅꯪꯒꯤ ꯃꯤꯡꯗ ꯏꯔꯕꯅꯦ ꯁꯤꯅꯅꯦ ꯅꯪꯒꯤ ꯅꯤꯄꯥꯒ ꯇꯥꯟꯅꯔꯒ ꯀꯩꯅꯣ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯣ ꯃꯥꯂꯦꯝ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯠꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯩ ꯂꯧꯔꯣꯏꯒꯦ ꯃꯥꯂꯦꯝ ꯑꯩ ꯂꯧꯔꯣꯏ ꯁꯦ ꯄꯥꯏꯁꯜꯂꯣ ꯅꯪꯒꯤ ꯃꯤꯡꯗ ꯑꯩꯅ ꯏꯔꯒ ꯄꯨꯔꯛꯑꯕꯅꯦ ꯁꯦ ꯃꯥꯂꯦꯝ ꯀꯞꯀꯅꯨ ꯊꯝꯕꯥꯜ ꯑꯩ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯣ ꯑꯩ ꯅꯪꯅꯕ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯑꯩꯅ ꯅꯪꯕꯨ ꯏꯆꯜ ꯁꯛꯅꯅꯦ ꯑꯩꯒꯤ ꯌꯨꯝꯗ ꯁꯣꯏꯗꯅ ꯆꯥꯛꯀꯧꯒꯅꯤ ꯑꯩꯅꯦ ꯄꯨꯡ 3ꯒꯤ ꯐ꯭ꯂꯥꯏꯠꯅꯦ ꯑꯩ ꯃꯇꯝ ꯌꯧꯔꯛꯀꯗꯣꯔꯦ ꯑꯩ ꯆꯠꯂꯝꯃꯒꯦꯀꯣ ꯆꯠꯂꯨꯈꯤꯒꯦ ꯊꯝꯕꯥꯜ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯞꯍꯜꯂꯔꯣꯏ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯋꯥꯍꯜꯂꯔꯣꯏ ꯂꯥꯛꯑꯣ ꯆꯠꯁꯦ ꯉꯁꯤꯗꯒꯤ ꯍꯟꯈꯤꯕꯗꯅꯦ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯟ ꯑꯃ ꯑꯣꯏꯅꯕ ꯆꯠꯂꯁꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯝꯕꯥꯜ ꯅꯦ ꯗꯨꯀꯥꯟ ꯃꯐꯝꯗꯨꯗꯤ ꯌꯥꯝ ꯇꯥꯟ ꯆꯥꯔꯦ ꯄꯥꯔꯀꯤꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯕ ꯅꯦꯅꯦꯅ ꯁꯤꯟꯕꯕꯨ ꯄꯣꯁ ꯇꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏꯅꯦꯅꯦ ꯑꯗꯣ ꯑꯩꯒꯤ ꯅꯧꯅ ꯈꯪꯅꯕ ꯁꯥꯔ ꯑꯃ ꯂꯩꯕ ꯑꯗꯨ ꯏꯟꯚꯥꯏꯠ ꯇꯧꯒꯦ ꯇꯧ ꯀꯩꯗꯧꯔꯒꯦ ꯅꯤꯅꯦ ꯑꯗꯨꯗꯤ ꯐꯣꯟ ꯇꯧꯁꯟꯒꯦ ꯍꯣꯏ ꯍꯣꯏ ꯍꯜꯂꯣ ꯁꯥꯔꯕꯨ ꯀꯗꯥꯏ ꯂꯩꯕꯤꯒꯦ ꯍꯥ ꯏꯌꯥꯔꯄꯣꯔꯠꯇ ꯑꯁ ꯑꯩꯗꯤ ꯁꯥꯔ ꯑꯝꯇ ꯎꯅꯒꯦꯅ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯄꯨꯡ ꯀꯌꯥꯒꯤ ꯐ꯭ꯂꯥꯏꯠꯅꯣ ꯁꯥꯔ ꯑꯗꯨꯗꯤ ꯁꯥꯔ ꯏꯌꯥꯔꯄꯣꯔꯠꯇ ꯉꯥꯛꯇꯪ ꯆꯪꯉꯛꯀꯦ ꯍꯣꯏ ꯊꯝꯖꯔꯦ ꯁꯥꯔ ꯅꯦ ꯏꯌꯥꯔꯄꯣꯔꯠꯇ ꯉꯥꯛꯇꯪ ꯆꯪꯉꯨꯈꯤꯁꯦ ꯑꯗꯣ ꯊꯦꯡꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡꯗꯅꯦ ꯑꯣꯐꯤꯁꯥꯔꯗ ꯎꯅꯍꯧꯒꯗꯕꯅꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯐꯪꯁꯟꯒ ꯂꯣꯏ ꯁꯣꯏꯗꯣꯏꯅꯤ ꯅꯦ ꯀꯨꯏꯔꯣꯏꯌꯦ ꯉꯥꯛꯇꯪ ꯆꯪꯉꯨꯔꯁꯦ ꯍꯣꯏ ꯍꯣꯏ ꯆꯪꯉꯨꯔꯁꯤ ꯅꯤꯅꯦ ꯂꯥꯛꯑꯣ ꯂꯤꯟꯊꯣꯏ ꯁꯣꯝꯗ ꯂꯩꯔꯦ ꯅꯤꯅꯦ ꯁꯤꯁꯤꯅꯦ ꯁꯥꯔ ꯍꯥꯏꯗꯣ ꯑꯣ ꯑꯁꯤꯔꯣ ꯀꯔꯤ ꯑꯊꯨꯕ ꯂꯩꯔꯒꯦ ꯅꯠꯇꯦ ꯅꯍꯥꯟꯒꯤꯗꯨꯒꯤ ꯋꯥꯔꯧꯔꯤꯔꯕ ꯀꯩꯁꯨ ꯋꯥꯔꯧꯗꯤꯌꯦ ꯁꯥꯔꯅ ꯑꯩꯕꯨ ꯃꯤꯠ ꯄꯥꯡꯍꯟꯕꯤꯔꯦ ꯂꯤꯟꯊꯣꯏ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯁꯨꯅꯦ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡꯗꯅꯦ ꯑꯐꯕ ꯉꯥꯛꯇ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯔꯁꯤꯀꯣ ꯅꯤꯅꯦ ꯁꯤꯒꯤ ꯁꯥꯔꯁꯤꯅꯦꯕ ꯑꯩꯉꯣꯟꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯄꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯅꯤꯅꯦꯅꯦ ꯑꯣ ꯅꯦꯅꯦ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯅꯦꯅꯦ ꯑꯩ ꯃꯥꯂꯦꯝ ꯀꯧꯋꯦ ꯏꯕꯨꯡꯉꯣꯕꯨ ꯀꯗꯥꯏ ꯆꯠꯀꯗꯕꯅꯣ ꯗꯦꯜꯂꯤ ꯆꯠꯀꯗꯕꯅꯦ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯏꯕꯨꯡꯉꯣ ꯅꯦꯅꯦ ꯑꯩꯁꯦ ꯗꯦꯜꯂꯤꯗ ꯇꯦꯂꯤꯀꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯗ ꯊꯕꯛ ꯃꯆꯥ ꯑꯃꯈꯛ ꯇꯧꯖꯕ ꯑꯗꯨꯒꯤ ꯁꯨꯇꯤ ꯂꯣꯏꯗꯅ ꯆꯠꯀꯗꯕ ꯑꯁ ꯅꯤꯅꯦ ꯍꯥꯏꯖꯅꯩꯅꯦ ꯊꯕꯛ ꯑꯆꯧꯕꯅꯦ ꯃꯆꯥꯒ ꯅꯠꯇꯦꯕ ꯃꯤ ꯇꯦꯂꯤꯀꯣꯝꯒꯤ ꯗꯤꯄꯨꯇꯤ ꯐꯥꯏꯅꯥꯟꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅꯦ ꯅꯦꯅꯦ ꯃꯇꯝ ꯈꯔ ꯂꯩꯔꯕꯨꯗꯤ ꯅꯣꯔꯠ ꯏꯁꯇ ꯇꯥꯔꯅꯤꯗ ꯑꯗꯣ ꯏꯕꯨꯡꯉꯣꯗꯤ ꯌꯨꯝ ꯀꯩꯒꯤ ꯄꯥꯜꯂꯕ ꯅꯪꯕꯨ ꯅꯦꯅꯦ ꯄꯥꯟꯖꯗ꯭ꯔꯤꯗ ꯍꯩꯃꯥ ꯄꯥꯟꯗ꯭ꯔꯤꯌꯦꯅꯦ ꯄꯥꯟꯒꯦꯅꯁꯨ ꯈꯟꯗ꯭ꯔꯦꯗ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯩ
ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥꯗꯅꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯅꯦꯅꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯣ ꯆꯠꯂꯨꯔꯣ ꯑꯗꯣ ꯅꯪ ꯌꯧꯔꯀꯥꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯀꯥꯎꯅꯤꯀꯣ ꯑꯩꯉꯣꯟꯗ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯂꯤꯟꯊꯣꯏꯗꯅꯤꯀꯣ ꯍꯣꯏ ꯅꯦꯅꯦ ꯊꯧꯕ ꯃꯤꯁꯤ ꯌꯦꯡꯉꯣ ꯀꯌꯥꯗ ꯆꯤꯡ ꯂꯦꯡꯈ꯭ꯔꯕꯅꯣ ꯑꯁ ꯏꯃꯧꯒꯤ ꯊꯃꯣꯏꯒ ꯂꯣꯏ ꯍꯨꯈ꯭ꯔꯦ ꯃꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯣꯐꯤꯁ ꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯨꯒꯤꯁꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯕꯨꯡ ꯃꯄꯥꯎ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯃꯇꯤꯛꯁꯨ ꯆꯥꯔꯦ ꯑꯣꯐꯤꯁꯥꯔꯁꯨ ꯑꯣꯏꯔꯦ ꯑꯩꯗꯤ ꯌꯥꯝ ꯈꯪꯅꯍꯟꯅꯤꯡꯉꯤꯕꯣ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯁꯤ ꯉꯥꯛꯇꯅꯦ ꯏꯕꯦꯝꯃ ꯍꯥꯟꯅ ꯈꯪꯅꯔꯝꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯅꯔꯦꯗꯅ ꯑꯗꯣ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯧꯀꯣ May I come in, sir? Yes, come in. Inaudi, thabag yam chili ko. Heima, Changbiro. Kay lergi te mina lakpiri sibo. Sida natrasu phone sum tobiro su yabudu bo. O inaw su udaba kuidaba. Wari su sananing ba. Ada imong su haunarag heta laabani. Yai teima. Ado coffee thaksira. Yare, lambidane hojikta thalakpada ngairibani. Ado kari aruba thabo lergi teima. Imong se aige pokminaba ibungi machanupine ba. Ada magine helungi dukan achopam hangtokningba. Adugi sangabagi function dane inawnane jigwes oibiyona haigela inini. Ado ore ke dorgi teima. Kay numino numipu lepkrabo. O lepkhre. Lagliba April gine day 30 se pung 10 makhai se panjina kwai pharba matamni ne piraba. Sinumte pangtho ase. Iteima daw ya de he. Kai daurage. Numito. Ay Kolkata da office ka program ama chakdaba leiba. Ticket ke loi kak leirabane. Adudi kamai toksige teima. Aina di inaw phamalage na tawraga. Adudi Fare, teima isilage. Aikogi anoba officer ama leibane. Mobo po yam phabani. Magi room number 12 sida thokibida sum thengnarani. Maga amtang unabiro. Ai mongona paw haigrage. Ai hojimo call tawrage. Farine adudi. Room number 12 ta haiba. Hoi teima. Na amta call amta tawroko. Hoi. Yam nungaire adudi. Changthoroge ko adudi. Linthoi, lao changhorsi lao. Ibungo, chatlogi ko. Hoi. May I come in, sir? Yes, come in. Take your seat. ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯈ꯭ꯔꯦꯅ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯤ ꯑꯣꯏꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯆꯜꯂꯛꯄꯗꯣ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅꯅꯦ ꯎꯅꯤꯡꯉꯛꯇ꯭ꯔꯕꯗꯣ ꯅꯪꯅꯅꯦ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏꯗꯅꯦ ꯒ꯭ꯌꯥꯁ ꯊꯤꯟꯕꯒꯤ ꯊꯕꯛꯁꯦ ꯁꯨꯝ ꯇꯧ ꯂꯩꯔꯗꯤꯅꯦ ꯂꯥꯁꯇꯅꯦ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯏꯖꯠ ꯁꯣꯛꯂꯛꯀꯗꯕ ꯂꯩ ꯐꯝꯕꯤꯌꯣ ꯑꯩ ꯊꯕꯛꯁꯤ ꯈꯔ ꯆꯤꯟꯕꯩꯅꯤꯀꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯥꯔꯁꯤꯕꯨ ꯑꯩ ꯐꯣꯟ ꯑꯝꯇ ꯄꯥꯏꯖꯒꯦꯀꯣ ꯍꯜꯂꯣ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯑꯩ ꯌꯥꯅꯕ ꯁꯥꯟꯅꯖꯔꯒꯦ ꯁꯥꯔ ꯍꯣꯏ ꯑꯩ ꯌꯥꯅꯕ ꯇꯧꯖꯔꯒꯦ ꯁꯥꯔ ꯊꯝꯖꯔꯦ ꯁꯥꯔ 이때만 레나 하시고 하이마 이때만 아이디 이때만에 강호드레잖아 이때만 너나고 와로누고 아이디 이때만 라카니디 가나나 강니 이때만 너나고 와로누고 ꯑꯩꯅ ꯁꯨ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯕꯅꯦꯕ ꯏꯕꯨꯡꯉꯣ ꯑꯩꯅ ꯎꯈ꯭ꯔꯦꯅ ꯑꯩꯁꯨ ꯅꯤꯡꯁꯤꯡꯕ ꯁꯨꯛꯊꯣꯛ ꯊꯣꯛꯇ꯭ꯔꯕ ꯀꯅꯥ ꯈꯪꯅꯤ ꯑꯩꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯒ ꯐꯝꯃꯝꯅꯦꯗꯤ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯍꯦꯛ ꯎꯕꯗꯅꯦ ꯅꯪꯁꯦ ꯅꯍꯥꯟꯋꯥꯏꯗꯒꯤꯅꯦ ꯌꯥꯝ ꯐꯕ ꯑꯉꯥꯡꯅꯤꯁꯦ ꯈꯪꯉꯦꯕ ꯑꯗꯨꯃꯛꯅꯅꯦ ꯅꯪꯅ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯒꯅꯦ ꯆꯧꯀꯤꯗ ꯐꯝꯃꯝꯃꯤꯁꯦ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯏꯕꯨꯡꯉꯣ ꯑꯁ
ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯅꯦ ꯄꯦꯜꯂꯦꯍꯦ ꯑꯗꯨ ꯏꯇꯩꯃ ꯀꯔꯤ ꯊꯕꯛ ꯂꯩꯔꯒꯦ ꯁꯥꯔꯅꯕꯨꯗꯤ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯍꯥꯏꯔꯛꯑꯦꯕ ꯑꯣ ꯑꯗꯨꯕꯨꯔꯣ ꯁꯦ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯒꯤ ꯍꯦꯛ ꯃꯆꯥꯅꯨꯄꯤꯅꯦꯕ ꯑꯩꯒꯤ ꯍꯦꯛ ꯏꯃꯧ ꯅꯨꯄꯤ ꯃꯥꯒꯤꯅꯦ ꯍꯦꯂꯣꯡꯒꯤ ꯗꯨꯀꯥꯟ ꯑꯆꯧꯕ ꯑꯃ ꯍꯥꯡꯒꯗꯕ ꯑꯗꯨꯗꯅꯦ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯇꯧꯔꯛꯏꯕ ꯁꯥꯔꯗꯣ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯁꯤꯡꯅꯦꯃꯤ ꯑꯗꯣ ꯃꯥꯁꯦ ꯆꯤꯞ ꯒꯦꯁ ꯑꯣꯏꯍꯟꯒꯦꯅ ꯂꯥꯛꯄꯅꯦꯃꯤ ꯑꯗꯣ ꯃꯥꯗꯤ ꯃꯄꯥꯟ ꯆꯠꯊꯣꯛꯑꯅꯤ ꯑꯗꯨꯗꯅꯦ ꯃꯥꯅ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯥꯏꯕꯤꯒꯦꯅ ꯍꯥꯏꯔꯛꯄ ꯑꯗꯅꯦ ꯅꯪ ꯃꯨꯛ ꯑꯣꯏꯔꯝꯕꯩ ꯋꯥꯅꯤꯁꯦ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅꯤ ꯃꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯗꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯇꯩꯃ ꯅꯅꯥꯎ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ ꯅꯅꯥꯎꯒꯤ ꯄꯨꯟꯁꯤꯁꯦ ꯃꯤꯑꯣꯏꯕ ꯀꯅꯥꯝꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯗ꯭ꯔꯤ ꯅꯅꯥꯎꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯍꯤꯡꯉꯨꯕꯗꯕꯨ ꯏꯀꯥꯏꯔꯕꯖꯥꯅꯤꯗ ꯑꯩꯅ ꯉꯁꯤ ꯁꯤ ꯌꯧꯅ ꯑꯣꯏꯔꯛꯂꯤꯕꯁꯤꯁꯨ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯀꯌꯥꯗꯒꯤꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗꯅꯦ ꯃꯤꯑꯣꯏꯕ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯤ ꯅꯅꯥꯎꯁꯦ ꯍꯤꯡꯉꯨꯕꯗ ꯀꯥꯟꯅꯗ꯭ꯔꯕꯖꯥꯅꯤꯗ ꯍꯥꯏꯗꯤ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯏꯇꯩꯃ ꯉꯁꯤꯗꯤ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯏꯇꯩꯃꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯗꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯅꯅꯥꯎꯕꯨ ꯆꯤꯞ ꯒꯦꯁ ꯑꯣꯏꯕꯤꯌꯣꯅ ꯍꯥꯏꯕꯤꯕꯁꯦ ꯅꯅꯥꯎ ꯌꯥꯝ ꯄꯦꯟꯖꯔꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯏꯇꯩꯃ ꯅꯅꯥꯎꯗꯤ ꯊꯕꯛ ꯆꯪꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯅꯅꯥꯎꯒꯤ ꯑꯍꯥꯟꯕ ꯐꯪꯕ ꯊꯥꯒꯤ ꯇꯣꯂꯣꯞꯇꯣ ꯏꯇꯩꯃꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤꯒꯤꯅꯦ ꯏꯟꯄꯣꯔꯤꯌꯝꯁꯤꯗꯅꯦ ꯑꯩ ꯀꯠꯊꯣꯛꯆꯔꯒꯦ ꯏꯇꯩꯃ ꯌꯥꯗꯦꯀꯣ ꯃꯤ ꯑꯍꯥꯟꯕ ꯐꯪꯕ ꯇꯣꯂꯣꯞ ꯍꯥꯏꯕꯁꯤꯗꯤꯅꯦ ꯂꯥꯏꯅꯧꯗ ꯂꯥꯏ ꯈꯣꯏꯔꯝꯃꯒꯅꯦ ꯑꯍꯜ ꯑꯃꯗ ꯁꯤꯟꯅꯒꯗꯕꯅꯦꯕ ꯀꯥꯏꯊꯣꯛꯄ ꯐꯠꯇꯦꯀꯣ ꯏꯇꯩꯃ ꯏꯁꯣꯔ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕꯅꯤ ꯑꯩꯅ ꯋꯥꯔꯛꯑꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯀꯌꯥꯅ ꯃꯇꯦꯡ ꯄꯥꯡꯉꯛꯄꯗꯣ ꯃꯗꯨꯒꯤ ꯂꯃꯟ ꯑꯃꯨꯛꯇꯪ ꯁꯤꯡꯗꯣꯛꯄ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯩ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯏꯇꯩꯃ ꯅꯅꯥꯎꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯨꯛꯇꯪ ꯌꯥꯍꯟꯕꯤꯌꯨ ꯑꯁ ꯏꯕꯨꯡꯉꯣ ꯄꯦꯜꯂꯦꯍꯦ ꯏꯇꯩꯃ ꯑꯁ ꯅꯪꯒꯤ ꯊꯃꯣꯏꯁꯤꯗꯤ ꯑꯉꯛꯄꯅꯤꯀꯣ ꯏꯇꯩꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯁꯣꯏꯗꯅꯅꯦ ꯏꯃꯧꯒꯤ ꯏꯟꯄꯣꯔꯤꯌꯝ ꯁꯪꯒꯥꯕꯁꯦ ꯅꯅꯥꯎ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯏꯕꯨꯡꯉꯣ ꯅꯪꯒꯨꯝꯕ ꯎꯄꯤꯁꯥꯁꯤꯗꯤꯅꯦ ꯑꯇꯥꯡꯕꯅꯤꯀꯣ ꯅꯪꯒꯨꯝꯕ ꯀꯌꯥꯁꯤꯅꯅꯦ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯕ ꯃꯇꯝꯗꯅꯦ ꯂꯩꯕꯥꯛꯁꯤ ꯆꯥꯎꯈꯠꯀꯗꯣꯔꯤꯕꯅꯤꯅꯦ ꯏꯇꯩꯃꯅ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯦ ꯂꯤꯟꯊꯣꯏ ꯌꯦꯡꯉꯨꯅꯦꯍꯦ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯩꯃꯥ ꯀꯞꯄꯤꯔꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯏꯅꯥꯎꯁꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯨ ꯊꯕꯛ ꯆꯪꯕꯁꯨ ꯀꯨꯏꯗ꯭ꯔꯤꯌꯦ ꯃꯥꯒꯤ ꯊꯃꯣꯏꯁꯤ ꯌꯦꯡꯉꯨꯅꯦ ꯑꯇꯥꯡꯕ ꯅꯠꯇ꯭ꯔꯣ ꯃꯤꯁꯤꯕꯣ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯏꯇꯩꯃ ꯀꯩꯝꯇꯁꯨ ꯆꯥꯗ꯭ꯔꯦ ꯌꯥꯔꯦꯗ ꯆꯠꯂꯁꯤ ꯂꯤꯟꯊꯣꯏ ꯀꯅꯥꯅꯣꯅꯦ ꯊꯦꯡꯉꯀꯥꯟꯁꯤꯗ ꯍꯩꯃꯥ ꯂꯤꯟꯊꯣꯏꯅꯤꯅꯦ ꯍꯜꯂꯣ ꯂꯤꯟꯊꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯦꯅ ꯁꯥꯎꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯟꯒ ꯇꯧꯒꯗꯕꯗꯣ ꯉꯝꯗꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯀꯩ ꯂꯩꯔꯒꯦ ꯅꯨꯡꯗꯥꯡꯁꯤꯗ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯀꯩꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛꯐꯥꯎ ꯁꯥꯎꯔꯤꯕ꯭ꯔꯣ ꯁꯥꯎꯗꯤꯌꯦ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯣ ꯅꯣꯡꯃꯗꯤ ꯃꯁꯛ ꯈꯪꯅꯍꯜꯂꯨꯗꯅ ꯃꯤ ꯃꯆꯥꯗꯤ ꯏꯟꯖꯤꯅꯤꯌꯥꯔꯒꯤ ꯅꯨꯄꯤ ꯀꯥꯏꯗꯣ ꯈꯔ ꯂꯩꯔꯗꯤ ꯑꯣꯏꯈ꯭ꯔꯅꯤꯅꯦ ꯅꯠꯇ꯭ꯔꯅꯦ ꯂꯪꯂꯦꯟ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯍꯤꯡꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯂꯪꯂꯦꯟ ꯂꯤꯟꯊꯣꯏ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯩꯗꯧꯔꯒꯦꯕ ꯑꯩꯒꯤ ꯃꯤꯠꯁꯦ ꯃꯔꯧ ꯌꯥꯝ ꯂꯩꯕ ꯑꯩꯒꯤ ꯆꯤꯟꯕꯥꯜꯁꯤꯁꯨꯅꯦ ꯃꯤꯕꯨ ꯆꯩꯔꯤ ꯃꯈꯩ ꯄꯦꯟꯗꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯁꯨ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯆꯥꯎꯕ ꯇꯨꯡꯃꯥꯡ ꯌꯦꯡꯕ ꯍꯩꯇꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯉꯁꯤꯗꯤ ꯊꯦꯝꯖꯤꯟꯖꯕ ꯉꯝꯗ꯭ꯔꯤ ꯂꯪꯂꯦꯟ ꯂꯤꯟꯊꯣꯏꯁꯦ ꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣꯁꯦ ꯅꯪ ꯀꯩꯗꯧꯔꯒꯦꯕ ꯁꯦ ꯀꯩꯗꯧꯔꯒꯦ ꯃꯤ ꯑꯩꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯀꯌా ꯉꯥꯡꯈꯤꯕꯗꯣ ꯄꯨꯝꯅꯃꯛꯇꯣ ꯑꯃꯨꯛꯇꯗꯤ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅꯅꯦ
ꯁꯍꯔ ꯂꯦꯝꯕꯗ ꯁꯦꯡꯗꯣꯛꯆꯒꯦ ꯂꯥꯡꯂꯦꯟ. ꯃꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯔꯤꯁꯦ ꯑꯃꯨꯛꯇꯗꯤ ꯃꯨꯊꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ. ꯄ꯭ꯂꯤꯁ ꯂꯥꯡꯂꯦꯟ. ꯑꯩꯕꯨ ꯁꯍꯔ ꯂꯦꯝꯕꯒ ꯑꯃꯨꯛꯇꯗꯤ ꯎꯅꯍꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ. ꯂꯤꯟꯊꯣꯏ, ꯁꯦ ꯀꯞꯀꯅꯨ. ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯁꯤꯗꯤ. ꯅꯪ ꯑꯩ ꯉꯥꯏꯍꯥꯛ ꯋꯥꯔꯧꯅꯔꯁꯨ ꯁꯥꯎꯅꯔꯁꯨ ꯅꯪꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯦ. ꯃꯔꯨꯞ ꯑꯃꯅ ꯑꯋꯥꯕ ꯇꯥꯔꯒ ꯃꯔꯨꯞ ꯑꯃꯅ ꯀꯔꯝꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ. ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯌꯦ. ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯦꯝꯕꯒꯤ ꯃꯐꯝꯗ ꯁꯤꯟꯅꯒꯅꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯗꯅꯦ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯈꯤꯕꯗꯨꯅꯦ. ꯍꯌꯦꯡꯃꯛ ꯅꯪꯒ ꯂꯦꯝꯕꯒ ꯎꯅꯅꯕ ꯑꯩꯅ ꯁꯤꯟꯒꯅꯤ. ꯑꯩ ꯊꯝꯃꯒꯦ ꯂꯤꯟꯊꯣꯏ. Hello? Hello? Langlen? Tarabo? Langlen aje? Kaidore, nasaan ngamdrabo? ꯂꯣꯛꯇꯧꯒꯦ ꯇꯧꯕ. Eh, guliga chadrabo? ꯆꯥꯗꯦ. Eh, hidak chadradi fararoye. Kayam thenga janu? Hospital gi manakta leba pharmacy do adudadi thong hangamgini. Ai thenga su thengna ne. Hidak sing do lorke. Ai hidak leruki ge ko. ꯂꯦꯝꯕ, ꯊꯥꯔꯕꯣ ꯂꯦꯝꯕ? Kaino tae mi? Ai hidak leruki ge ba. Horene noi manak yorgane phone toroke ba. Che, thammo ba. ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ. Haima. Nangbo hojikta lok tawre haidane nangbo. ꯑꯗꯨꯕꯨꯔꯣ ꯑꯩꯁꯦ ꯅꯪꯅ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯅ ꯆꯥꯛꯍꯤꯡ ꯇꯧꯒꯦ ꯇꯧꯕꯅꯦ. As nangjidi ba. Hojikpu angang macha dawna. ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯑꯝꯇ ꯎꯅꯁꯦ. Nangna unase haibada aina kaidoba yaroidoino. Ado kari athuba leirage ba. ꯑꯩ ꯀꯩꯝ ꯈꯪꯗꯦ. ꯍꯌꯦꯡꯗꯣ ꯅꯪ ꯑꯣꯐꯤꯁꯇꯣ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯣ. ꯑꯩꯈꯣꯏ ꯑꯪꯀꯜ ꯍꯣꯏꯗꯅꯦ ꯅꯪꯕꯨ ꯉꯥꯏꯔꯝꯗꯣꯏꯅꯦ. ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ. Nate, adubu kari leirage ba. ꯑꯩ ꯀꯩꯝ ꯈꯪꯗꯤꯌꯦ. ꯉꯁꯤꯗꯤ ꯅꯪꯕꯨ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ. Langlen. Nang ibu thajadribu. Nang na ibu thajanaba kai tawge. Nang gi nebo haidi ai pumna maka thokpa ngamgani ye.
ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯁꯤꯗ ꯅꯠꯇꯅꯅꯦ ꯀꯌꯥꯠ ꯄꯨꯝꯕꯁꯦ ꯅꯪꯒꯤꯗꯃꯛꯇ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯗꯨꯅ ꯄꯤꯔꯁꯨ ꯑꯩ ꯄꯥꯝꯃꯨꯕ ꯑꯝꯇ ꯂꯩꯔꯔꯣꯏ. ꯂꯩꯀꯪꯂꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯝꯂꯕ ꯇꯤꯡꯈꯪ ꯇꯨꯝꯕꯧꯇꯅ ꯊꯜꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯇꯅꯧꯔꯕꯤ ꯈꯨꯠꯁꯥ ꯑꯗꯨꯅ ꯑꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯕꯤꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯉꯁꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯤꯡꯖꯔꯤꯕ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯨꯝꯗꯅꯤꯅꯦ ꯂꯥꯡꯂꯦꯟ. ꯑꯗꯨꯒꯅꯦ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯅꯅꯕ ꯑꯩꯈꯣꯏꯅꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯕ ꯍꯧꯔꯒꯦꯅ ꯈꯜꯂꯦ. ꯅꯪ ꯊꯥꯖꯗꯕ꯭ꯔꯥ? ꯌꯦꯡꯉꯨꯅꯦ, ꯃꯅꯤꯄꯨꯔ ꯍꯥꯎꯁꯤꯡ ꯐꯥꯏꯅꯥꯟꯁ ꯀꯣꯔꯄꯣꯔꯦꯁꯟꯅꯅꯦ ꯂꯨꯄꯥ ꯀ꯭ꯔꯣꯔ 1.5ꯒꯤ ꯁꯦꯟꯐꯝꯅꯦ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯒꯦ ꯍꯥꯏꯔꯦ. ꯑꯩ ꯁꯣꯏꯗꯅ ꯌꯨꯝ ꯃꯆꯥ ꯑꯃꯗꯤ ꯁꯥꯔꯅꯤ. ꯃꯇꯝꯗꯨꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ. ꯐꯔꯦꯅꯦ, ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ. ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ? ꯒꯨꯗ ꯅꯥꯏꯠ. ꯑꯗꯣ ꯑꯪꯀꯜ ꯍꯣꯏꯗꯤ ꯂꯩꯇ꯭ꯔꯣ? ꯂꯩꯇꯤꯌꯦ, ꯑꯣꯐꯤꯁ ꯍꯜꯂꯛꯇ꯭ꯔꯤꯌꯦ. ꯁꯦ ꯁꯤꯗ ꯐꯝꯁꯦ. ꯅꯪꯁꯨ ꯐꯝꯃꯣ. ꯌꯥꯔꯦꯗ. ꯑꯗꯣ ꯀꯩ ꯆꯥꯁꯤꯒꯦ? ꯌꯥꯔꯦꯗ, ꯑꯩ ꯑꯣꯐꯤꯁꯇ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯆꯥꯁꯜꯂꯛꯑꯦ. ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯥꯊꯨ ꯍꯥꯊꯨ ꯀꯧꯔꯤꯗꯨꯕꯣ? ꯁꯦ ꯍꯥꯏꯔꯣꯕ. ꯂꯦꯝꯕ, ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯂꯥꯡꯂꯦꯟ, ꯅꯪꯁꯦ ꯉꯔꯥꯡꯗꯒꯤꯅꯦ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ. ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯍꯥꯏꯌꯣ ꯁꯦ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯥꯝ ꯐꯤꯡꯅ ꯍꯧꯖꯤꯛ ꯎꯅꯗꯕ ꯌꯥꯗꯦꯅ ꯇꯧꯔꯛꯏꯁꯤꯅ? ꯀꯩꯗꯧꯔꯒꯦꯕ? ꯅꯪꯁꯨ ꯑꯩꯒ ꯎꯅꯅꯤꯡꯗ꯭ꯔꯕꯣ? ꯂꯥꯡꯂꯦꯟ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ. ꯅꯪꯁꯦ ꯑꯩꯒꯤꯅꯤ, ꯑꯗꯨꯁꯨ ꯃꯄꯣꯛ 107ꯂꯛꯀꯤ. ꯅꯪꯁꯦ ꯑꯩꯒꯤꯅꯤ, ꯑꯗꯨꯕꯨ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯈꯔ ꯆꯤꯟꯈꯤꯕꯁꯤꯅ ꯁꯦꯇꯔꯗꯦ ꯅꯠꯇ꯭ꯔꯒ ꯁꯟꯗꯦꯗ ꯎꯅꯁꯦ ꯍꯥꯏꯕꯅꯤ. ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯎꯅꯔꯦꯗꯅ. ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯣ. ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯂꯣꯏ ꯍꯥꯏꯔꯣꯕ. ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯁꯤꯡꯁꯦ ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨ. ꯃꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥ ꯉꯥꯛꯇꯅꯤ. ꯂꯥꯡꯂꯦꯟ, ꯀꯩꯅꯣ ꯅꯪ ꯉꯁꯤ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯃꯇꯧꯁꯦ? ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯅꯪ ꯀꯩꯗꯧꯔꯒꯦ ꯃꯤ? ꯅꯍꯥꯟ ꯃꯈꯩ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯂꯧꯅꯝ ꯇꯧꯔꯒ ꯅꯪꯕꯨ ꯑꯩꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯍꯨꯝꯗꯨꯅ ꯄꯨꯈꯤ. ꯅꯪꯕु मतिक चाबा मी ओइनबा होनरिबा मसी पुम्नमक्सिंगसे आइगी इमानबीदुगा पाउ फोंगनरगा आइना नंगोंदा सानखिबरि लांगतनी नहान मखै आइना नंगोंदा नुंसिबा सारगा हाइखिबा हाइ क्यादो नंग आइबुदि लाना खनगनु पुम्नमक्सिंगसे इमानबीदुगी खलगा आइना नंगोंदा सानखिबरि लांगतनी नंग आइबु वरगनु लेम्बा करी बना हुजिकिदो करी हाइब्रो ना हुजिकिदो हायो लांगलेन
ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯁꯦꯡꯕꯅꯦ ꯂꯦꯝꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤꯕ ꯁꯥꯈꯤꯕ ꯉꯥꯛꯇꯅꯦ ꯀꯔꯤ? ꯀꯅꯥ? ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯗꯤ ꯀꯅꯥ? ꯃꯍꯥꯛꯇꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯂꯤꯟꯊꯣꯏ ꯀꯔꯤ? ꯂꯤꯟꯊꯣꯏ? ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯂꯤꯟꯊꯣꯏꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯦ ꯅꯍꯥꯛꯄꯨ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯁꯨ ꯂꯤꯟꯊꯣꯏ ꯅꯍꯥꯛꯄꯨ ꯂꯨꯅ ꯈꯟꯖꯕꯁꯨ ꯂꯤꯟꯊꯣꯏ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯖꯕꯁꯨ ꯂꯤꯟꯊꯣꯏ ꯄꯨꯝꯅꯃꯛ ꯃꯤꯅꯝꯕꯅꯤ, ꯄꯨꯝꯅꯃꯛ ꯇꯥꯠꯅꯤ, ꯄꯨꯝꯅꯃꯛ ꯑꯣꯏꯗꯕꯅꯦ. ꯄꯨꯝꯅꯃꯛ ꯑꯆꯨꯝꯕꯅꯦ ꯄꯨꯝꯅꯃꯛ ꯑꯁꯦꯡꯕ ꯉꯥꯛꯇꯅꯦ. ꯑꯗꯨꯗꯤ ꯍꯥꯏꯌꯣ. ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯌꯣ. ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯌꯣ. ꯅꯨꯡꯁꯤꯗꯦ ꯅꯪꯒꯨꯝꯕꯗꯤ ꯍꯥꯏꯔꯨꯅꯨ ꯅꯪꯉꯣꯟꯗꯒꯤ ꯍꯦꯜꯂꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯤꯊꯥꯔꯨꯗꯦ. ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯒꯅꯤ? ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯣ? ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯅꯪꯒꯤ ꯆꯤꯝꯕꯥꯟꯗꯒꯤ ꯇꯥꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯣ? ꯂꯦꯝꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ. ꯑꯩꯅ ꯈꯪꯅ ꯅꯪꯒꯤ ꯃꯐꯝꯗ ꯃꯤꯅꯝꯈꯤꯕ ꯉꯥꯛꯇꯅꯦ. ꯑꯩ ꯉꯥꯎꯔꯦ. ꯑꯩ ꯇꯁꯦꯡꯅ ꯉꯥꯎꯔꯦ. ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯃꯤꯀꯞ ꯊꯣꯛꯍꯜꯂꯨ ꯀꯩꯗꯧꯔꯒꯦ? ꯂꯤꯟꯊꯣꯏ ꯂꯥꯛꯑꯣ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯦ. ꯂꯥꯛꯑꯣ. ꯅꯪꯅ ꯋꯥꯅ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯖꯔꯛꯄ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯁꯦ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯅꯕ ꯏꯇꯥꯒꯤ ꯊꯃꯣꯏꯅꯨꯡꯗꯅꯦ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯊꯝꯃꯨꯀꯣ. ꯂꯦꯝꯕ ꯅꯍꯥꯛꯇꯕꯨ ꯈꯟꯖꯕꯗ ꯅꯍꯥꯛꯇꯕꯨ ꯁꯣꯟꯖꯕꯗ ꯂꯥꯏꯅꯤꯡ ꯑꯣꯏꯔꯕꯤ ꯑꯩꯒꯤ ꯏꯇꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨꯀꯣ. ꯑꯗꯨꯗꯤ ꯏꯇꯥ ꯑꯩ ꯃꯈꯥꯗ ꯂꯩꯔꯝꯃꯒꯦ. ꯂꯦꯝꯕ ꯑꯩ ꯃꯈꯥꯗ ꯂꯩꯔꯝꯃꯒꯦ. ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯥꯏꯕꯪ ꯃꯄꯨꯅꯅꯦ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯑꯣꯏꯁꯅꯨ. ꯏꯇꯥ ꯑꯩ ꯃꯈꯥꯗ ꯂꯩꯔꯝꯃꯒꯦꯀꯣ. ꯑꯩꯒꯤ ꯏꯇꯧꯁꯤꯗ ꯁꯥꯔꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯇꯧ ꯉꯝꯕꯤ ꯅꯨꯄꯤꯅꯤ ꯈꯟꯕꯤꯔꯝꯃꯅꯤ. ꯑꯩ ꯇꯁꯦꯡꯅ ꯁꯥꯔ ꯂꯦꯝꯕꯗ ꯂꯥꯟꯖꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯆꯤꯟꯕꯥꯜꯁꯤꯅ ꯁꯥꯔꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ. ꯑꯩꯒꯤ ꯏꯔꯥꯜꯁꯤꯡꯗꯣ ꯁꯥꯔꯅ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯔꯝꯃꯣ. ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏꯗꯕ ꯊꯧꯗꯣꯛꯁꯤꯡꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯋꯥꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ. ꯁꯥꯔꯒꯤ ꯄꯨꯟꯁꯤꯅ ꯃꯇꯤꯛ ꯆꯥꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯄꯁꯦ ꯑꯩ ꯃꯁꯤꯃꯨꯛ ꯄꯦꯟꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ. ꯁꯥꯔꯒꯤ ꯄꯨꯟꯁꯤꯅ ꯇꯥꯏꯕꯪꯁꯤꯗ ꯃꯀꯥ ꯂꯥꯝꯅ ꯍꯤꯡꯕꯗꯨ ꯎꯖꯔꯒ ꯑꯩꯁꯨ ꯄꯦꯟꯖꯔꯒꯦ ꯁꯥꯔ. ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ. ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ. ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ. ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯉꯤ. ꯁꯥꯔ ꯑꯩ ꯁꯥꯔꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯂꯝꯃꯥꯡꯅꯈꯤꯕꯅꯤ. ꯑꯩꯅ ꯂꯥꯟꯅ ꯈꯣꯡ ꯊꯥꯡꯈꯤꯕꯅꯤ ꯁꯥꯔ. ꯂꯤꯟꯊꯣꯏ ꯌꯥꯔꯦ. ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ. ꯁꯣꯏꯗꯕ ꯉꯝꯗꯕ. ꯅꯪꯒꯤ ꯊꯃꯣꯏꯁꯨ ꯑꯩꯅ ꯃꯁꯛ ꯐꯖꯅ ꯈꯪꯉꯤ. ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ
ꯅꯍꯥꯛꯅ ꯋꯥꯕꯤꯈꯤꯕꯁꯤꯡꯗꯣ ꯑꯩꯅ ꯃꯄꯣꯛꯁꯤꯃꯒꯤ ꯀꯥꯎꯔꯣꯏ ꯑꯩꯅꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤꯌꯦ ꯂꯤꯟꯊꯣꯏ ꯁꯥꯔ ꯑꯩ ꯃꯥꯏꯊꯤꯔꯦ ꯑꯩ ꯃꯥꯏꯊꯤꯔꯦ ꯁꯥꯔ ꯁꯥꯔ ꯂꯦꯝꯕꯒꯤ ꯃꯐꯝꯗ ꯑꯩ ꯃꯥꯏꯊꯤꯔꯕꯅꯦ ꯀꯔꯤꯒꯤ ꯃꯥꯏꯊꯤꯒꯗꯧꯔꯤꯕꯅꯣ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯂꯤꯂꯥ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯁꯥꯔ ꯑꯩꯕꯨ ꯁꯥꯔꯅ ꯅꯨꯡꯁꯤꯕꯤꯔꯤꯀꯣ ꯁꯥꯔ ꯍꯥꯏꯌꯨ ꯁꯥꯔ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯄꯣꯡꯃꯤꯟꯅꯕ ꯃꯕꯨꯡ ꯑꯃꯅ ꯃꯆꯜ ꯑꯃꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯨ ꯂꯥꯡꯂꯦꯟꯒ ꯑꯩꯒ ꯂꯨꯍꯣꯡꯂꯒꯅꯤ ꯃꯥ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯥꯏꯠꯇꯣ ꯑꯩꯅ ꯁꯣꯏꯗꯅ ꯅꯉꯣꯟꯗ ꯌꯧꯍꯜꯂꯛꯀꯅꯤ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯗꯣ ꯇꯉꯥꯏ ꯐꯗꯕꯗ ꯂꯥꯏꯔꯕ ꯑꯩꯒꯤ ꯃꯇꯦꯡ ꯂꯤꯟꯊꯣꯏꯅ ꯄꯥꯝꯕ ꯊꯣꯛꯂꯕꯗꯤ ꯂꯥꯡꯂꯦꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ ꯑꯩ ꯆꯠꯆꯔꯝꯃꯒꯦ ꯂꯦꯝꯕꯁꯦ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯍꯥ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯂꯥꯡꯂꯦꯟ ꯅꯪꯗꯤ ꯑꯩ ꯈꯛꯀꯤꯅꯦ ꯅꯪꯗꯤ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯅꯦ ꯆꯠꯁꯤꯜꯂꯛꯑꯣ ꯉꯁꯤꯗꯒꯤꯗꯤꯅꯦ ꯍꯟꯈꯤꯕꯗ ꯑꯩꯈꯣꯏꯅꯤꯒꯤ ꯌꯨꯝꯕꯥꯟ ꯅꯨꯡꯉꯥꯏꯕ ꯑꯃ ꯁꯦꯝꯃꯨꯔꯗꯣꯏꯅꯦ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯦꯡꯕꯒꯤꯔꯣ ꯑꯁꯦꯡꯕꯩꯅꯤ la 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 la